ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯦꯝꯍꯜꯒꯤ ꯄꯣꯠ ꯌꯣꯟꯐꯝ ꯀꯩꯊꯦꯜ ꯃꯃꯥꯡꯗꯅꯤ ꯉꯝꯕꯅ ꯑꯌꯤꯡꯕꯤꯗ ꯌꯥꯝꯅ ꯁꯥꯎꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤꯕꯗꯣ ꯃꯦꯝꯍꯜꯅ ꯀꯔꯤꯅꯣꯅꯦ ꯍꯟꯗꯛ ꯉꯝꯕꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯕꯣ ꯅꯠꯇꯦ ꯑꯌꯤꯡꯕꯤꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯦ ꯇꯥꯆꯧ ꯅꯪꯒꯤ ꯈꯣꯡ ꯇꯦꯛꯄꯗꯣ ꯁꯝꯕꯒꯤ ꯐꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯁꯣꯏꯕꯨꯝꯁꯤ ꯆꯥꯔꯨꯅꯨ ꯁꯤ ꯈꯛꯇꯅꯤ ꯑꯌꯤꯡꯕꯤꯅ ꯉꯝꯕꯗ ꯍꯥꯏꯔꯨꯕ ꯑꯗꯨꯒ ꯉꯝꯕꯁꯤꯅ ꯑꯌꯤꯡꯕꯤꯗ ꯀꯟꯊꯤ ꯍꯦꯛ ꯊꯣꯛꯈꯩ ꯁꯥꯎꯔꯒ ꯆꯠꯈꯤ ꯍꯥꯏ ꯋꯥꯅꯤ ꯃꯁꯤ ꯃꯕꯨꯛꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯅꯦ ꯑꯩꯒꯤ ꯏꯆꯥꯒ ꯑꯣꯏꯔꯗꯤꯅꯦ ꯈꯪꯒꯗꯧꯅꯤ ꯏꯕꯣꯅ ꯁꯔꯨ ꯁꯣꯛꯄꯗ ꯁꯣꯏꯕꯨꯝ ꯁꯣꯏꯖꯤꯟ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯈꯣꯡ ꯁꯦꯝꯂꯤꯕ ꯃꯤꯗꯨꯅ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯁꯣꯝꯗ ꯉꯝꯕꯒꯤ ꯌꯨꯝꯗ ꯉꯝꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯂꯣꯌꯥꯒ ꯉꯝꯕꯒ ꯂꯥꯎꯅꯔꯤ ꯂꯣꯌꯥꯅ ꯇꯥꯆꯧ ꯅꯪ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤꯅꯣ ꯇꯥꯆꯧꯅ ꯍꯛꯆꯥꯡ ꯉꯝꯗꯕꯒꯤ ꯏꯇꯩꯃꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯩ ꯋꯥꯅꯤ ꯁꯤꯕꯨ ꯁꯨꯛꯇꯧ ꯇꯧꯅꯗꯕ꯭ꯔꯣ ꯅꯠꯇꯦ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯗꯦ ꯀꯥꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯇꯥꯆꯧ ꯑꯉꯥꯡꯁꯨ ꯆꯥꯎꯔꯕꯅꯤ ꯇꯥꯆꯧ ꯈꯛꯇꯅ ꯏꯃꯨꯡ ꯄꯨ ꯋꯥꯒꯅꯤ ꯍꯥꯏꯕꯤꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯇꯥꯆꯧꯅ ꯈꯣꯡꯗꯣ ꯂꯦꯡꯂꯤ ꯃꯈꯩ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯉꯝꯕꯅ 이봉어 낭수 왕앙상앙디 타카 가림다 강드레네 하 콩네 야다버가 시원에 톡다버가 나타이버시 낭나 세나게 세나로다나 아잉비도 ngamбада 얌ngakna mapitani yengi loyadi ngambagi wahay tabada ngambagi mamangda matin sisilamlaga mapawda thokre ngamba amadi loyagi mapapi sakti ngasaidagi mangolda kuukullaga sida kari karino khara iraga phamlamni adu pisaktu ngambagi wahaydu tabada tumini leiba ngamdramali pisakna ibungo ngamba aikhoigi sanabida adugumba wangang sangang sizinadeko nanaw nupada adugumba mina tabda seran turan pautokhigadaba wangang sangang ado amuk hana sizinagano aying bidi imungda kapaga sangkhre ngambana bazi ay hausi kaidaw haibano khongsin yadabadagi sendalambisu leitre isa itobda pangsawda sawningba habdo oire chaksa phawu ikaire ay hausi yumsida basi nasaido aina 𝗧𝗵𝗶ꯒꯤ hairubani aying bida ado mana 𝗧𝗵 ꯆꯥꯕ ꯌꯥꯔꯣꯏꯅ ꯃꯤꯒꯤ ꯀꯩꯊꯦꯜ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯛꯄꯗꯨꯗ ꯑꯌꯤꯡꯕꯤꯗ ꯁꯥꯎꯕꯅꯦ ꯑꯩꯅ 이봉아 ꯅꯪꯁꯦ ꯅꯥꯔꯨꯕꯗꯒꯤ ꯅꯕꯨꯛ ꯌꯥꯝꯅ ꯃꯥꯡꯉꯝꯃꯦꯗꯅ ꯅꯈꯣꯡꯁꯨ ꯆꯝꯕ ꯀꯨꯏꯗ꯭ꯔꯤ ꯐꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯁꯣꯏꯕꯨꯝ ꯆꯥꯕꯅ ꯁꯔꯨ ꯁꯌꯥꯡꯗꯣ ꯅꯧꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤꯗ ꯁꯥꯟꯅ ꯈꯣꯠꯅꯕ ꯆꯣꯡꯐꯟꯕ ꯇꯧꯒꯟꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯥꯟꯅꯔꯣꯏ ꯑꯃꯠꯇꯅ ꯁꯣꯏꯕꯨꯝ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ ꯁꯔꯨ ꯅꯧꯊꯣꯛꯍꯟꯕꯗ ꯁꯣꯏꯕꯨꯝꯅ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯏ ꯕꯖꯤ ꯑꯩꯕꯨ ꯁꯥꯟꯅꯔꯣꯏꯔꯣ ꯀꯔꯤ ꯀꯔꯤ ꯁꯥꯟꯅꯔꯛꯀꯦ 이해 ꯅꯪ ꯁꯥꯟꯅꯔꯣꯏꯅꯤ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯂꯧꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯅꯦ ꯁꯣꯏꯕꯨꯝ ꯆꯥꯁꯤꯜꯂꯕꯗꯤ ꯅꯪꯒꯤ ꯑꯁꯣꯛꯄ ꯑꯇꯦꯛꯄ ꯁꯔꯨꯗꯣ ꯅꯧꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯅꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯇꯦꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯋꯥꯡꯉꯤ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤ ꯅꯥꯔꯨꯕꯗꯒꯤ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯁꯦ ꯉꯝꯕꯗꯣ ꯏꯃꯨꯡꯗ ꯁꯥꯎꯔꯒ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯉꯝꯕꯗꯨ 이몽대 ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯌꯤꯡꯕꯤꯗꯨ ꯑꯉꯥꯡ ꯃꯆꯥꯗꯨ ꯐꯃꯨꯡꯗ ꯁꯨꯝꯂꯝꯂꯒ ꯃꯄꯥꯜꯗ ꯊꯣꯛꯈꯤ ꯑꯗꯨꯒ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯈꯤ ꯄꯤꯁꯛꯇꯨ ꯑꯌꯤꯡꯕꯤꯗ ꯌꯦꯡꯍꯧꯔꯤ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯑꯃꯨꯛ ꯆꯠꯂꯤꯁꯤꯅ ꯇꯧꯕꯗꯤ ꯉꯝꯕꯁꯨ ꯁꯦꯜ ꯊꯣꯛꯇꯕꯗꯒꯤ ꯋꯥꯈꯜ ꯑꯐꯕ ꯑꯝꯇ ꯈꯟꯕ ꯉꯝꯗ꯭ꯔꯕꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯥꯅ ꯁꯦꯜ ꯊꯣꯛꯂꯝꯂꯒ ꯁꯦꯜ ꯊꯣꯛꯈꯤꯗꯕ ꯑꯌꯤꯡꯕꯤꯅ ꯉꯝꯅꯕ ꯇꯧꯔꯛꯄ ꯃꯁꯤꯅꯤ 이몽ꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤ ꯂꯨꯔꯤꯕꯗꯤ ꯌꯨꯝꯒꯤ ꯅꯨꯄꯥꯅ ꯁꯦꯜ ꯊꯣꯛꯈꯤꯗꯕꯒ ꯅꯨꯄꯤꯅ ꯃꯄꯥ ꯊꯣꯛꯇꯨꯅ ꯁꯨ ꯅꯣꯝꯗꯅ ꯁꯦꯜ ꯇꯥꯜꯂꯛꯄ ꯍꯥꯏꯁꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯐꯝꯕꯨꯗꯤ ꯈꯪꯕ ꯅꯠꯇꯦꯗ ꯅꯨꯃꯤꯗꯥꯡꯗꯨ ꯑꯌꯤꯡꯕꯤꯅ ꯉꯝꯕꯒꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯉꯝꯕꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯗꯨ ꯆꯥꯗ꯭ꯔꯦ ꯑꯌꯤꯡꯕꯤꯁꯨ ꯑꯉꯥꯡ ꯃꯕꯨ ꯄꯤꯊꯛ ꯄꯤꯊꯛꯅ ꯇꯨꯝꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯍꯤꯡꯗꯤ ꯃꯣꯏ ꯑꯅꯤꯃꯛ ꯆꯥꯛ ꯆꯥꯅꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯂꯣꯌꯥꯗꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯆꯅꯨꯒ ꯎꯅꯔꯤ ꯂꯣꯌꯥꯅ ꯆꯅꯨꯗ 이때마다 양와리 사도 내가기 비싸고 생겼었잖아
ꯐꯤ ꯁꯥꯔꯒ ꯁꯦꯜ ꯇꯥꯜꯂꯒ ꯂꯩꯔꯦ ꯏꯇꯩꯃꯒꯤ ꯐꯤꯁꯥꯀꯣꯜꯁꯨ ꯇꯥꯆꯧ ꯂꯥꯌꯦꯡꯕꯗ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯇꯥꯆꯧꯅ ꯍꯦꯛ ꯅꯥꯈꯤꯕꯗꯒꯤ ꯇꯥꯆꯧꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯈ꯭ꯔꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝ ꯍꯥꯎꯇ꯭ꯔꯦ ꯋꯥꯈꯜ ꯌꯥꯝ ꯍꯣꯡꯉꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯔꯥ ꯑꯗꯨꯒ ꯊꯨꯅ ꯂꯨꯍꯣꯡꯂꯒ ꯏꯇꯩꯒ ꯏꯆꯦꯒꯒꯤ ꯃꯇꯦꯡꯗꯣ ꯑꯩꯒ ꯅꯪꯒꯅ ꯆꯥꯎꯅ ꯄꯥꯡꯕ ꯌꯥꯏꯗꯅ ꯉꯥꯏꯈꯣ ꯆꯅꯨ ꯌꯨꯝꯗ ꯀꯣꯟꯅ ꯄꯥꯟꯁꯤ ꯀꯩꯒꯤꯅꯣ ꯇꯥꯂꯣꯏꯌꯥ ꯍꯤꯡꯕ ꯀꯤꯕꯩꯔꯣ ꯍꯤꯡꯕꯩꯗꯤ ꯀꯌꯥꯝ ꯋꯥꯒꯅꯣ ꯏꯄꯥꯝꯒꯤ ꯃꯤ ꯐꯩ ꯅꯪ ꯑꯩꯒꯤ ꯁꯦꯜ ꯊꯣꯛꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯀꯅꯤ ꯑꯎꯟꯄꯣꯠꯅ ꯈꯨꯜ ꯑꯃ ꯆꯥꯎꯕ ꯂꯧꯁꯤꯡ ꯍꯥꯞꯄꯛꯀꯅꯤ ꯑꯗꯣ ꯕꯥꯁꯤꯗꯤ ꯁꯩꯔꯦꯡ ꯑꯗꯨꯝ ꯏꯔꯤꯕ꯭ꯔꯣ ꯂꯣꯌꯥꯗꯣ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯕꯥꯁꯤꯒꯤ ꯏꯁꯩ ꯃꯌꯦꯛ ꯁꯩꯔꯦꯡ ꯃꯌꯦꯛꯇꯨꯁꯨ ꯍꯥꯏꯐꯦꯠ ꯁꯤꯠꯇꯦ ꯏꯁꯩ ꯁꯩꯔꯦꯡ ꯃꯌꯦꯛꯇꯅꯅꯦ ꯂꯦꯞꯃꯨꯛ ꯋꯥꯡꯕ ꯎꯄꯨ ꯑꯃ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕꯅꯤ ꯈꯪꯗꯦ ꯅꯣꯏ ꯕꯥꯁꯤꯒꯤ ꯁꯩꯔꯦꯡ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯩꯕꯤꯔꯁꯤꯔ ꯈꯪꯗꯦ ꯑꯗꯨꯒ ꯂꯣꯏꯅ ꯌꯣꯟꯕꯤꯔꯁꯤꯔ ꯈꯪꯗꯦ ꯑꯗꯣ ꯕꯥꯁꯤꯕꯨ ꯑꯇꯣꯞꯄ ꯀꯩꯀꯩ ꯇꯧꯔꯤꯒꯦ ꯎ ꯃꯣꯔꯣꯛ ꯐꯩꯗꯣꯝ ꯑꯆꯧꯕꯝꯗꯤ ꯊꯥꯔꯤꯕꯅꯤ ꯃꯗꯨꯃ ꯐꯖꯅ ꯍꯤꯡꯉꯕ ꯏꯕꯥꯅꯤ ꯂꯨꯍꯣꯡ ꯌꯥꯔꯅꯤ ꯑꯁ ꯀꯥꯔꯟꯗꯤꯕ ꯅꯪꯁꯨ ꯑꯗꯣ ꯎ ꯆꯥꯔꯗꯣ ꯏꯕꯥꯅꯤ ꯀꯅꯥꯅ ꯌꯣꯟꯕꯗꯣ ꯃꯁꯤꯡ ꯍꯦꯟꯅ ꯉꯝꯃꯤ ꯇꯥꯟꯅꯁꯤꯀꯣ ꯏꯕꯦꯝꯃ ꯄꯣꯠ ꯌꯣꯟꯕꯒꯤꯗꯤ ꯅꯨꯄꯤꯅ ꯑꯗꯨꯝ ꯌꯣꯟꯕ ꯉꯝꯈꯤꯅꯤ ꯏꯁ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯁꯦ ꯄꯣꯠ ꯁꯤꯠꯄꯁꯦ ꯅꯨꯄꯤꯅ ꯍꯦꯟꯕꯅꯤ ꯑꯗꯨꯒꯤꯅꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯣꯌꯥꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯕꯥꯖꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯗꯤ ꯆꯥꯔꯦ ꯅꯪꯒꯤ ꯆꯥꯛꯇꯣ ꯅꯇꯩꯃꯅ ꯆꯥꯛꯈꯨꯝꯗ ꯊꯝꯂꯝꯕꯅꯤ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯅꯪ ꯇꯥꯆꯧꯗꯣ ꯍꯥꯟꯅ ꯆꯥꯔꯕ꯭ꯔꯥ ꯍꯪꯉꯨꯁꯣ ꯕꯥꯖꯦ ꯑꯩ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯇꯜꯂꯤ ꯏꯇꯩꯃꯗ ꯍꯪꯒꯦ ꯍꯣꯏ ꯍꯣꯏ ꯅꯇꯩꯃꯗ ꯍꯪꯉꯨꯔꯣ ꯑꯗꯣ ꯅꯍꯥꯟ ꯅꯌꯥꯝꯕꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯅꯥꯗ ꯍꯥꯞꯀꯅꯨꯀꯣ ꯁꯥꯎꯔꯒ ꯍꯥꯏꯕ ꯋꯥꯅꯤ ꯈꯟꯗꯣ ꯃꯥꯒꯤ ꯃꯀꯣꯛꯇ ꯈꯟꯕ ꯋꯥꯈꯜ ꯅꯠꯇꯦ ꯃꯁꯤꯜꯅ ꯍꯥꯏꯔꯤꯗꯣ ꯂꯣꯌꯥꯗꯨ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯉꯝꯕꯗꯨ ꯃꯈꯣꯡꯒꯤ ꯑꯁꯣꯛꯄꯗ ꯌꯦꯡꯂꯒ ꯀꯥꯡꯊꯣꯜꯗ ꯉꯥꯔꯒ ꯐꯝꯂꯤ ꯂꯣꯌꯥꯗꯨ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯃꯇꯩꯃ ꯑꯌꯤꯡꯕꯤꯗ ꯏꯇꯩꯃ ꯇꯥꯆꯧꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯣ ꯉꯝꯕꯗꯨ ꯂꯣꯌꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯂꯣꯌꯥꯁꯨ ꯉꯝꯕꯗ ꯌꯦꯡꯉꯤ ꯑꯌꯤꯡꯕꯤꯅ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯆꯥꯔꯦ ꯅꯌꯥꯝꯕꯗꯤ ꯆꯥꯅꯤꯡꯗꯦꯅ ꯆꯥꯗ꯭ꯔꯤ ꯂꯣꯌꯥꯗꯨ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯇꯥꯆꯧ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯑꯣꯟꯅꯩꯀꯣ ꯇꯥꯆꯧꯅ ꯏꯁꯥ ꯀꯟꯅ ꯀꯟꯅ ꯊꯕꯛ ꯁꯨꯗꯕꯅꯦꯁꯨ ꯅꯠꯇꯦ ꯇꯥꯆꯧꯅ ꯁꯨꯔꯒ ꯇꯥꯜꯂꯛꯄ ꯁꯦꯜ ꯈꯛꯅ ꯏꯇꯩꯃ ꯊꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗꯤ ꯌꯥꯝ ꯂꯥꯜꯂꯤꯀꯣ ꯇꯥꯆꯧ ꯂꯩꯃꯤꯟꯅꯔꯤꯕꯁꯦ ꯃꯤꯇꯣꯝꯇ ꯅꯠꯇꯦ ꯉꯝꯕꯗꯨ ꯑꯌꯤꯡꯕꯤꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯌꯤꯡꯕꯤꯅ ꯂꯣꯌꯥꯗ ꯏꯕꯨꯡꯉꯣ ꯅꯪ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯣ ꯆꯥꯛꯇꯣ ꯆꯥꯛꯈꯨꯝꯗ ꯀꯨꯞꯄꯝꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯎ ꯆꯥꯔ ꯊꯥꯕꯒꯤ ꯊꯕꯛꯇꯣ ꯀꯃꯥꯏ ꯇꯧꯔꯦ 이대마 농주 다 오이버기 우자도 그라 싯범 허우리 자누가 예 그라무 요누니 파레 아두디 마이박 오이자로고 이붕어 딴바야 되고 ngamбана aying비다 이붕어도 나한기 아이는 소이드나 하이효 하이도 능 파자너 umta samto 다서 마탕니 사로수 왕강노도 칠레 기당 파비요 나시다니 이붕어나 이코이니기 만학다 장아이시 ngamбado 왕강디 tumin laythoklaga tumkhri ahingdu pisaktu hiplambadagi magi saireng ibase thadu lukhunggi mopak makhadagi puthore aduga magi kaina khrabi nupi tamphamani gi ayekba saktamdu yenglaga tampha nang asisu 𝗧𝗵𝗵𝗆 hinglibra kuireko nang ai lapnaba nushina kainaidago ibanise matamduda nang aigi wakhal tinaramlaba amana saubada amana phatharamlabadi ngasi nang ai tokhai ni hingnaribase hinglamloiko bisaktu tamphamani ga ekpa saktamdugi mamigi makhada magi thamoida phorokpa thamoi maisaki wahi khara angauba seduda khut tharei bisatna seduda iri tampha wahi gi wani miwei mapokti anirak pokloiko sireba matung lairam lenda su thengnaroi laibokta tamlamba musu tamlamdaba haibasina thamoige mata ngairaba penthok wahiniko taibang miyoiba ikhoigidi aigi punsida awaba kaya khangsinduda laki adubu ngasidi nangbu ningsinglakpa mikuptadi khangsinduna thamlakiba awaba singnasi aigi thamoida phumduna thamba chinggi mai oiramle matam khara itomte hingba tambada idom hinghobagi mahau khanghurabaso
idom hinglingai wakhal pothadundasu ahenge sikpu matamda khanglei naitom hingbagi awaba matam kuina naitom taraklaba matam asida punsigi aroyo poloi asida nanga hingba pamlei tamba nangbo taibang pala sida hinglibra bisaktu mapi tap tap tana kapli bisaka tamphamani gasi ngambaga loyaga poklaba matung tamphamani na angangsi nupi amakhakta 𝗙𝗵𝗵 haibada bisakna yakhidabani bisakna yakhidabagi maramsina nupi pokani thajadabadagini moi anigi angang makha tana pokси haiba bisakna yadabadagi tamphamani tu bisaka kainakhibani asoibadi bisaki asoibani haibasisu bisakna ngarang asida khanglakpagumbani mapal pharingai haksang kalingai kanasu watloi sollaba matamda ai kanasu leiroi haibasi bisakna ikhan khanjiluchre bisaktu ahingduma mami kangla ama phawmu isindana tamphabu yam nusina ningsingjarami numit jab yungba numit amadani ngambadu makhonglu sekli sekli lambida chatli ngambadu chatna chatna imungda selpusi liba makai aibu mi oina khangadoina moina adubu hojikti ai soinaiba mi moiraba natro yumsida kaimata pusilakpa gamdrabanina aise mi oina khalakdraba natro noina ngambana khallibu wakhal adu asumbasu yauri subonomba ngamlaba miyoi amana imungi mateng karimta pangdaba haibasisu imungi mina mahakpa nuksiroi usitloi usit phamsu thokte khongkhut tekpa yaudaba sunatana karimta sudan lemna sani khalibasing thabak subiyo imungi mateng pangbiyo adubu ngambadi adugo miyoi natte mahak subonomba yamna kanjaba mi amani haujikna imungi karigumba mata mateng pangba ngamlaptabaduda mahak makok sairakpani somna yumda ayingbidu phi saba halakpada ngamba leiramdabaduda ayingbidu angangnu phamungda thamlamlaga tasawdi kadai chakrabazano bazidi mangolda phamlibazala baziya bazi bisaktu ingkolda u morok makhong somli maura ai kaukibado pielabani punsisi ayingbidu bisaki manakta lai nangido ibungo thirakliba natra ibema hoi basi tasawbu kadai sakibage basi aina haibaga tade apang mathabak surugani haidina sakibani narubadagi kari tarubnu khangdi mado aswaidaga leiba yenguso aisu khongsi sangna satpa yadabaga khoidau saugatli basi ai mathibadi satlaroi magandaki mongse ai yam nugaiti basi mana ngamlingai matam mana dum hotnaribaduni madamduda ai mana suraga pusilakpa saba ikai nongmata haikibra hausik ma makhong yadre adoiradi mana makhong yadri phawbadi aina suraga imung puse kayamna kairege basi ibema nupaga nupiga wakhal manadi taibangi satnabi onthokpani nupana suraga pusilaklaga nupani imung puba aduga nupina yungi thabai khangtawba haibasi ipa ipu haktaktagi semlaklaba chatnabi oibagi ngasigi khunai asida nupi singda akaiba awanba malaklibani angam mateng pangnabani khandokpa ngamdaba miyoi kaya amasu leiribani nupa khangna suraga sani khanba nupisu phaniyamna dum lei aduga nupa khangna suraga imung puba yade nupi aikhoisu makhoigi mateng panggadabani khanba nupi kaya amasu leiribani basi ai tasongna kalingi matamdaso ai tasawgi mateng pangge haibani adubu tasongna ingonda mama leina nangna karigi yumdagi mapal thokadoino haidana aise mapal phawba thokandabani bisaktu u morokto makhong amuk somna nupi suthiba aduga angamba mateng pangnabasibu mana karigi aduk yamna sauribanu sini mana thokpa tawjarasanu ai wangang loi nangsu ngayakta potharu soibema numidangni loyana mayama ngambadu poraga purakli loyana taso mine khoise yamlana urani ko taso ge dugumba puksel pipa thabakto matungda amuk hana tawganu harisini aisu imungi mateng pangni dana itaimagi mateng pangni baji dak langthak leiba mateng pangi sini ngambana loyagi manangadagi ibunga thabak sudabasi chak saba ikaine karigi kai doino taso adugi wakalduna kamai nyum palmina doino
tangay phada matamsida ꯏꯇꯩꯃꯅ ꯂꯩꯀꯥꯏ ꯊꯣꯛꯅ ꯁꯦꯜ ꯈꯔ ꯇꯥꯜꯂꯨꯕꯒꯤ ꯋꯥꯅꯤ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯁꯨꯕꯁꯨ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯇꯩꯃꯅ ꯊꯕꯛ ꯁꯨꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯅ ꯅꯇꯩꯃ ꯂꯧꯔꯛꯄꯗꯤ ꯅꯇꯩꯃꯕꯨ ꯅꯨꯡꯉꯥꯏꯅ ꯋꯥꯇ ꯄꯥꯗꯅ ꯊꯝꯒꯦ ꯂꯧꯔꯛꯄꯅꯤ ꯑꯗꯨꯒ ꯆꯦꯛ ꯁꯨꯔꯒ ꯅꯇꯩꯃꯁꯦ ꯊꯥꯛ ꯂꯩꯔꯤꯅꯦ ꯉꯁꯤꯗꯤ ꯂꯣꯌꯥꯗꯨ ꯃꯌꯥꯝ ꯑꯗꯨ ꯄꯣꯟꯅ ꯄꯣꯟꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯉꯝꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩ ꯂꯣꯌꯥꯅ ꯇꯥꯆꯧ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯗꯨꯅꯤ ꯑꯩ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯇꯥꯆꯧ ꯂꯣꯌꯥꯗꯨ ꯃꯇꯣꯝꯇ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝ ꯄꯤꯛꯄ ꯃꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯅꯨꯄꯤꯒꯤ ꯃꯔꯜ ꯁꯨꯛꯆꯥ ꯆꯥꯔꯣꯏ ꯀꯥꯏꯅ ꯈꯟꯕ ꯑꯃ ꯌꯥꯎꯔꯛꯏ ꯃꯁꯦ ꯑꯩ ꯏ ꯀꯥꯔꯛꯇꯅ ꯂꯩꯕꯥꯛꯇ ꯇꯣꯛ ꯂꯥꯎ ꯊꯥꯗꯔꯝ ꯆꯠꯈꯤꯅꯤꯀꯣ ꯅꯣꯡꯃ ꯆꯅꯨꯗꯨ ꯃꯌꯨꯝꯗ ꯃꯃꯥꯒ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯔꯤ ꯃꯁꯤ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯋꯥꯍꯟꯕ ꯌꯥꯔꯣꯏꯀꯣ ꯃꯥ ꯋꯥꯕꯗ ꯑꯩ ꯋꯥꯗꯣꯏꯅꯤ ꯈꯪꯉꯣ ꯃꯄꯥ ꯑꯆꯧꯅ ꯅꯪꯒꯤꯗꯤ ꯎ ꯄꯥꯝꯕꯤ 1,000 ꯍꯧꯕ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃ ꯎꯟꯅꯤꯗ ꯏꯄꯥꯅ ꯍꯥ ꯆꯅꯨꯒꯤ ꯃꯃꯥ ꯁꯅꯝꯕꯤꯅ ꯏꯆꯥ ꯋꯥꯍꯟꯕ ꯌꯥꯗꯦ ꯏꯆꯥꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕꯗꯨꯅꯅꯦ ꯂꯥꯏꯔꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯏꯃꯥꯛꯄꯨ ꯍꯨꯟꯗꯣꯛꯂꯒ ꯃꯔꯜ ꯂꯩꯕ ꯏꯃꯥꯛ ꯊꯤꯗꯧꯕ ꯑꯗꯨꯒꯨꯝꯕ ꯏꯆꯥꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯅꯠꯇꯦꯗ ꯏꯆꯥꯁꯤꯗꯤ ꯑꯗꯣ ꯉꯥꯏꯈꯣ ꯂꯣꯌꯥꯒꯤ ꯃꯌꯥꯝꯕ ꯃꯈꯣꯡ ꯇꯦꯛꯄ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯅ ꯀꯔꯤ ꯁꯨꯔꯒ ꯆꯥꯔꯤꯕ ꯍꯥꯏ ꯏꯕꯦꯝꯃ ꯏꯃꯥ ꯃꯤꯒꯤ ꯑꯁꯣꯛꯄꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯨꯡꯉꯥꯏꯇꯦ ꯍꯩ ꯑꯉꯥꯎꯕꯤ ꯂꯣꯌꯥꯒꯤ ꯃꯌꯥꯝꯕꯗꯣ ꯃꯈꯣꯡ ꯇꯦꯛꯂꯨꯔꯦ ꯍꯥꯏꯗꯥꯏ ꯑꯗꯨꯒꯤ ꯃꯈꯣꯡ ꯇꯦꯛꯄ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯑꯆꯧꯅ ꯀꯔꯤꯅꯣ ꯃꯃꯥ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯅꯣ ꯃꯄꯥ ꯃꯌꯥꯝꯕꯗꯨꯅ ꯅꯥꯗꯅ ꯁꯣꯟꯗꯅ ꯂꯩꯔꯒ ꯂꯣꯌꯥꯗꯤ ꯀꯅꯥꯅ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯣꯅꯦ ꯃꯄꯥ ꯐꯔꯦꯅꯦ ꯃꯌꯥꯝꯕꯗꯨꯅ ꯁꯣꯟꯗꯅ ꯅꯥꯗꯅ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯇꯩꯃ ꯃꯌꯥꯝꯕ ꯌꯥꯎꯅ ꯍꯌꯦꯡꯋꯥꯏ ꯂꯣꯌꯥꯅ ꯀꯣꯟꯗꯧꯔꯤꯕ꯭ꯔꯥ ꯁꯤꯅꯤꯅꯦ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯦ ꯆꯅꯨꯅ ꯏꯃꯥ ꯅꯪ ꯁꯣꯅꯣ ꯆꯨꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯄꯨꯡ ꯐꯥꯔꯕ ꯏꯃꯥ ꯅꯪ ꯁꯣꯅꯣ ꯆꯨꯕ ꯕꯥꯖꯤ ꯏꯃꯥ ꯁꯣꯅꯣ ꯆꯨꯏ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯕꯥꯖꯤꯁꯨ ꯈꯪꯉꯦꯀꯣ ꯍꯧꯖꯤꯛꯇ ꯉꯥꯡꯂꯝꯃꯤ ꯋꯥꯗꯨꯒ ꯑꯣꯜꯂꯛꯂꯤ ꯋꯥꯈꯜꯁꯤꯒ ꯏꯃꯥ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯛꯀꯅꯨ ꯁꯅꯝꯕꯤꯅ ꯑꯆꯧꯗ ꯂꯣꯟꯅ ꯃꯤꯆꯤ ꯁꯠ ꯂꯥꯎꯅ ꯈꯠꯆꯤꯜꯂꯤ ꯑꯆꯧꯗꯨ ꯁꯅꯝꯕꯤꯗ ꯉꯛꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯏ ꯁꯅꯝꯕꯤꯅ ꯉꯁꯥꯏ ꯃꯈꯩ ꯆꯅꯨꯗ ꯉꯥꯡꯂꯤꯕꯗꯨ ꯆꯅꯨꯗ ꯂꯛꯅꯔꯤꯕꯅꯤ ꯍꯥꯏꯕ ꯑꯆꯧꯅ ꯈꯪꯕꯗꯒꯤ ꯑꯆꯧꯅ ꯆꯅꯨꯗ ꯍꯦꯟꯅ ꯈꯥꯏꯒꯠꯂꯛꯏ ꯑꯗꯨꯗꯤ ꯎ 1,000 ꯍꯧꯕ ꯏꯪꯈꯣꯜꯗꯨ ꯏꯕꯦꯝꯃꯒꯤ ꯑꯎꯟꯄꯣꯠ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ ꯃꯗꯨ ꯂꯣꯌꯥꯅ ꯌꯣꯟꯊꯣꯛꯈꯤꯕ ꯇꯥꯔꯦ ꯏꯃꯨꯡꯗꯣ ꯋꯥꯏ ꯍꯥꯏꯔꯃꯤꯅ ꯆꯅꯨꯗꯨ ꯃꯄꯥ ꯑꯆꯧꯗ ꯈꯥꯅ ꯌꯦꯡꯉꯤ ꯑꯆꯧꯅ ꯍꯩ ꯕꯦꯝꯃ ꯅꯃꯤꯠꯇꯨꯀꯤ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯃꯥꯟꯗꯦ ꯅꯃꯥ ꯁꯅꯝꯕꯤꯅ ꯄꯣꯛꯄ ꯃꯥꯟꯁꯤꯜꯂꯛꯏ ꯕꯥꯖꯤꯒ ꯏꯃꯥꯒꯅ ꯈꯪꯖꯤꯟꯒꯗꯧꯕꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯅꯔꯟ ꯅꯊꯨꯝꯁꯤꯡꯁꯦ ꯑꯩꯅ ꯀꯨꯁꯤ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯤ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯎꯟꯄꯣꯠꯄꯨ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯌꯥꯝꯕꯒꯤ ꯌꯥꯎꯕ꯭ꯔꯅꯦ ꯃꯣꯏꯗꯤ ꯅꯪꯅ ꯂꯣꯌꯥꯗ ꯅꯌꯨꯝ ꯄꯥꯜꯂꯛꯄ ꯉꯥꯏꯔꯒ ꯑꯩꯅ ꯏꯆꯥꯒꯤ ꯍꯥꯄꯛꯄ ꯑꯎꯟꯄꯣꯠꯁꯤꯡꯗꯨ ꯀꯥꯏ ꯀꯥꯏꯗꯅ ꯆꯥꯒꯦ ꯉꯥꯏꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯐꯥꯎ ꯍꯥꯞꯄꯣꯏꯍꯦ ꯑꯩꯅ ꯀꯥꯡꯊꯣꯜꯀꯥꯁꯦ ꯕꯥꯖꯤꯒ ꯏꯃꯥꯒꯅ ꯍꯤꯡꯂꯤꯉꯩꯗ ꯇꯨꯝꯂꯝꯕ ꯑꯍꯤꯡꯗ ꯃꯇꯣꯝꯗ ꯍꯦꯛ ꯂꯦꯡꯕ ꯁꯥꯟꯅꯕ ꯅꯕꯣꯛꯀ ꯅꯄꯨꯒꯒꯤ ꯊꯋꯥꯏ ꯇꯨꯝꯕꯁꯦ ꯍꯥꯎꯀꯦ ꯃꯃꯥ ꯎꯄꯨꯀꯥꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯃꯤ ꯑꯁꯤꯕꯨ ꯌꯥꯎꯔꯝꯗꯧ ꯃꯥꯟꯕ ꯏꯃꯥꯒꯤ ꯑꯎꯟꯄꯣꯠ ꯍꯥꯄꯛꯄꯁꯦ ꯏꯆꯥꯒꯤ ꯇꯝꯒꯦ ꯆꯅꯨꯗꯨ ꯁꯥꯎꯕꯗ ꯃꯩ ꯍꯧꯈ꯭ꯔ ꯃꯥꯜꯂꯦ ꯆꯅꯨꯗꯨ ꯃꯄꯥꯗ ꯌꯦꯡꯂꯒ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯣꯏ ꯅꯃꯥꯒ ꯅꯄꯥꯒꯤ ꯎꯄꯨ ꯀꯥꯡꯊꯣꯜꯁꯤꯡꯁꯦ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯀꯦ ꯀꯗꯥꯏ ꯃꯩ ꯍꯧꯒꯠꯅꯕ ꯊꯥꯎꯒ ꯃꯩꯈꯤꯒꯗꯣ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯆꯅꯨꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯆꯧꯒ ꯁꯅꯝꯕꯤꯒꯗꯨ ꯆꯅꯨꯗ ꯂꯥꯎ ꯂꯥꯎꯗꯅ ꯇꯥꯟꯅꯈ꯭ꯔꯦ ꯄꯤꯁꯛꯀꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯣꯔꯥꯖꯥꯎ ꯀꯧꯕ ꯑꯍꯜ ꯑꯃ ꯄꯤꯁꯛ ꯎꯅꯕ ꯆꯪꯂꯛꯏ ꯕꯣꯔꯥꯖꯥꯎꯗꯨ ꯂꯩꯀꯥꯏꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯆꯤꯟ ꯇꯣꯡꯕ ꯑꯍꯜꯅꯤ ꯋꯥꯈꯜ ꯂꯩꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯥꯅꯤ ꯄꯤꯁꯛꯇꯨ ꯕꯣꯔꯥꯖꯥꯎ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯖꯩ ꯕꯣꯔꯥꯖꯥꯎꯗꯨ ꯄꯤꯁꯛꯀꯤ ꯃꯥꯡꯒꯣꯜꯗ ꯐꯝꯊꯩ ꯄꯤꯁꯛꯁꯨ ꯆꯦꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯝꯕꯗꯒꯤ ꯕꯣꯔꯥꯖꯥꯎꯗ ꯍꯔꯥꯎꯅ ꯕꯣꯔꯥꯖꯥꯎ ꯑꯩꯒꯤ ꯁꯪꯒꯥꯏꯁꯤꯗꯕꯨ ꯑꯣꯟꯊꯣꯛ ꯊꯥꯖꯗꯅ ꯕꯣꯔꯥꯖꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯥꯗꯥ ꯅꯅꯥꯎꯅ ꯂꯦꯡꯂꯛꯄꯁꯤꯕꯨ ꯊꯥꯖꯕ ꯋꯥꯠꯄ꯭ꯔꯣ ꯊꯥꯖꯗꯅ ꯏꯃꯥꯡꯗ ꯂꯦꯞꯄꯁꯤꯗ ꯀꯧꯔꯤꯕꯅꯤꯅꯦ ꯍꯩ ꯑꯌꯤꯡꯕꯤ ꯅꯣꯏ ꯈꯨꯔꯥ ꯕꯣꯔꯥꯖꯥꯎ ꯂꯦꯡꯂꯛꯂꯤꯅꯦ ꯐꯤꯗꯥ ꯑꯆꯧꯕ ꯑꯃꯇꯪ ꯄꯨꯊꯣꯔꯛꯎꯅꯦ ꯅꯪꯕꯣ
Yare yare tada. Sidasu morama leiri. Tada ai phameko. Tada. Ibungo ngambadu hujik phawba. Ningthina lengbu satpa ngamdribra. Subo no makan bisani. Ai mabu pamuine tada. Noi bungo. Ngangna saknabasu yade. Nupina suraga sabi ikai haiba wahisinane. Magi ahanba madi aroiba. Paukhum oiraga leire. Oh. Ibungo di leikibra tada. Leiragadi aiga umta unagi wari sagi. Pisaktu borazawgi wahidu tabada mabuning hen harawi. Pisakna. Leibani. Ai kauthorake. Kauthoklarunu tada. Tadaga sangsi. Aduga maga wari khara saningi ai. Borazawga pisakadu ngambagi pham mamangda phamli. Ayingbisu chakhumda nakna saloli. Borazawna ibungo. Aina lakpadi thabaki lakpani. Adubu tadadagi nangi wari tabasida aisu nungaitaba phawi. Ibungo. Yum ama panminarabadi. Angam matingdi pangnagadabani. Nupana khak sel tangani. Nupi thakani leite. Aduga nupina sel talaga nupa aikhoina sabani haibagine. Isai tobda pangkhanda khanjinjaba ikaiba wakhaldo madusu phatte khanganu. Ibemasu nangna surang pusilakpa seldo sizinaba talle ikai hairaktabadi nang kari khangani ha khudingmak matang matamna mateng pangnadaba yadaba ngaktani ne angam matingsu pangnagadabani masida aikhoi masel ikainabagi maram sadi ko ngambana khura angangsi saure ai shuba nangba lepa yadre aduga aina lauraga aina nungaina thambigani wasaklaga purakkiba aigi nupibu thabak suwallaga aina saba haibasidi yam ikaida khura pisaktu borazawda nungaitana yengi borazawdu ayingmina sakumda lairibaduda leithoklaga yenglaga ngambada monsillaga makutna phaigalda metlaga ye aina ngasai nganglibasi utongda ising haibaga chap manaramledana phare nangna thabak sudaba sukya mu yade haraganane nang lepa satpa tawragane thabak subadi asokpado leina onba yai madunane imau nupida hena wahangani aduna nangna phamna thabak suba haiba kari lei ha thabak ado aina urep uyung tamgadoini bisakna haibani khutna saba yaba thabak loina saba haibani yot subaso phasana haibani yumpak singjang thangjau saba loina haibani ngambadu ayingbi dai fet yenglaga ayingbi dangi sadu loredi kita thaksiba ayingbi do magi wakhal harausei ayingbi na thaso basiga khuraga hana pirage hoi asa thak haisidi yumda lakpa mi hana pigadabani ado khura sanabdi yauche thaknaba khakta ngairami ngamana wakhal tana waganglakpaduda pisaktu mathoi harausei nungaisei borazawna manam susut namlaga ayingbi chuja khutpa manam namida aibo ngambadu ayingbi de yenglaga nokli ngambana ayingbi chuja khutpa loina puthoro nang yauraga maziga khuraga phamlaga loina sathosi khoi ayingbi do yam harauna chuja khutpa tara kunmu kombak asoba mada thangdorei pisakna aikhoi imong nupi ayingbidi ibungona chujak saga hairpasi ikayamna loiramlani haibadi ibungogi yumdadi hauba ngakta laphoi sem haira ngakta sabanina borazawna ayingbida ibema nang khurada chujak bijabasibu ikaibrane ayingbina khura aikhoina sareba chinjak sidi hingnaba pukthanaba saba chinjak ni khura adum haina khan phatte koi bema chinjak haibasida masimana hauba natraga kanaba heli haiba leite aduga ina khunbagi chinjak ka kaidana asumna khaidokpasiso ha phatte da semna phangdaba kanaba kaya chujakta yawi haibase mipum khudi loina khangnabani khangadabani ne हाउ खिजे हाइदन साजिबा केंगोय पिरुक्ता यारिबा कानाबसी सेम कोमना ममल तांगबा इना खुनबना साब चिंजाक्तगी हेना कानाबा यारिबनी सेमना पिरुक अपुप महिदगी हेनपोंतिदा तादा हा
ꯄꯤꯁꯛꯅ ꯕꯣꯔꯥꯖꯥꯎꯗ ꯐꯥꯒꯤꯃꯨꯛ ꯇꯧꯔꯤ꯫ ꯕꯣꯔꯥꯖꯥꯎ, ꯅꯪꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯤ ꯀꯣꯏꯗ ꯆꯨꯖꯥꯛ ꯃꯔꯨ ꯄꯛꯏꯅꯦ꯫ ꯕꯣꯔꯥꯖꯥꯎꯗꯨ ꯃꯈꯣꯏꯗ ꯍꯥꯏꯐꯦꯠ ꯃꯥꯔꯒ, ꯑꯩꯗꯤ ꯇꯥꯗꯅ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯋꯣꯏꯕꯒꯤꯁꯨ ꯄꯛꯂꯝꯃꯤꯅꯦ ꯇꯧꯔꯤꯕꯁꯤꯗꯤ꯫ ꯑꯩ ꯍꯣꯔꯦꯟꯗꯤ ꯀꯣꯏꯁꯦ ꯑꯃꯨꯛꯇ ꯀꯛꯂꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯌꯨꯝꯗꯁꯨ ꯆꯥꯛ ꯆꯥꯕꯗ ꯆꯥꯛ ꯄꯛꯃꯟꯗꯅ ꯅꯅꯥꯎ ꯅꯨꯄꯤꯅ ꯆꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯑꯃꯨꯛ ꯇꯣꯏꯕ꯫ ꯃꯣꯏ ꯃꯌꯥꯝꯅ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯉꯝꯕꯗꯨ ꯄꯦꯟꯅ ꯅꯣꯛꯄ ꯐꯪꯖꯔꯝꯃꯤ꯫ ꯉꯝꯕꯗꯨ ꯅꯣꯛꯅ ꯅꯣꯛꯅ ꯃꯄꯤꯁꯨ ꯇꯩꯊꯣꯛꯂꯤ, ꯑꯗꯨꯒ ꯑꯌꯤꯡꯕꯤꯗ ꯌꯦꯡꯖꯔꯤ꯫ ꯑꯌꯤꯡꯕꯤꯗꯨ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯂꯒ ꯉꯝꯕꯒꯤ ꯃꯔꯥꯏꯕꯛꯇ ꯆꯣꯠꯂꯤꯕ ꯍꯨꯃꯥꯡꯗꯨ ꯃꯥꯒꯤ ꯏꯅꯞꯐꯤꯅ ꯇꯩꯊꯣꯛꯄꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯉꯝꯕꯗꯨ ꯕꯣꯔꯥꯖꯥꯎꯒꯤ ꯌꯨꯝꯗ ꯌꯣꯝꯄꯥꯛ ꯁꯤꯖꯪ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯉꯛꯄ ꯑꯃꯅ ꯉꯝꯕꯅ ꯁꯥꯕ ꯌꯣꯠ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝ ꯃꯊꯧ ꯐꯖꯅ ꯂꯩꯔꯝꯃꯤ꯫ ꯂꯧꯄꯥꯟ ꯊꯥ ꯑꯣꯏꯕꯒ ꯌꯣꯝꯄꯥꯛ ꯂꯧꯔꯤꯛ ꯊꯥꯡꯖꯧ ꯊꯥꯡꯍꯥꯏꯁꯨ ꯐꯖꯅ ꯁꯤꯠꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯐꯝ ꯅꯣꯡꯐꯝ ꯂꯩꯔꯨꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯕꯣꯔꯥꯖꯥꯎꯅ ꯀꯧꯁꯤꯟꯗꯅ ꯌꯣꯠ ꯁꯨꯕ ꯄꯪꯌꯥꯎꯗ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯌꯣꯠ ꯁꯨꯕ ꯍꯩꯇꯕ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡ ꯀꯩꯊꯦꯜꯗ ꯊꯥꯡꯇꯦꯟ ꯌꯣꯟꯕꯒꯤ ꯁꯤꯟꯐꯝ ꯆꯥꯎꯅ ꯍꯥꯡꯗꯣꯛꯅꯔꯤ꯫ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗꯒꯤ ꯊꯥꯡꯇꯦꯟ ꯀꯌꯥ ꯂꯧꯅꯅꯕ ꯁꯤꯡꯅꯔꯛꯂꯤ꯫ ꯉꯝꯕꯒꯤ ꯃꯈꯣꯡꯁꯨ ꯊꯥꯡꯇꯦꯟ ꯂꯩꯕ ꯂꯥꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯄ, ꯊꯥꯡꯇꯦꯟ ꯇꯣꯏꯅ ꯂꯩꯕ ꯂꯥꯛꯄ, ꯊꯥꯡ ꯂꯂꯣꯟꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ, ꯈꯣꯡ ꯈꯨꯠ ꯇꯦꯛꯄ, ꯈꯣꯏꯕ, ꯂꯩꯈꯥꯏꯕ, ꯁꯝꯕ ꯐꯖꯅ ꯍꯩꯕ ꯑꯍꯜ ꯑꯃꯅꯁꯨ ꯉꯝꯕꯒꯤ ꯃꯈꯣꯡꯗꯨ ꯍꯦꯛ ꯍꯦꯛ ꯌꯦꯡꯕꯤꯔꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯉꯝꯕꯗ, ꯉꯝꯕ, ꯅꯪꯗꯤ ꯑꯅꯥꯕꯁꯤ ꯑꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯂꯦꯡꯂꯨꯔ ꯃꯥꯜꯂꯦꯅꯦ꯫ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯀꯛꯄꯅꯤꯅꯦ ꯃꯁꯤꯒꯤ ꯑꯅꯥꯕꯁꯦ꯫ ꯂꯥꯏꯍꯧ ꯇꯧꯕ ꯌꯥꯕ ꯃꯅꯥ ꯃꯁꯤꯡ ꯐꯥꯎꯕ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯆꯍꯤ 2ꯃꯨꯛꯇꯤ ꯌꯥꯝ ꯀꯟꯅ ꯂꯦꯡꯈꯤꯅꯣ꯫ ꯅꯪꯅ ꯇꯉꯥꯏ ꯐꯗꯕꯗꯣ ꯃꯗꯨꯈꯛ ꯆꯠꯂꯣ꯫ ꯑꯩꯒꯤ ꯂꯧꯔꯤ ꯊꯥꯡꯖꯧꯁꯤꯁꯨ ꯐꯖꯔꯦꯅꯦ ꯉꯝꯕ꯫ ꯉꯝꯕꯅ, ꯈꯨꯔꯥ, ꯁꯤꯒꯤ ꯂꯧꯔꯤ ꯊꯥꯡꯖꯧꯁꯤꯃꯗꯤ ꯃꯃꯜ ꯄꯤꯔꯝꯂꯅꯨ, ꯑꯩꯅ ꯈꯨꯔꯥꯒꯤ ꯇꯝꯖꯕ ꯈꯨꯗꯣꯜꯅꯤ꯫ ꯀꯔꯤ? ꯅꯪꯅ ꯑꯩꯒꯤ ꯈꯨꯗꯣꯜ ꯇꯝꯕ ꯍꯥꯏꯕ? ꯍꯩꯁ, ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯃꯤ ꯈꯔ ꯍꯦꯟꯅ ꯊꯥꯖꯤꯜꯂꯛꯇꯕ ꯌꯥꯗ꯭ꯔꯦ, ꯅꯪꯒꯤ ꯄꯣꯠꯁꯦ ꯍꯦꯟꯅ ꯁꯤꯠꯅꯕ꯫ ꯕꯣꯔꯥꯖꯥꯎꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯕꯣꯔꯥꯖꯥꯎꯅ, ꯑꯩꯒꯤ ꯏꯅꯥꯎꯅ ꯏꯇꯥꯎꯒꯤ ꯌꯣꯠ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ꯫ ꯉꯝꯕ, ꯅꯈꯨꯠ ꯅꯁꯥ ꯁꯣꯛꯀꯅꯤ ꯀꯣ, ꯅꯪꯒꯤ ꯈꯨꯠꯂꯥꯏꯗꯣ ꯐꯖꯅ ꯊꯥꯎꯀꯣ꯫ ꯇꯉꯥꯏꯃꯛ ꯐꯗꯕꯁꯤꯡꯗꯣ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯗ ꯇꯧꯍꯜꯂꯨ꯫ ꯑꯩ ꯊꯕꯛ ꯑꯃꯗ ꯆꯠꯊꯣꯛꯂꯨꯈꯤꯒꯦ꯫ ꯏꯇꯥꯎ ꯑꯃꯥꯏꯕꯁꯨ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯈꯣꯀꯣ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯊꯥꯡ ꯑꯇꯩꯁꯨ ꯄꯨꯈꯤꯗ ꯋꯥꯠꯂꯤꯕꯅꯤ ꯏꯇꯥꯎ꯫ ꯍꯧꯖꯤꯛꯇꯤ ꯉꯝꯕꯗꯨ ꯃꯁꯥꯅ ꯁꯦꯜ ꯇꯥꯟꯕ ꯑꯃꯨꯛ ꯍꯧꯕꯗꯒꯤ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯣꯃꯣꯟꯇ ꯅꯣꯛꯅ ꯑꯌꯤꯡꯕꯤꯕꯨ ꯌꯦꯡꯖꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯂꯣꯌꯥꯗꯨ ꯆꯥꯅꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯂꯣꯌꯥꯅ ꯆꯥꯅꯨꯗꯨ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕꯕꯨ ꯂꯣꯌꯥꯗꯤ ꯆꯥꯅꯨꯗꯨ ꯃꯌꯨꯝꯗ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯂꯣꯌꯥꯅ ꯆꯥꯅꯨ ꯆꯦꯜꯂꯛꯄꯗꯨ ꯂꯩꯀꯥꯏ ꯀꯅꯥꯝ ꯈꯪꯍꯟꯗꯦ꯫ ꯄꯤꯁꯛꯅ ꯑꯌꯤꯡꯕꯤꯗ, ꯑꯌꯤꯡꯕꯤ, ꯂꯣꯌꯥꯒꯤꯁꯤꯅ ꯀꯔꯝꯕ ꯅꯨꯄꯤ ꯈꯨꯆꯦꯟꯅꯣꯅꯦ? ꯌꯨꯝꯗ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯄꯁꯤꯕꯣ? ꯑꯌꯤꯡꯕꯤꯅ, ꯕꯥꯖꯤ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤꯁꯦ ꯃꯤꯉꯣꯟꯗ ꯃꯁꯛ ꯍꯥꯟꯅ ꯎꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯕꯥꯖꯤꯗ ꯍꯥꯟꯅ ꯍꯦꯛꯇ ꯎꯠꯂꯒꯦꯅ ꯌꯨꯝꯗ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯄ ꯖꯥꯠꯅꯤ꯫ ꯉꯝꯕꯅ ꯂꯣꯌꯥꯗ, ꯀꯔꯤꯅꯣ ꯂꯣꯌꯥ? ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤ ꯈꯟꯅꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯌꯨꯡꯉꯒ ꯂꯦꯞꯄ ꯂꯩꯗꯨꯕꯣ? ꯈꯪꯗꯦ ꯇꯥꯆꯧ, ꯑꯩꯁꯨ ꯆꯥꯅꯨꯅ ꯌꯨꯝꯗ ꯍꯦꯛꯇ ꯆꯪꯉꯁꯤ, ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯕꯥꯖꯤ, ꯏꯇꯩꯃ, ꯇꯥꯆꯧ ꯍꯣꯏꯒ ꯄꯨꯟꯅ ꯐꯖꯅ ꯆꯥꯃꯤꯟꯅꯔꯨꯕꯅ ꯐꯗꯧ ꯃꯥꯜꯂꯦꯅ ꯃꯥꯅꯩꯁꯦ ꯈꯨꯠ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯆꯤꯡꯁꯤꯜꯂꯛꯄꯅꯤ꯫ ꯆꯥꯅꯨꯅ, ꯏꯇꯩ, ꯊꯧꯒꯜꯂꯣꯟ ꯀꯥꯏꯖꯕꯗꯤ ꯅꯠꯆꯗꯦ, ꯊꯝꯆꯥꯒ ꯌꯦꯟꯗꯣ ꯑꯃꯨꯛꯇ ꯃꯦꯠꯄꯤꯔꯨꯔꯣ꯫ ꯕꯥꯖꯤ, ꯑꯩꯗꯤ ꯏꯔꯨꯖꯔꯛꯂꯕꯅꯤ, ꯑꯗꯨꯅ ꯑꯩ ꯏꯆꯦꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒꯦ꯫ ꯏꯆꯦ, ꯆꯥꯛꯈꯨꯝ ꯆꯪꯉꯁꯤ, ꯃꯔꯣꯏ ꯃꯔꯥꯡ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯃꯨꯔꯒꯦ꯫ ꯄꯤꯁꯛꯅ, ꯃꯁꯤꯒꯤ ꯃꯧꯅꯥꯎꯁꯤ ꯌꯥꯏꯅꯦ, ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯤꯗꯕ ꯌꯥꯗꯦ, ꯏꯃꯨꯡ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ꯫ ꯍꯩ ꯑꯌꯤꯡꯕ, ꯑꯌꯤꯡꯕꯤ ꯀꯧꯗꯧꯅꯤꯅꯦ꯫ ꯅꯪꯅꯦ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯔꯣ꯫ ꯉꯝꯕ, ꯂꯣꯌꯥ, ꯌꯦꯟꯗꯣ ꯑꯅꯤ ꯃꯦꯠꯂꯨ, ꯑꯩ ꯄꯨꯈ꯭ꯔꯤꯗꯒꯤ ꯌꯦꯟ ꯆꯥꯝꯅꯅꯕ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ꯫ ꯌꯥꯝꯅ ꯁꯤꯡꯕ ꯃꯧ ꯑꯇꯣꯝꯕꯤꯅꯤ, ꯑꯩꯅ ꯃꯁꯛꯁꯤ ꯎꯕꯗ ꯈꯪꯈ꯭ꯔꯦꯕ꯫ ꯃꯇꯝ ꯏꯂꯧ ꯂꯧꯗꯅ ꯂꯣꯌꯥꯒ ꯆꯥꯅꯨꯒꯗ ꯂꯨꯍꯣꯡꯕꯤꯔꯤ꯫ ꯕꯣꯔꯥꯖꯥꯎꯅꯁꯨ ꯂꯣꯌꯥꯒꯤ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯊꯨꯝ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯑꯃ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫
Mamangai matam amada khul amada Sanahongba kauba inak yamna khunba nupa ama leirami. Sanahongba senjau pai haibagi matik napal yamna karami. Lairaba tola taraba singbu mi oina khalamde adubu magi masanupa amata yauzaba malem nganbadi mipum khudingmakpu chapmane haina khanjaba misak ama oirami. Aduna itatatana Papa masadu magi oiba wakhalonda ningai sangdanaba toina thoklami. Sanahongbana Mama Aikhoige amata yauzaba isanupasi nang sulaude ai sulaude kamdoribano khangche ainadi mangonda hanthaba laire sudanaba singa loinagano haibase manu sulau laudene makhoi papo aisu khalibani mahangna toribasibu karibu kanaribano khangdrene karibu kanani makhoi singsina ikhoigi iril thumma yamse sathok thaktok panatana asi haiduna Sanahongba mabukningda khaliba phattapumbadu magi nupida hairami. Madu tabada mangondagi tadabi magi loinabidudi humang kaglami. Manglidana aikhoina suwana taliba irali thumma yamse makhoi mayamna chathok thaktok tawkrabadi mangjaridana aikhoina mihu senma makhai talibane mihu saw makhai aduna ngasidagi tinya mi loinabada haina singa loina oina haidaba yade aduni khara hayo Nasanupasi aina haibadi kaya tadene ma asi haiduna Sanahongbana magi nupida masanupabu laira sudatnaba singa loinagano hayo haina insilami. Asomdana malem nganbadi sanazang mataw Thoibiga loinana Thoibu hoigi lawlingbudu yaurami. Ita nangna tawrise nakhoi mapabana uradi mathabak yaibadu oidoine nayumdana sumang thelong phawba silandabi thami aduga sida lawlingba yaudun tawrise kangadiba nakhoi maga pabgana oigadawdudiba ita adugidi thoina khalunuda aisa yumda leibada karimta suhandadana khara leiradi itana satpa phawba ngamlaroidra khalurabani adubu sumaina ita hoigi thaben khang yawbasinane aigondasu suning nomningbagi itil khara piribani asi haiduna mataw anidu noknoktuna laukana linglami tanjaduda malem ngan hoigi thangnabagi manidusu lambida lakpada malem ngan bana lawlinglibadu urami koinunya ada lawlinglibasibu ikoi malem ngan bana tranya koinu mana toribasibu mama pana makhanglabadi salanda batare ni masa mayumdana ponama phawu thangan banate aduga mana sida lawlimga yawdanaga leirenya asi haiduna thasanadu ngangangdana satkirami asomdana malem nganbadu waraduna ngehak potharaga leirami. Thoibuna itaw warabo waradi pothagisu potharo asima teksidi aidum losilage yande taw aisu dum yawge yamsu yamdrasibu asi haiduna makhoi anidu mate khara wahlibadu losilmindanaba kana hotnarami. Nakal amaromdana thasana Sanahongbagi nupida masanupana lawlingma yawhobudu tamlami. Madu tabada Sanahongbagi nupidi angakpa haibadu oirami. Thasana nangna uraklibadu aikhoi ibungodi chumdi sumiko mane mi inama aina imit bangda uraklabaniko phai ma lakta lakisanoba aikhoi somda ising punama phawa thangandri aduga mana tawribasibu karino inama adudi aisu yumda thabakita tawrukigi asi haiduna thasana Sanahongbagi nupina isau langlibadu tabada tanduna mayumlumda hankirami. Sanahongbagi nupidi thasnana sakhibadu thoina thausaramde adugi mahut masanupadu lakpa ngaiduna leirami. Ngehaki tungda malem nganbasu moli laklami. Imagi bungo nangna tawribasibu karino ima aina kedawrage natte yumdana isingpun ama phawba lakhat handana napaga igana loina hotnariba aduga nangna migi lawlingma yawi haribasibu natte karigino masibo adugi oire itaw Thoiboigi kulang nekpagi seleitaba adudane pateng pangbirubane kai karigema asi haiduna malem nganba thausadana magi kada sankirami. Sanahongbagi nupidi masanupagi wadu tabada sauna masanupagi matung tawduna haiduna ngangangduna inarami. Ima hingminaradi angaw nga mateng pangnabasibu kai kaige pabana khoini mongma tawse ayam hainadeko asi haiduna malem nganba magi kagi thongdu lonsinkirami.
Sanahongbagi nupidu masanupana kagi thong lonsinkibaduda upai leita thongjil adu leplaga ngangduna leirami. Hey, khangdi matungdadi aina yauba yaroi haribasini ko. Sanahongbasu magi nupina nganglibadu mayek sengna khangdramaksu lorakpagi kharadudi mayek sengna tarami. Mama, kari tobu yaurogene? Honna sanupasi migi lawlingba yauri ye adugi nganglamlibani. Madi kari tobagi migi lawlingbu yauriba. Magi kari watana ha. Aikoina magi dama kari suwalan manate. Ho 𝗏𝗺𝗵 kulang neknanabane se leite haidana yaruribani. Hey, ipamasa, ipabu wayamna nganghanganuko. Asiyaidru sanahongba sauna thokirami. Malewnganbasu mapabungi mihul khangladuna 𝗏𝗺𝗵 wahaiba sakhiba tare khanduna kagi thongdu phatlangna hangnaga thoraklami. Ima pabase dakham mi 𝗏𝗺𝗵 damu wahaiba salam toktari. Chaning chasanu kaino adu oirapadi matung amuk hanna hauraklaroi-dabani. Kaino nakoina dainau khalisibo. Miduna haurakpasnate aina lamduna yaurabani. Asi haiduna malewnganbadu mapalomda kana senthoraklami aduga mapabungna sakhribadu tanarami. Sanahongbagi nupidi masanupana tauribadu thausadana yengduna dumak lehaurami. Asomdana sanahongbadu sauna 𝗏𝗺𝗵 sumangda leplami. Malewnganbasu mapabungbu phana kana khamjinjanabu hotnarami adubu masanupana haribadu mapabungna tabiramde. Sanahongbana hai 𝗏𝗺𝗵 mapanda amda tholo. 𝗏𝗺𝗵basu sanahongbana kaubdu tarduna mapanda thoraklami. Kura kai takpigadaba yani mangol sumda hekta kakhatpiro pida thajage. Ibunga ꯊꯧꯒꯜꯂꯣꯟꯕꯤ ꯚꯥꯔꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯑꯩ ꯅꯣꯏꯒꯤꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯍꯥ. ꯃꯥꯂꯦꯝꯉꯥꯟꯕꯅ ꯄꯥꯕꯅ ꯍꯥꯏꯅꯤꯡꯕꯗꯣ ꯌꯨꯝꯗ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ. ꯑꯗꯨꯕꯨ ꯃꯤꯒꯤꯁꯤ ꯂꯥꯛꯑꯒ ꯏꯇꯥꯎꯗꯗꯤ ꯑꯀꯟꯕ ꯋꯥ ꯍꯥꯏꯕꯤꯅꯨ. ꯁꯅꯥꯍꯣꯡꯕ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯃꯃꯤꯠꯇꯨ ꯄꯩꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯂꯝꯃꯤ. ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯃꯄꯥꯅ ꯁꯥꯎꯅ ꯌꯦꯡꯂꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ. ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯊꯣꯏꯕꯗꯤ ꯏꯉꯉꯛꯂꯝꯃꯤ. ꯈꯨꯔꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯕꯨ ꯌꯨꯝꯗꯗꯤ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯐꯥꯎꯕ ꯊꯥꯡꯗꯕ ꯏꯆꯥꯁꯦ ꯅꯣꯏꯒꯤꯗ ꯂꯧꯂꯤꯡꯕ ꯌꯥꯎꯏ. ꯃꯁꯤꯗꯕꯨ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯗ꯭ꯔꯣ? ꯊꯣꯏꯕ ꯁꯅꯥꯍꯣꯡꯕꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯈꯤꯇꯗ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯏꯆꯞꯃꯨꯛ ꯉꯥꯡꯂꯝꯃꯤ. ꯃꯥꯂꯦꯝꯉꯥꯟꯕꯅ ꯃꯇꯥꯎꯗ ꯏꯀꯥꯏꯔꯦ ꯈꯪꯕꯅ ꯃꯄꯥꯕꯨꯡꯒꯤ ꯐꯨꯔꯤꯠ ꯐꯤꯖꯤꯜ ꯌꯥꯜꯂꯒ ꯃꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ. ꯊꯣꯏꯕ ꯃꯇꯨꯡꯗꯗꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯍꯟꯒꯅꯨ. ꯍꯣꯏ ꯈꯨꯔꯥ, ꯅꯈꯣꯏꯒꯤ ꯈꯨꯂꯪ ꯅꯦꯛꯅꯅꯕ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯅ ꯇꯥꯏ. ꯑꯗꯨꯕꯨ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯅ ꯏꯆꯥꯕꯨ ꯈꯨꯂꯪ ꯁꯨꯕ ꯌꯥꯎꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤꯗ ꯁꯦꯜ ꯂꯧꯕ ꯂꯥꯛꯄ ꯌꯥꯒꯅꯤꯀꯣ. ꯑꯗꯨꯕꯨ ꯏꯆꯥꯗꯤ ꯑꯁꯤꯒꯨꯝꯕ ꯁꯨꯕ ꯌꯥꯕ ꯅꯠꯇꯦ. ꯁꯦꯜꯁꯤ ꯄꯥꯏꯁꯤꯜꯂꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯊꯣꯏꯕꯗ ꯄꯤꯔꯝꯃꯤ. ꯊꯣꯏꯕ ꯁꯅꯥꯍꯣꯡꯕꯒꯤ ꯊꯧꯑꯣꯡ ꯊꯧꯗꯥꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯤꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯗꯨꯒꯤ ꯃꯆꯥꯗꯨ ꯂꯧ ꯌꯥꯎꯍꯜꯂꯨꯕꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯈꯨꯔꯥ, ꯑꯗꯨꯅ ꯇꯧꯕꯤꯅꯨ. ꯑꯩꯈꯣꯏ ꯂꯩꯇꯦ ꯂꯥꯏꯔꯩ. ꯑꯗꯨꯕꯨ ꯃꯤꯗꯒꯤ ꯅꯤꯔꯒꯗꯤ ꯆꯥꯗꯦ. ꯁꯦꯜꯗꯣ ꯄꯤꯕꯤꯔꯝꯒꯅꯨ. ꯐꯔꯦꯅꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯊꯕꯛ ꯐꯕ ꯁꯥꯕ ꯌꯨꯝꯗ ꯍꯟꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯗꯨ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯃꯇꯥꯎꯗ ꯅꯨꯡꯉꯥꯏꯇ ꯃꯤꯠꯌꯦꯡ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯊꯣꯏꯕꯒ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯊꯣꯏꯕꯅꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯂꯥꯏꯔꯕꯅꯤ ꯈꯟꯅ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯂꯝꯗꯦ. ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯑꯗꯨꯃꯉꯥꯏ. ꯃꯄꯥꯕꯨꯡꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯇꯥꯎꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯏꯀꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯍꯥꯟꯅꯒꯨꯝꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯀꯌꯥ ꯇꯧꯔꯝꯗꯦ. ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯁꯨꯃꯛ ꯂꯩꯔꯝꯃꯤ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯥꯗꯗ ꯑꯁꯨꯝ ꯂꯩꯁꯤꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯈꯔ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯣ? ꯀꯗꯥꯏꯗꯕꯨ ꯆꯠꯇꯧꯔꯤꯒꯦ? ꯅꯈꯣꯏꯗꯤ ꯑꯩꯕꯨ ꯃꯤ ꯑꯇꯣꯞꯄꯒ ꯄꯨꯟꯕꯁꯨ ꯌꯥꯝ ꯁꯥꯎꯗꯥꯏꯅꯦ. ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯔꯝꯕ ꯀꯥꯟꯗ ꯃꯤ ꯄꯨꯟꯕ ꯌꯥꯗꯦꯅ ꯍꯥꯏꯈ꯭ꯔꯕꯒꯦ? ꯃꯤ ꯄꯨꯟꯕ ꯃꯇꯝꯗ ꯌꯦꯡꯉꯒ ꯄꯨꯜꯂꯨ ꯍꯥꯏꯕꯅꯤꯅꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥꯗ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ. ꯑꯗꯨꯕꯨ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯐꯩꯖꯨꯞ ꯑꯗꯨ ꯃꯀꯣꯛ ꯌꯧ ꯐꯥꯎꯕ ꯆꯤꯡꯈꯠꯂꯒ ꯇꯨꯝꯁꯤꯜꯂꯝꯃꯤ. ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯨ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯥꯅ
ꯃꯀꯣꯛ ꯌꯧꯕ ꯐꯥꯎꯕ ꯐꯩꯖꯨꯞꯅ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯂꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯎꯇꯣꯡ ꯑꯍꯣꯕꯗ ꯉꯥꯡꯕ ꯆꯞ ꯃꯥꯟꯅꯩꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯨꯃꯥꯡ ꯉꯥꯛꯇ ꯀꯥꯡꯕ ꯇꯥꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥꯅ ꯃꯀꯣꯛ ꯌꯧꯅ ꯀꯨꯞꯁꯤꯜꯂꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯥꯝꯃ ꯑꯃ ꯑꯔꯥꯞꯄ ꯈꯨꯜꯗ ꯈꯨꯜ ꯍꯣꯡꯗꯨꯅ ꯂꯩꯈꯤꯕꯗꯨ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯅ "ꯇꯥꯆꯧ, ꯏꯊꯥ ꯊꯥꯖꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯈꯨꯜ ꯍꯣꯡꯈꯤꯕꯗꯒꯤ ꯅꯈꯣꯏ ꯑꯩꯈꯣꯏꯒꯁꯤ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯊꯪꯒꯤ ꯊꯥꯗ ꯅꯃꯥꯛ ꯅꯨꯄꯥ ꯑꯍꯜꯗꯨꯒꯤ ꯂꯨꯍꯣꯡꯕ ꯇꯥꯔꯦ, ꯑꯗꯨꯒꯤ ꯁꯦꯕꯥꯎ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯨꯏꯔꯦꯅꯦ ꯑꯩꯈꯣꯏ ꯑꯆꯧꯕꯗꯣ ꯎꯈꯤꯗꯕ, ꯃꯇꯝꯅ ꯏꯌꯥꯗꯣ ꯅꯨꯄꯤ ꯊꯤꯗꯧꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯏꯃꯨꯡꯗꯒꯤ ꯃꯁꯥꯗꯨ ꯏꯇꯟ ꯇꯟꯅ ꯊꯣꯔꯛꯂꯝꯃꯤ꯫ "ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯂꯦꯝꯉꯥꯟꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣ ꯃꯥꯗꯤ ꯄꯥꯈꯪ ꯐꯥꯔꯝꯂꯦꯗꯅ?" "ꯃꯥꯅꯤ ꯇꯥꯆꯧ, ꯄꯥꯈꯪꯗꯤ ꯐꯥꯔꯦꯕꯨ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯎ ꯌꯥꯗꯦ꯫ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯥꯗ ꯑꯩꯈꯣꯏꯒꯤꯗ ꯃꯕꯥꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯅꯅꯕ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯁꯤꯅꯦ, ꯍꯥ?" ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯤ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯕꯨꯡꯅ ꯍꯦꯛ ꯍꯥꯏꯕꯗꯨꯗ ꯍꯤꯛꯇꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ "ꯇꯥꯆꯧ, ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯈꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ?" "ꯍꯦꯔꯥ, ꯑꯁꯤꯗꯕꯨ ꯀꯔꯤ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯒꯦꯅꯦ? ꯑꯩꯒꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤꯁꯨ ꯃꯥꯒꯤꯗꯤ ꯌꯨꯝꯅꯤꯅꯦ꯫ ꯃꯥꯂꯦꯝꯉꯥꯟꯕ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ? ꯃꯥꯃꯥ, ꯑꯩꯗꯤ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦꯗ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯃꯥꯒꯤ ꯃꯥꯝꯃꯅ ꯅꯝꯗꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯟꯖꯤꯜꯂꯛꯂꯒ ꯑꯃꯨꯛ ꯉꯥꯡꯕꯤꯕ ꯇꯥꯔꯦ ꯈꯟꯗꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯁꯅꯥꯍꯣꯡꯕꯁꯨ ꯁꯦꯟꯗꯣꯏ ꯈꯣꯝꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨ ꯂꯩꯕ ꯎꯔꯝꯗꯦ꯫ "ꯍꯥꯏ ꯃꯃꯥ, ꯑꯉꯥꯡꯗꯤ ꯂꯩꯕ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯦ?" "ꯍꯣ, ꯉꯁꯥꯏ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ." "ꯑꯦ, ꯀꯔꯤꯒꯤ ꯏꯕꯥꯏꯅꯗꯤ ꯏꯆꯥꯅꯨꯄꯥꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯕ?" "ꯍꯣ, ꯃꯊꯪ ꯊꯥꯗ ꯑꯩꯈꯣꯏ ꯑꯆꯧꯕꯗꯣ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯌꯥꯎꯅꯕꯅꯦꯗꯅ." "ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯅꯪꯒꯤ ꯋꯥ ꯈꯨꯍꯥꯏꯗꯨꯗꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯦ꯫ ꯑꯇꯣꯞꯄꯒꯤꯁꯨ ꯅꯠꯇꯕꯗꯨꯕꯨ ꯌꯥꯎꯖꯁꯅꯨ ꯌꯥꯎꯖꯁꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯗꯨ ꯊꯧꯁꯥꯗꯅ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯨꯝꯅ ꯏꯂꯥꯏ ꯂꯥꯏꯊꯣꯛꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯃꯥꯒꯤ ꯃꯥꯝꯃꯒ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯄꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ "ꯃꯥꯃꯥ, ꯅꯣꯏ ꯈꯨꯟꯁꯤꯕꯨ ꯌꯧꯗꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ?" "ꯏꯕꯨꯡꯉꯣ, ꯌꯥꯝꯗ꯭ꯔꯦ ꯌꯥꯝꯗ꯭ꯔꯦ꯫ ꯃꯥꯡꯗꯣꯔꯤꯕ ꯆꯤꯡꯒꯣꯜ ꯑꯁꯤ ꯑꯁꯤ ꯂꯥꯟꯊꯣꯛꯄꯒ ꯌꯧꯔꯦ꯫ ꯑꯥꯗꯒꯤ ꯆꯤꯡꯒꯣꯜꯁꯦ ꯑꯃꯨꯛ ꯂꯥꯟꯈꯤꯗꯣꯔꯤꯕ꯫ ꯃꯥꯃꯥ, ꯅꯈꯣꯏꯒꯤꯁꯤꯕꯨ ꯁꯟ ꯀꯥꯡꯄꯣꯠꯀ ꯑꯝꯇ ꯂꯩꯅꯗꯕ꯭ꯔꯣ?" "ꯌꯥꯝꯅꯕꯨꯗꯤ ꯂꯩꯅꯩꯗ, ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯃꯇꯦꯛꯁꯦ ꯂꯥꯟꯊꯣꯛꯄꯗꯒꯤꯗꯤ ꯈꯣꯡꯂꯝꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯇꯧꯔꯦ꯫ ꯁꯟ ꯀꯥꯡꯄꯣꯠ ꯆꯪꯕꯗꯣ ꯌꯥꯗ꯭ꯔꯦꯅꯦ, ꯑꯗꯨꯒꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯐꯤꯕꯝ ꯁꯣꯛꯄꯗꯨꯒꯤ ꯃꯇꯥꯡꯗ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯃꯥꯃꯥ, ꯂꯝꯕꯤ ꯊꯣꯡꯁꯨ ꯅꯥꯇꯩ ꯆꯥꯗꯕꯁꯤꯗ ꯍꯥꯏꯊꯔꯒ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ?" "ꯃꯥꯂꯦꯝꯉꯥꯟꯕ, ꯂꯝꯕꯤ ꯊꯣꯡ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯁꯨ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯅꯤꯅꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯅꯪꯁꯨ ꯑꯁꯤꯗ ꯁꯨꯝ ꯂꯩꯅꯤꯡꯉꯦ ꯍꯥꯏꯔꯛꯄ꯭ꯔꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ? ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟ ꯌꯧꯔꯛꯂꯝꯃꯤ꯫ "ꯑꯁꯤꯗꯒꯤꯗꯤ ꯄꯪꯁꯥꯡ ꯁꯥꯡꯅ ꯆꯪꯂꯔꯣꯏꯗ." ꯃꯥꯂꯦꯝꯉꯥꯟꯕ ꯃꯥꯒꯤ ꯃꯥꯝꯃꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯈꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯦꯞꯁꯤꯜꯂꯛꯂꯝꯃꯤ꯫ "ꯃꯥꯃꯥ, ꯀꯅꯥꯅꯣ ꯃꯥꯗꯤ?" "ꯑꯄꯣꯝꯕꯤ, ꯏꯃꯥꯛ ꯅꯨꯄꯥꯅꯤ, ꯏꯆꯟ ꯅꯨꯄꯤꯒꯤ ꯃꯆꯥꯅꯤ." "ꯃꯥꯃꯥ, ꯅꯈꯣꯏꯒꯤ ꯅꯃꯥꯛ ꯅꯨꯄꯥꯁꯦ ꯇꯥꯇꯣꯟ ꯈꯣꯏꯃꯨꯗꯧꯅ ꯇꯧꯕ ꯃꯥꯜꯂꯤ." ꯑꯁꯤ ꯍꯥꯏꯔꯒ ꯑꯄꯣꯝꯕꯤꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ "ꯃꯥꯃꯥ, ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯗꯨꯅ ꯑꯩꯕꯨ ꯈꯣꯏꯃꯨꯗꯧ ꯇꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯕꯨ ꯀꯩ ꯍꯥꯏꯅꯣ?" "ꯍꯦꯔꯥ, ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯕꯥꯏ ꯑꯇꯣꯝꯕꯗꯣ ꯄꯉꯥꯎ ꯈꯔ ꯊꯤ, ꯑꯗꯨꯅ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯑꯔꯨ ꯑꯄꯥꯟ ꯎꯕ ꯌꯥꯗꯦ꯫ ꯃꯥꯗꯤ ꯃꯤꯒꯤ ꯄꯣꯠ ꯑꯔꯨ ꯑꯄꯥꯟ ꯃꯌꯥꯝꯗꯨ ꯎꯔꯒ ꯀꯩꯗꯧꯏꯕ ꯃꯥꯃꯥ?"
ꯍꯤꯔꯩꯕꯣ ꯅꯪꯁꯤꯁꯨ ꯂꯥꯏꯃ ꯈꯪꯃꯟꯗꯕ ꯍꯥꯏꯗꯨꯅꯤ ꯄꯣꯠ ꯆꯩꯗꯣ ꯍꯦꯛ ꯎꯕꯒ ꯃꯤꯔꯛ ꯌꯦꯡꯂꯒꯅꯦ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯍꯩꯅꯕꯤ ꯊꯕꯛꯅꯤ ꯃꯥꯂꯦꯝꯉꯥꯟꯕ ꯃꯥꯒꯤ ꯃꯥꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯂꯝꯃꯤ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯂꯩꯁꯥꯕꯤꯗꯨꯅ ꯃꯉꯣꯟꯗ ꯅꯣꯛꯐꯩ ꯇꯧꯗꯨꯅ ꯌꯦꯡꯂꯝꯕꯗꯨꯗ ꯋꯥꯈꯜ ꯀꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯅꯨꯄꯤꯗꯨꯅ ꯌꯦꯡꯂꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯄꯨꯔꯥ ꯇꯥꯌꯣꯟꯅꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯀꯨꯕꯃꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨ ꯂꯥꯛꯄꯅ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯥꯃ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯆꯧꯕꯗꯨ ꯃꯌꯨꯝ ꯃꯀꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨ ꯂꯩꯔꯝꯃꯤ ꯕꯥꯕꯥ ꯃꯥꯗꯤ ꯀꯅꯥꯅꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ ꯅꯁꯦ ꯅꯨꯄꯥ ꯃꯥꯂꯦꯝꯉꯥꯟꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯁꯤ ꯅꯕꯥꯏ ꯑꯆꯧꯕꯅꯤ ꯃꯥꯕꯨ ꯑꯩꯈꯣꯏ ꯃꯥꯂꯦꯝꯉꯥꯟꯕꯅꯦꯕ ꯃꯥꯗꯤ ꯄꯥꯈꯪ ꯐꯥꯔꯝꯃꯦꯅꯦ ꯀꯨꯏꯔꯦꯅꯦ ꯑꯩꯈꯣꯏꯅ ꯎꯅꯈꯤꯗꯕꯁꯦ ꯍꯣꯏ ꯚꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯦꯟ ꯃꯕꯥꯏꯗꯨ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯆꯧꯕ ꯑꯉꯥꯡꯗꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯍꯜꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯣ ꯅꯪꯕꯨ ꯋꯥꯕ꯭ꯔꯅꯦ ꯋꯥꯗꯦꯗꯩ ꯚꯥꯏ ꯃꯥꯂꯦꯝꯉꯥꯟꯕ ꯃꯆꯤꯟꯗ ꯋꯥꯗꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯋꯥꯕꯅꯗꯤ ꯐꯦ ꯂꯥꯎꯔꯕꯅꯤ ꯃꯁꯥꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯒ ꯋꯥꯏ ꯍꯥꯏꯕꯗꯨ ꯏꯀꯥꯏꯖꯔꯝꯃꯤ ꯑꯗꯨꯅꯦꯕꯨ ꯅꯍꯥꯟꯅꯕꯨ ꯋꯥꯕ ꯍꯧꯅꯗꯦꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯕꯥꯏꯒ ꯌꯨꯝ ꯀꯩ ꯂꯣꯏꯁꯤꯜꯂꯤꯁꯤꯗꯨꯝ ꯌꯥꯎꯁꯤꯜꯂꯥꯎꯁꯤ ꯍꯣꯏ ꯚꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕ ꯎꯄꯥꯏ ꯂꯩꯇ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯆꯧꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩꯗ ꯈꯣꯏꯃꯨꯗꯨ ꯀꯤꯔꯨꯞ ꯆꯪꯂꯛꯂꯝꯃꯤ ꯑꯆꯧꯕꯅ ꯍꯩ ꯅꯪꯉꯥꯏꯈꯣ ꯇꯥꯆꯧ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯩꯅꯣ ꯅꯪꯅ ꯌꯦꯞꯂꯒ ꯄꯨꯁꯤꯜꯂꯤꯕꯗꯣ ꯑꯩꯕꯨ ꯀꯩ ꯌꯦꯞꯄꯒꯦ ꯀꯩꯁꯨ ꯌꯦꯞꯇꯦꯗ ꯀꯩꯁꯨ ꯌꯦꯞꯇꯦ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯈꯣꯏꯃꯨꯅ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯌꯦꯞꯂꯤꯕ ꯐꯅꯦꯛꯇꯨ ꯂꯧꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯑꯁꯤ ꯀꯔꯤꯅꯣ ꯁꯤꯅꯃꯨ ꯀꯅꯥꯗꯒꯤ ꯂꯥꯛꯂꯛꯏꯅꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯄꯣꯝꯕꯤ ꯍꯣꯏꯒꯤ ꯀꯣꯟꯗꯒꯤ ꯀꯛꯂꯛꯄꯅꯤ ꯃꯥꯗꯤ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯍꯨꯔꯥꯟꯕꯅꯦꯅ ꯊꯤꯅ ꯆꯩꯕꯗꯨꯗ ꯑꯩꯁꯨ ꯇꯥꯟꯖꯥ ꯐꯪꯉꯤꯉꯩꯗ ꯐꯅꯦꯛꯁꯤꯃ ꯀꯛꯂꯒ ꯄꯨꯔꯛꯄ ꯑꯆꯧꯕ ꯃꯅꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯈꯪꯍꯧꯗꯅ ꯃꯅꯥꯎꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯔꯝꯃꯤ ꯇꯥꯆꯧ ꯅꯪꯕꯨ ꯃꯤꯔꯣ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒ ꯑꯍꯜ ꯑꯗꯨꯒ ꯇꯔꯛ ꯈꯛ ꯂꯩꯖꯕ ꯂꯩꯁꯥꯕꯤꯗꯨꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕꯗꯨꯗ ꯅꯪꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯅꯪ ꯉꯁꯤꯕꯨ ꯑꯩꯒꯤ ꯏꯅꯥꯎꯅꯤꯀꯣ ꯐꯅꯦꯛꯁꯦ ꯄꯣꯝꯕꯤ ꯍꯣꯏꯗ ꯌꯥꯝ ꯊꯨꯅ ꯄꯤꯊꯣꯛꯑꯁꯨ ꯇꯥꯆꯧ ꯑꯩ ꯃꯗꯨꯃꯗꯤ ꯉꯝꯃꯣꯏ ꯏꯀꯥꯏꯖꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯃꯃꯥꯏꯗꯨ ꯅꯥꯜꯂꯒ ꯂꯩꯔꯝꯃꯤ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯃꯤꯍꯨꯟ ꯀꯥꯡꯂꯕ ꯑꯆꯧꯕꯗꯨ ꯃꯅꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯐꯨꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯅ ꯑꯆꯧꯕꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯃꯁꯦ ꯑꯩꯈꯣꯏ ꯃꯥꯂꯦꯝꯉꯥꯟꯕꯅꯤ ꯃꯥꯒ ꯆꯠꯃꯤꯟꯅꯔꯒ ꯌꯥꯝ ꯊꯨꯅ ꯄꯤꯊꯣꯛꯑꯁꯨ ꯍꯣꯏ ꯂꯥꯎ ꯃꯥꯂꯦꯝꯉꯥꯟꯕ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯗꯨ ꯃꯀꯣꯛ ꯍꯣꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯗꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯏꯕꯥꯏ ꯀꯔꯤꯒꯤꯅꯣ ꯏꯕꯥꯏꯅ ꯃꯤꯒꯤ ꯃꯄꯣꯝ ꯃꯆꯩ ꯎꯕ ꯌꯥꯗꯦ ꯍꯥꯏꯁꯤꯕꯣ ꯈꯪꯗꯦꯗꯩꯕꯣ ꯑꯩꯒꯤ ꯈꯨꯠꯁꯤꯒ ꯃꯤꯠꯁꯤꯒꯅꯦ ꯃꯤꯒꯤ ꯃꯄꯣꯠ ꯍꯦꯛ ꯎꯕꯒ ꯍꯨꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯤꯅꯅꯦ ꯑꯩ ꯏꯁꯥꯁꯤꯅ ꯐꯅ ꯐꯠꯇꯦ ꯈꯪꯉꯁꯨ ꯃꯗꯣ ꯊꯥꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯏꯕꯥꯏ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯣꯏꯅ ꯉꯁꯥꯏ ꯍꯥꯏꯅꯕ ꯄꯣꯝꯕꯤ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤꯗꯣ ꯌꯥꯝ ꯁꯥꯊꯤꯔꯝꯗꯧ ꯃꯥꯜꯂꯤꯕꯣ ꯈꯣꯏꯃꯨ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯕꯤꯗ ꯅꯣꯛꯄ ꯈꯛꯇꯃꯛ ꯅꯣꯛꯂꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤ ꯃꯇꯧꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯁꯤꯡ ꯈꯔ ꯀꯟꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯅꯤ ꯁꯥꯊꯤꯗꯕꯅꯤꯗ ꯑꯗꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯃꯥ ꯈꯪꯉꯤꯕ ꯉꯁꯥꯏ ꯃꯥꯃꯒ ꯂꯝꯕꯤꯗ ꯊꯦꯡꯅꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯅ ꯃꯉꯣꯟꯗ ꯄꯣꯝꯕꯤꯅ ꯍꯥꯏꯔꯝꯕꯗꯨ ꯇꯝꯂꯝꯃꯤ ꯈꯣꯏꯃꯨ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯟꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯏꯃꯨꯅ ꯃꯥꯅ ꯄꯣꯝꯕꯤ ꯍꯣꯏꯗꯒꯤ ꯍꯨꯔꯥꯟꯕ ꯄꯣꯠ ꯃꯌꯥꯝꯗꯨꯒꯤ ꯃꯔꯝꯗ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯋꯥꯗꯦ ꯍꯥꯏꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯣꯝꯕꯤ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨꯗꯨ ꯆꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯂꯝꯃꯤ ꯀꯩꯗꯧꯔꯦ ꯚꯥꯏ ꯀꯣꯟꯊꯣꯡꯁꯦ ꯄꯣꯝꯕꯤ ꯍꯣꯏꯒꯤꯅꯤ ꯑꯗꯨꯗꯤ ꯆꯪꯂꯁꯤꯅ ꯍꯩꯁ ꯕꯣ ꯆꯪꯂꯨꯔꯒ ꯀꯔꯤ ꯑꯣꯏꯕ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤꯅꯤ ꯑꯩ ꯁꯤꯗ ꯂꯩꯔꯝꯒꯦ ꯅꯪ ꯐꯅꯦꯛꯁꯦ ꯄꯣꯝꯕꯤꯗ ꯐꯠꯄꯤꯔꯝꯃꯨꯁꯨ ꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯗ ꯅꯝꯗꯅ ꯐꯅꯦꯛꯇꯨ ꯄꯤꯁꯤꯜꯂꯝꯃꯤ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯐꯅꯦꯛꯇꯨ ꯄꯥꯏꯔꯒ ꯆꯪꯂꯛꯂꯝꯃꯤ
ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯣꯝꯕꯤꯗꯨ ꯌꯣꯡꯈꯝꯗꯒꯤ ꯐꯅꯦꯛ ꯀꯛꯈꯤꯕꯗꯨꯗ ꯁꯥꯎꯅ ꯈꯣꯏꯃꯨꯕꯨ ꯆꯩꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯅ ꯀꯩꯅꯣꯝꯇ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯝꯕꯤ ꯁꯥꯎꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯌꯣꯡꯈꯝꯗꯒꯤ ꯀꯛꯈꯤꯕ ꯐꯅꯦꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯝꯕꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨ ꯑꯐ-ꯐꯠꯇ ꯀꯔꯤꯁꯨ ꯈꯟꯊꯔꯝꯗꯦ꯫ ꯑꯁꯤꯗꯤ ꯑꯩꯒꯤ ꯌꯣꯡꯈꯝꯗ ꯇꯤꯡꯂꯒ ꯂꯩꯍꯧꯕ ꯐꯅꯦꯛꯇꯨꯅꯤꯅꯦ꯫ ꯍꯦ, ꯐꯅꯦꯛꯁꯦ ꯅꯪꯅ ꯀꯛꯂꯒ ꯄꯨꯔꯤꯔꯥ? ꯍꯥ, ꯅꯪꯁꯨ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯣ ꯆꯨꯝꯃꯤꯅꯦ ꯁꯦ? ꯅꯠꯇꯦ ꯑꯩꯅ ꯑꯩꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ꯫ ꯍꯨꯔꯥꯟꯕ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯅ ꯇꯥꯅꯤꯡꯂꯝꯒꯅꯤꯅ ꯈꯟꯕ꯭ꯔꯣ? ꯍꯥ, ꯈꯪꯂꯤꯕ ꯅꯪ ꯈꯨꯠ ꯂꯩꯀꯥꯏ ꯇꯥꯛꯀꯦꯕ ꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯝꯕꯤꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯤꯗ ꯁꯥꯎꯅ ꯃꯥꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯉꯥꯡꯂꯝꯃꯤ꯫ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯩꯕ ꯈꯣꯏꯃꯨꯁꯨ ꯄꯣꯝꯕꯤꯅ ꯀꯟꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯣꯝꯕꯤ, ꯐꯅꯦꯛꯇꯣ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ꯫ ꯑꯩꯒꯤ ꯁꯦꯟꯁꯤꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤ꯫ ꯀꯟꯈꯠꯄꯤꯒ ꯇꯧꯔꯗꯅ ꯇꯥꯈꯣꯏꯃꯣ, ꯅꯪꯁꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕꯅꯤ꯫ ꯄꯣꯝꯕꯤ, ꯐꯅꯦꯛꯇꯣ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯊꯤꯟꯗꯣꯛꯁꯨ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯆꯪꯕ ꯇꯟꯗꯅ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯔꯨꯁꯣꯅ ꯑꯩꯅ ꯊꯥꯖꯤꯟꯈꯤꯕꯅꯤ꯫ ꯅꯪ ꯁꯥꯎꯔꯅꯨ, ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤ꯫ ꯄꯣꯝꯕꯤ ꯈꯣꯏꯃꯨꯅ ꯑꯗꯨꯝꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯗ ꯇꯞꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯇꯥꯇꯨ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯁꯦ ꯅꯨꯄꯥꯁꯤ ꯈꯜꯂꯒ ꯑꯩ ꯊꯥꯗꯣꯛꯄꯤꯔꯒꯦ꯫ ꯑꯗꯨꯒ ꯇꯥꯈꯣꯏꯃꯣ, ꯃꯇꯨꯡꯗ ꯑꯁꯨꯝꯅꯒ ꯇꯧꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯀꯔꯥꯏ, ꯐꯅꯦꯛꯇꯨ ꯄꯤꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯝꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯈꯨꯠꯇꯒꯤ ꯐꯅꯦꯛꯇꯨ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯣꯏ, ꯉꯁꯤꯗꯒꯤ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯂꯥꯎ ꯃꯥꯂꯦꯝꯉꯥꯟꯕ, ꯍꯜꯂꯁꯤ꯫ ꯍꯣꯏ ꯚꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯣꯝꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨꯗ ꯃꯃꯤꯠꯇꯨ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯍꯣꯏ ꯃꯥ, ꯑꯩꯗꯤ ꯃꯤꯒꯤ ꯀꯩꯁꯨ ꯈꯪꯖꯗꯕ ꯄꯥꯈꯪꯁꯤꯗ ꯌꯥꯝ ꯊꯤꯅꯁꯨ ꯆꯩꯕꯤꯔꯨꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯝꯕꯤ ꯃꯁꯤꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯕꯣꯛ ꯊꯣꯛꯂꯛꯇꯨꯅ ꯃꯁꯨꯅ ꯇꯧꯔꯤꯕꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯨ ꯇꯣꯝꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯕꯣ, ꯑꯩꯗꯤ ꯉꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯝꯕꯤ ꯃꯕꯣꯛꯇ ꯃꯥꯂꯦꯝꯉꯥꯟꯕꯕꯨ ꯃꯥꯅ ꯇꯥꯊꯤ ꯆꯩꯈꯤꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯅꯪꯕꯨ ꯀꯔꯤꯅꯦꯅ ꯈꯜꯂꯝꯅꯤ? ꯃꯇꯨꯡ ꯊꯦꯡꯅꯕꯗ ꯐꯖꯅ ꯁꯦꯡꯗꯣꯛꯎꯀꯣ꯫ ꯍꯣꯏ ꯑꯕꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯝꯕꯤꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯨꯒꯤ ꯃꯇꯧꯗꯨꯗ ꯃꯕꯣꯛꯇꯨꯁꯨ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯄꯣꯝꯕꯤꯅ ꯃꯥꯂꯦꯝꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯄꯣꯝꯕꯤꯕꯨ ꯎꯕꯗ ꯊꯩꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯄꯣꯝꯕꯤꯒ ꯇꯕꯥꯕꯤꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯈꯣꯏꯃꯨꯒ ꯂꯥꯞꯇꯛꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯝꯕꯤꯅ ꯃꯥꯂꯦꯝꯉꯥꯟꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯄꯣꯝꯕꯤ ꯎꯕꯗ ꯍꯨꯠ ꯊꯥꯗꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯣꯝꯕꯤꯅ ꯀꯩꯒꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩ ꯑꯣꯏꯔꯒ ꯂꯩꯗꯅ ꯑꯗꯨꯝ ꯆꯦꯜꯂꯤꯁꯤꯕꯣ? ꯇꯕꯥꯕꯤꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯃꯥ ꯎꯕꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯤꯅ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯃꯉꯣꯟꯗ ꯑꯩꯅ ꯅꯣꯡꯃ ꯈꯪꯗꯗꯅ ꯈꯔ ꯊꯤꯅ ꯆꯩꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯃꯋꯣꯟ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯗꯤ ꯑꯩ ꯈꯣꯏꯃꯨꯗ ꯍꯥꯏꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯗꯨ ꯄꯣꯝꯕꯤꯅ ꯈꯥꯝꯕ ꯅꯪꯗ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯇꯕꯥꯕꯤꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯕꯥꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯝꯕꯤꯗ ꯍꯥꯏꯐꯦꯠ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ ꯅꯈꯣꯏꯒꯤ ꯅꯁꯦ ꯅꯨꯄꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯇꯥꯒꯤ ꯋꯥꯐꯝꯁꯦ ꯈꯔ ꯍꯧꯗꯣꯛꯄꯤꯌꯨ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯇꯧꯉꯝꯕꯤ ꯍꯥꯏꯗꯣ ꯇꯥꯕ ꯇꯥꯔꯦ꯫ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯏꯆꯦ ꯅꯨꯄꯥꯗ ꯍꯥꯏꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯨꯔꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯈꯜꯂꯒ ꯍꯥꯏꯔꯒꯦ꯫ ꯈꯣꯏꯃꯨꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯇꯕꯥꯕꯤꯅ ꯆꯠꯈꯤꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯣꯏꯃꯨꯒ ꯇꯕꯥꯕꯤꯒꯅ ꯁꯤꯜꯂꯒ ꯃꯥꯂꯦꯝꯉꯥꯟꯕꯒ ꯄꯣꯝꯕꯤꯒꯗꯨ ꯁꯦꯡꯗꯣꯛꯅꯕꯗꯒꯤ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯆꯧꯕꯒꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯅꯨꯃꯤꯠ 4-5ꯅꯤꯗ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯗꯨꯁꯨ ꯅꯛꯁꯤꯜꯂꯛꯄꯅ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯄꯣꯝꯕꯤꯒ ꯀꯌꯥ ꯇꯣꯏꯅ ꯎꯅꯔꯝꯗꯦ꯫
ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯧꯕꯒꯤ ꯂꯨꯍꯣꯡꯕꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯕꯒ ꯁꯅꯥꯍꯣꯡꯕꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯥꯕꯥ, ꯃꯐꯝꯁꯤ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏ, ꯑꯗꯨꯅ ꯑꯩ ꯃꯇꯝ ꯈꯤꯇ ꯂꯩꯈꯤꯒꯦ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯂꯩꯇꯕꯗ ꯅꯪ ꯄꯥꯕꯒ ꯑꯩꯒꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦꯅꯦ, ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯤꯁꯨ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯥꯝꯃꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯃꯇꯝ ꯈꯔ ꯂꯩꯒꯦꯁꯨ ꯂꯩꯖꯁꯅꯨ꯫ ꯃꯕꯥꯏ ꯑꯇꯣꯝꯕꯅꯁꯨ ꯃꯥ ꯆꯠꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯃꯇꯣꯝꯇ ꯈꯨꯅꯨ ꯈꯔꯪ ꯈꯣꯡꯕꯗꯧꯅꯅꯦ ꯂꯩꯍꯧꯔꯅꯤ ꯇꯧꯔꯤꯁꯤ꯫ ꯃꯥꯒꯤ ꯃꯥꯝꯃꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯀꯟꯅ ꯇꯛꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯃꯇꯝ ꯈꯔꯗꯤ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯗ ꯃꯕꯥꯏ ꯈꯣꯏꯃꯨꯒ ꯂꯣꯏꯅꯅ ꯄꯣꯝꯕꯤꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯄꯣꯝꯕꯤꯅ, ꯇꯥ ꯈꯣꯏꯃꯨꯁꯦ ꯑꯩꯗꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗ ꯈꯜꯂꯨꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯁꯦ ꯅꯨꯄꯥꯁꯤꯅꯅꯦ ꯋꯥꯈꯜ ꯌꯥꯝ ꯊꯨꯅ ꯇꯥꯍꯜꯂꯤ ꯇꯧꯔꯤꯁꯤ꯫ ꯈꯣꯏꯃꯨꯅ, ꯏꯕꯦꯝꯃ ꯄꯣꯝꯕꯤ, ꯑꯩꯁꯦ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯒꯤ ꯏꯆꯦ ꯅꯨꯄꯥꯗ ꯊꯤꯅ ꯆꯩꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯗꯤ ꯅꯨꯃꯤꯠꯇ ꯁꯥꯎꯕꯒꯤ ꯈꯟꯊꯍꯧꯗꯗꯅ ꯉꯥꯡꯈꯤꯕꯅꯤ꯫ ꯇꯥ ꯈꯣꯏꯃꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨꯒꯤ ꯃꯥꯂꯣꯝ ꯂꯩꯔꯤꯕ ꯑꯣꯏꯔꯦ꯫ ꯃꯥꯂꯦꯝꯉꯥꯟꯕꯅ, ꯌꯥꯔꯤꯕ ꯇꯣꯛꯑꯕ ꯅꯈꯣꯏꯅꯤꯕꯣ, ꯁꯥꯎꯗꯕ ꯑꯣꯏꯅ ꯁꯥꯎꯗ꯭ꯔꯤ, ꯅꯣꯏ ꯑꯅꯤ ꯁꯤꯗꯤꯕ ꯍꯨꯏ ꯍꯧꯗꯣꯡꯒ ꯆꯞ ꯃꯥꯟꯅꯩ, ꯎꯅꯕ ꯌꯥꯗꯦꯕ, ꯍꯦꯛꯇ ꯆꯤꯛꯅꯩ꯫ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯝꯕꯤ ꯑꯃꯗꯤ ꯈꯣꯏꯃꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯂꯦꯝꯉꯥꯟꯕ ꯄꯣꯝꯕꯤꯒ ꯑꯁꯨꯝ ꯅꯛꯁꯤꯟꯅ ꯂꯣꯏꯅꯕꯗꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯝꯕꯤꯒꯤ ꯈꯔ ꯁꯥꯎꯒꯟꯕ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ, ꯑꯗꯨꯒ ꯑꯃꯨꯛ ꯈꯣꯏꯃꯨꯒ ꯀꯣꯏꯅꯗꯅ ꯂꯣꯏꯅꯕ ꯃꯇꯧꯗꯨꯗ ꯈꯝꯕꯟꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯝꯕꯤꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯥꯂꯦꯝꯉꯥꯟꯕꯒ ꯑꯁꯨꯝ ꯂꯣꯏꯅꯕꯗꯒꯤ ꯃꯥꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯉꯥꯟꯕꯅ ꯏꯪꯒꯤꯠ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯨꯅ ꯃꯥꯁꯨ ꯆꯃꯝꯅꯕ ꯄꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯈꯣꯏꯃꯨꯅ ꯄꯣꯝꯕꯤꯒꯤ ꯃꯇꯥ ꯇꯕꯥꯕꯤꯕꯨ ꯀꯟꯅ ꯂꯨꯝꯂꯤꯕꯅꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯅ, ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯅꯈꯣꯏꯅꯤ ꯌꯦꯡꯉꯤꯗꯨꯕꯣ? ꯈꯣꯏꯃꯨꯅ, ꯃꯤꯠꯌꯦꯡꯒ ꯂꯩꯔꯤ, ꯄꯣꯝꯕꯤ, ꯇꯕꯥꯕꯤꯗꯣ ꯑꯝꯇ ꯀꯧꯔꯣ, ꯉꯁꯤꯗꯤ ꯑꯩ ꯃꯥꯒ ꯋꯥ ꯆꯞ ꯆꯞ ꯌꯨꯝꯅꯦ ꯉꯥꯡꯅꯔꯗꯧꯅꯤ꯫ ꯃꯥꯅꯦꯕꯨ ꯐꯥꯒꯤꯗꯧꯅ ꯊꯦꯝ ꯊꯦꯝ ꯊꯝꯕꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯀꯧꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯝꯕꯤꯗꯨ ꯇꯕꯥꯕꯤ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯕꯥꯕꯤꯒ ꯈꯣꯏꯃꯨꯒ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯃꯔꯤ ꯂꯩꯅꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯄꯣꯝꯕꯤꯒ ꯃꯥꯂꯦꯝꯉꯥꯟꯕꯒꯁꯨ ꯊꯃꯣꯏ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯐꯣꯡꯗꯣꯛꯅꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯃꯥꯕꯨ ꯌꯨꯝꯗ ꯂꯥꯛꯅꯕ ꯀꯟꯅ ꯄꯥꯎꯊꯥꯡ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯉꯥꯟꯕꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ꯫ ꯈꯣꯏꯃꯨꯅ, ꯏꯆꯦ, ꯍꯟꯗꯛꯇꯤ ꯃꯥꯝꯃꯒ ꯏꯅꯦꯒꯗꯣ ꯌꯥꯝ ꯁꯥꯎ ꯃꯥꯜꯂꯦ, ꯅꯪꯕꯨ ꯌꯨꯝꯗ ꯍꯜꯂꯛꯎ ꯌꯥꯗ꯭ꯔꯗꯤ ꯅꯝꯗꯅ ꯐꯥꯔꯛꯄꯨꯅꯤ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗꯦ ꯚꯥꯏ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯖ ꯂꯩꯔꯝꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯄꯣꯝꯕꯤꯒꯤ ꯃꯕꯣꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯐꯨ ꯍꯧꯒꯠꯇꯨꯅ ꯄꯣꯝꯕꯤ ꯍꯣꯏꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯝꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯣꯝꯕꯤꯗꯨ ꯃꯧꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯁꯥꯗꯨ ꯀꯣꯟꯗꯨꯅ ꯃꯕꯣꯛꯄꯨ ꯀꯧꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯕꯣꯛ, ꯑꯕꯣꯛ ꯅꯪ ꯆꯠꯈꯤꯅꯣ, ꯑꯕꯣꯛ, ꯅꯁꯨꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯂꯒ ꯑꯕꯣꯛ ꯆꯠꯂꯤꯕꯅꯣ? ꯑꯩ ꯑꯕꯣꯛ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯕꯣꯛ, ꯅꯪ ꯆꯠꯈꯤꯅꯣ ꯑꯕꯣꯛ꯫ ꯇꯕꯥꯕꯤꯅ, ꯄꯣꯝꯕꯤ, ꯁꯤꯇꯣ, ꯑꯕꯣꯛꯁꯦ ꯋꯥꯔꯦ ꯍꯥꯏꯅ ꯄꯣꯊꯥꯔꯕꯅꯤ, ꯑꯕꯣꯛꯄꯨ ꯃꯌꯥꯝ ꯆꯪꯗꯅ ꯃꯊꯧ ꯃꯉꯝꯁꯦ ꯄꯥꯡꯊꯣꯛꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯅ ꯄꯣꯝꯕꯤꯕꯨ ꯃꯕꯣꯛꯄꯨ ꯀꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯁꯦꯠꯇꯣꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕ ꯂꯥꯞꯇꯛꯅ ꯄꯣꯝꯕꯤꯅ ꯀꯞꯂꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯄꯣꯝꯕꯤꯒꯤ ꯃꯕꯣꯛ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯕꯗ ꯇꯤꯜꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯀꯥꯏꯅ ꯊꯪꯗ ꯇꯕꯥꯕꯤ ꯃꯇꯣꯝꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕ ꯇꯞꯅ ꯄꯣꯝꯕꯤ ꯑꯃꯗꯤ ꯇꯕꯥꯕꯤ ꯑꯅꯤꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯅ, ꯇꯕꯥꯕꯤ, ꯅꯪꯅ ꯉꯁꯤꯁꯤꯃꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯄꯣꯝꯕꯤꯒ ꯂꯩꯃꯤꯟꯅꯔꯣ, ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯑꯩ ꯃꯥꯕꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ꯫ ꯄꯣꯝꯕꯤꯅ, ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯣ? ꯉꯁꯤꯗ ꯑꯃꯨꯛ ꯂꯩꯇ꯭ꯔꯒ ꯍꯌꯦꯡ ꯑꯩꯅ ꯆꯦꯟꯕ ꯍꯥꯏꯕꯁꯤꯕꯨ
ꯃꯁꯤꯕꯨ ꯐꯖꯕ ꯋꯥꯐꯝꯂ ꯇꯕꯥꯕꯤꯅ ꯄꯣꯝꯕꯤ ꯃꯁꯤꯗ ꯐꯖꯕ ꯐꯖꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯈꯥꯏꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯌꯨꯝ ꯑꯁꯤꯗ ꯅꯇꯣꯝꯇ ꯀꯌꯥꯝ ꯀꯨꯏ ꯂꯩꯕ ꯉꯝꯗꯣꯔꯤꯕꯅꯣ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯅ ꯑꯁꯤꯗ ꯁꯨꯝ ꯂꯩꯊꯣꯛꯄ ꯍꯥꯏꯕꯗꯣ ꯌꯥꯔꯣꯏ ꯅꯪꯁꯨ ꯃꯨꯟꯅ ꯈꯜꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯅ ꯄꯣꯝꯕꯤꯕꯨ ꯊꯦꯝꯗꯨꯅ ꯃꯥꯂꯦꯝ ꯉꯥꯟꯕꯒ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯄꯣꯝꯕꯤꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯥꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯕꯨ ꯁꯪꯕꯤꯕ ꯉꯝꯒꯅꯤ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯂꯦꯝ ꯉꯥꯟꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯍꯣꯡꯕꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯗꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯗꯨꯗ ꯏꯉꯛꯉꯛꯂꯝꯃꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯁꯤꯕꯣ ꯏꯃꯥ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯥꯏꯅ ꯂꯥꯛꯂꯤꯕ ꯐꯤꯕꯝꯁꯤꯕꯨ ꯀꯅꯥꯅ ꯇꯧꯅꯕ ꯊꯕꯛꯅꯣ ꯏꯕꯦꯝꯃ ꯅꯪꯁꯨꯅꯦ ꯌꯥꯝ ꯉꯝꯃꯤ ꯉꯔꯥꯡꯗ ꯅꯕꯨꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯛꯂꯤꯕ ꯅꯪꯁꯤꯕꯨ ꯍꯧꯅ ꯂꯣꯟꯆꯠ ꯍꯥꯏꯕꯗꯣ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥꯗꯤ ꯆꯩꯗ ꯄꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯕꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝ ꯉꯥꯟꯕꯁꯨ ꯁꯥꯎꯗꯨꯅ ꯃꯃꯥꯕꯨ ꯄꯣꯝꯕꯤꯗ ꯆꯩꯔꯤꯕꯗꯨ ꯇꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯁꯅꯥꯍꯣꯡꯕꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯁꯨ ꯃꯄꯨꯔꯣꯏꯕꯅ ꯑꯊꯤꯡꯕ ꯄꯤꯗꯦ ꯃꯇꯥꯒꯨꯝ ꯄꯣꯝꯕꯤꯁꯨ ꯆꯩꯕꯗꯨ ꯂꯦꯞꯂꯝꯗꯦ ꯏꯃꯥ ꯇꯣ ꯌꯥꯔꯦ ꯅꯃꯧꯁꯦ ꯌꯨꯝꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯒ ꯂꯩꯕ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅ ꯁꯤꯗ ꯄꯨꯔꯛꯏꯁꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯅꯨꯄꯤ ꯃꯆꯥꯁꯤ ꯍꯛꯀꯟꯒꯤ ꯃꯃꯥꯏꯒꯤ ꯆꯤꯟꯗꯛꯇꯒ ꯈꯨꯝꯕ ꯁꯥꯏꯅꯦ ꯃꯁꯦ ꯁꯅꯥꯍꯣꯡꯕꯅ ꯃꯃꯥ ꯌꯥꯔꯦ ꯇꯣꯛꯂꯣ ꯏꯕꯨꯡꯉꯣ ꯏꯃꯧꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯣ ꯌꯥꯔꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯄꯣꯝꯕꯤꯕꯨ ꯇꯞꯅ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯃꯥ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯏꯆꯥꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯩ ꯊꯥꯡꯗꯅ ꯇꯧꯔꯒ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯇꯥꯟꯊꯣꯛꯂꯨꯕ ꯌꯥꯔꯤꯕ꯭ꯔꯅꯦ ꯍꯥ ꯑꯗꯨꯗꯤ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯃꯆꯥꯁꯦ ꯏꯃꯧ ꯑꯗꯨꯝ ꯑꯣꯏꯕ ꯇꯥꯔꯦ ꯁꯅꯥꯍꯣꯡꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯤꯡ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯈꯣꯏ ꯕꯥꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯀꯔꯤ ꯅꯣꯛꯅꯤꯡꯕ ꯌꯥꯎꯔꯒꯦ ꯃꯃꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯅꯃꯧꯁꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯁꯅꯥꯍꯣꯡꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯀꯣꯡꯗ ꯆꯪꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯃꯃꯧ ꯑꯁꯤꯕꯨ ꯂꯣꯟꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯨ ꯇꯞꯅ ꯃꯨꯃ ꯅꯣꯛꯂꯝꯃꯤ ꯐꯔꯦꯅꯦ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯏꯃꯧꯁꯤꯕꯨ ꯂꯨꯅ ꯇꯧꯕꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯤꯆꯤ ꯈꯠꯆꯤꯜꯂꯝꯃꯤ ꯑꯗꯨꯅꯤ ꯏꯆꯥꯅ ꯄꯥꯝꯂꯦꯅ ꯄꯨꯔꯛꯂꯕꯅꯤꯅ ꯏꯃꯧꯅꯤ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯤꯆꯤ ꯈꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯅꯥꯍꯣꯡꯕꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯃꯃꯧ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯂꯩꯔꯒꯅ ꯍꯦꯛ ꯂꯨꯅ ꯇꯧꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯨꯅ ꯄꯣꯝꯕꯤꯕꯨ ꯑꯣꯠꯄ ꯅꯩꯕ ꯌꯥꯕ ꯇꯧꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎꯅ ꯐꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯗꯨꯅꯁꯨ ꯄꯣꯝꯕꯤꯗꯨ ꯃꯗꯨ ꯄꯨꯝꯕ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯨꯅ ꯈꯪꯂꯝꯃꯤ ꯅꯣꯡꯃꯇ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯗꯦ ꯑꯗꯨꯅ ꯃꯥꯂꯦꯝ ꯉꯥꯟꯕꯅꯁꯨ ꯃꯃꯥ ꯃꯄꯥꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯤꯕꯗꯨ ꯈꯪꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯄꯣꯝꯕꯤꯗꯨ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯇꯧꯒꯤ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝ ꯉꯥꯟꯕꯁꯨ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯊꯛꯄꯅꯤ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯤ ꯉꯁꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯕ ꯇꯥꯔꯒꯦ ꯃꯣꯏꯇ ꯉꯁꯤꯗꯤ 𝗪𝗵𝗪 ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯒ ꯊꯣꯡꯂꯒꯦ ꯑꯁ ꯑꯩꯗꯤ ꯇꯤꯟꯕꯨ ꯆꯨꯝꯃꯤ ꯑꯗꯨ ꯄꯣꯝꯃꯦ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯒꯁꯦ ꯈꯔꯗꯤ ꯉꯥꯡꯒꯟꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯐꯠꯇꯕ ꯑꯣꯏꯗꯕꯅꯤ ꯑꯗꯣ ꯃꯣꯏꯅ ꯆꯦꯡꯉꯥꯡ ꯇꯧꯔꯕꯁꯨ ꯅꯪꯒꯤ ꯃꯣꯏꯒ ꯃꯥꯟꯅꯒꯅꯨꯀꯣ ꯄꯣꯝꯕꯤ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯔꯛꯀꯗꯧꯒꯤ ꯇꯧꯔꯤꯕ ꯃꯄꯤ ꯑꯗꯨ ꯈꯝꯖꯤꯜꯂꯒ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯃꯛ ꯅꯣꯝꯂꯛꯂꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯆꯥ ꯃꯃꯧꯅ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯨ ꯂꯨꯝꯂꯒ ꯌꯦꯡꯂꯝꯃꯤ ꯃꯥꯅ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ ꯄꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯄꯥꯎ ꯇꯝꯕ꯭ꯔꯥ ꯇꯝꯗꯕ꯭ꯔꯥ ꯈꯪꯗꯣꯛꯅꯕꯅꯤ ꯄꯥꯎ ꯇꯝꯗꯦ ꯈꯪꯂꯕꯗ ꯃꯆꯥꯗꯨ ꯁꯣꯔ ꯁꯥꯡ ꯍꯣꯟꯗꯣꯛꯂꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥꯗꯨ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄ ꯈꯪꯍꯧꯔꯝꯗꯦ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯂꯩꯇꯕꯣꯏ ꯅꯤꯡꯗꯅ ꯄꯣꯝꯕꯤꯗꯨ ꯃꯥꯡꯒꯣꯜ ꯂꯝꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯦꯠꯆꯤꯟꯍꯜꯂꯝꯃꯤ ꯑꯗꯨꯒ ꯇꯥꯊꯤ ꯇꯥꯊꯤꯁꯨ ꯆꯩꯕꯤꯔꯝꯃꯤ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯃꯃꯥꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯗꯨꯅ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯕꯗꯨ ꯇꯥꯕ ꯉꯝꯖꯔꯝꯗꯦ ꯑꯗꯨꯅ ꯁꯥꯎꯅ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯣ ꯏꯃꯥ ꯍꯣꯏꯗꯨ ꯅꯍꯥꯟꯈꯩ ꯑꯩ ꯂꯩꯇꯕ ꯇꯟꯖꯥꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯁꯨꯝꯅ ꯂꯣꯏꯅꯕ ꯑꯣꯏꯔꯦ ꯑꯩ ꯂꯩꯔꯒ ꯍꯦꯛ ꯅꯨꯡꯁꯤꯕ ꯁꯥꯕ ꯑꯗꯨꯒ ꯑꯩ ꯂꯩꯇ꯭ꯔꯒꯅ ꯅꯈꯣꯏꯅ ꯃꯥꯕꯨ ꯃꯤꯑꯣꯏꯅ ꯈꯟꯗꯕꯅꯦꯕ 이마기 붕어 낭나 칼리보 칼도 라레 이마디 마부 파닝바기 아둑 낭바니 이마 아사이드기 가드기네 이마나 낭리 뿜바도 아이슈 따리바니 마 ngasi디 ngasi oire adubo matungda sumna tawba thengnarabadi aidi yumsi thadoktuna chakhigadabani law kada sangsi asi haiduna malem nganbana pombegi khudangdu ta pairaga makhoi kada sangkhirami madu ubada sanahombagi nupidi prok prok sakpa haibdu oirami masanupadu mamawna laina sungkraina khalami matam maduda sanahongbasu makhoigi kadagi tamna thoraklami akhoi babong ikhoibo asumna sum kayam kuina tumina yingdu leirasi hairino mama tumilayo law kada khanarusi asi haiduna sanahongbana magi loinabidu makhoigi kada pusinkhirami asumna tumin leiraba tungda nongmagi numitta malemnganbana thabak chathokringaida sanahongbagi nupidu masangamdaba saduna pombibu makhoigi kada kausilami aduga sanahongbana thongjaw aduga maningthongaduga chena lonsilami pombi manemga makugana tawriba pumba khangdabana tapna manegi manakta sanglaklammi ima haksangamde habidubu ai tapna pairaurai ima hoi manemgi wadu tabada pombi karisu khandana manemgi masama udu tapna nambirami matamduda sanahongbasu kada sanglaklammi aduga mamitu khana pombi di yenglaklammi madu ubada pombi du kibana loirami ima ai thokhragi nang kaida thoke haribano thokiba yaroi isanu pada pau yamna tamninglabadi ngasidine pau tamlibna sindo thugaira dawni ima ai moitada kaishu tamkiba leiti nasin thino nangna tamdana isanu pana khangba hunade asi haiduna sanahongbagi nupina pombigi mamay mit khangdana thajillami aduda sunatana masamdu phuiba horaklami pombi China do khang mangamda manembu inthoklamnaga mamangthongadomda senthoraklami matamduda sanahongbana pombi lusamdu laktana singlami aduga mayai kage kasinamada laktana isinkhirami chengadabi hotnajabu sari hey mama masi makhosi punsilo aduga masinse phibun namsilo sanahongbagi nupisu mapurebana haribadu tawrami pombi kapladuna manemda mabu phubigano haina mangakto hairaga haizarami adubu sanahongbagi matai manawdu mamaw aduna dumna thamoi sokna haizaribadu khangbiramde pidat padat pindangnasu ai mungsida mau oina haina laklibani aduga isanu padagasu paw tamjaba sari ngasidi nangi roibu numit oiragadabani pombi makuboki wadu tabada mabu hatpigano haina mamitagi mapi taduna mangakto kan hairami tawribi matawduda sanahongba matai manawdi mamaw adugi upai leizada matawdu uraga pena noklami asum tawna sanahongbana mamaw nupi pombidu utupna thomlaga hatlami makhoi babong mausi sirebanina isanu padadi kari haina khumni ha mama adugidi kari sukaluno maningi khola sida phumjillaga lori aduga ibunga laklaga masakhangdaba matai manaw ma laklaga masani haina pukrairaga lori asi haiduna matai manauduna thawai yaudra masadu makhogi khol kasinamada phumjillami madugi matung ngahak leiraga malemngan masu thabak chathok luraga hanjilakpaga magi loinabi leibu udabaduda mamada magi loinabi di haina hanglami ibunga ngasai mathong maram khangdaba matai manaw ani khak laklaga maugi mama mapani haidana maudo makhoina purga chatkre koinunima magi di kana suleitramani duga mama pa oirasu kaigi mo oiram masani ngolbu pudun sakhigadrane hone mauna ne mama pa ne haibduda kaplaga mayum sida leiba yamna ware ai khoina otpa neibada khangma ngamtre yum sida leiningdre hekta hai
ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅꯁꯨ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯍꯦꯛꯇ ꯄꯨꯅꯤ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯤꯕꯅꯤ ꯏꯃꯥ ꯄꯣꯝꯕꯤꯅꯕꯨ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ꯭ꯔꯅꯦ ꯑꯩꯗꯤ ꯃꯗꯨ ꯀꯌꯥ ꯊꯥꯖꯗꯦꯗ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯊꯥꯖꯅꯤ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯕꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯝꯂꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯨ ꯀꯞꯁꯤꯟꯅꯔꯝꯃꯤ ꯃꯥꯂꯦꯝꯉꯥꯟꯕ ꯃꯃꯥꯅ ꯑꯗꯨꯝꯅ ꯇꯧꯁꯤꯟꯅꯕꯗꯨꯗ ꯃꯕꯨꯛꯇꯨ ꯈꯖꯤꯛ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯣꯝꯕꯤꯅ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯑꯁꯦꯡꯕꯗꯨꯁꯨ ꯈꯪꯂꯝꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ 3-4 ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯄꯣꯝꯕꯤꯅ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯋꯥꯈꯜ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯥꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯝꯃꯤ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗꯨ ꯌꯥꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯖꯕ ꯃꯃꯧ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯗ ꯇꯥꯔꯝꯃꯤ ꯃꯈꯣꯏꯅ ꯄꯥꯝꯖꯗꯨꯅ ꯂꯧꯔꯤꯕ ꯃꯃꯧ ꯑꯗꯨꯗꯤ ꯑꯋꯣꯡ ꯑꯋꯣꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯎꯜꯂꯛꯄꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯁꯅꯥꯍꯣꯡꯕꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯃꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯧ ꯑꯗꯨꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯔꯝꯗꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯕꯨ ꯏꯃꯤꯠꯇ ꯏꯁꯨ ꯍꯥꯏꯕꯗꯣ ꯎꯕ ꯐꯪꯗꯅ ꯁꯤꯕ ꯇꯥꯔꯗ꯭ꯔꯣ ꯃꯃꯥ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯣꯡꯗꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯗꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ ꯑꯩꯈꯣꯏꯅ ꯁꯥꯔꯤ ꯋꯥꯔꯤꯁꯤ ꯅꯃꯧ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩꯅꯦꯅ ꯈꯜꯂꯤ ꯍꯩ ꯃꯃꯥ ꯋꯥꯐꯝꯗꯨ ꯑꯅꯤꯔꯛ ꯁꯨꯅꯅꯦ ꯃꯗꯨ ꯄꯟꯒꯅꯣ ꯃꯗꯨ ꯅꯪ ꯑꯩꯅꯗꯅ ꯅꯥꯀꯣꯡ 2 ꯁꯨꯕ ꯌꯥꯎ ꯋꯥ ꯅꯠꯇꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯇꯨꯃꯤꯟ ꯂꯩꯅꯕ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯃꯈꯣꯏꯅ ꯐꯪꯂꯤꯕ ꯃꯍꯩꯁꯤ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕꯗꯨꯒꯤꯅ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯣꯟꯅ ꯇꯥꯔꯤꯕ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨ ꯃꯃꯥ ꯃꯄꯥꯗꯗꯤ ꯀꯩꯁꯨ ꯍꯪꯂꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯅꯕ ꯍꯪꯒꯠꯆꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕꯗꯨꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯍꯥꯠꯈꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯃꯥꯂꯦꯝꯉꯥꯟꯕ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯐꯝꯗꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯃꯗꯨꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯒ ꯃꯃꯧꯒꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯗ ꯁꯅꯥꯍꯣꯡꯕꯒꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕ ꯃꯍꯩꯅꯤ ꯈꯟꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗꯨꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯅꯥꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯌꯥꯎꯗ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯆꯥꯎꯔꯕ ꯀꯩꯊꯦꯜꯅꯤ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯁꯛ ꯐꯖꯕꯇ ꯅꯠꯇꯅ ꯔꯥꯁꯤꯁꯨ ꯌꯥꯝꯅ ꯂꯩꯕꯤ ꯃꯃꯤꯡꯁꯨ ꯔꯥꯁꯤ ꯂꯩꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯌꯨꯕꯤ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯁꯤ ꯂꯩꯕꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯊꯟꯇꯁꯨ ꯅꯣꯝꯂꯒ ꯃꯁꯥꯒꯤ ꯃꯕꯨꯛ ꯊꯥꯛꯆꯕꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯩꯊꯦꯜ ꯃꯌꯥꯏꯗ ꯌꯨꯕꯤ ꯌꯣꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯄꯥꯈꯪꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯁꯤꯡꯅ ꯀꯩꯊꯦꯜ ꯑꯁꯤꯗꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯕꯁꯨ ꯌꯨꯕꯤ ꯌꯣꯜꯂꯤꯕꯤ ꯃꯥꯒꯤ ꯃꯁꯛꯄꯨ ꯌꯦꯡꯍꯧꯔꯕꯗꯤ ꯈꯟꯗꯨꯅ ꯌꯨꯕꯤ ꯂꯩꯕ ꯍꯦꯛꯇꯃꯛ ꯆꯪꯉꯛꯑꯝꯃꯤ ꯔꯥꯁꯤ ꯂꯩꯕꯤꯅ ꯂꯩꯔꯤꯕ ꯈꯨꯜꯒ ꯊꯪꯅꯅ ꯂꯩꯕ ꯃꯃꯥꯡ ꯈꯨꯜꯗꯒꯤ ꯊꯧꯅꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯔꯥꯁꯤ ꯂꯩꯕꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯔꯝꯃꯤ ꯊꯧꯅꯥꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯕꯣꯛ ꯑꯁꯣꯟꯕꯤ ꯑꯃ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯔꯥꯁꯤ ꯂꯩꯕꯤꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯊꯧꯅꯥꯅ ꯔꯥꯁꯤ ꯂꯩꯕꯤꯕꯨ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯉꯁꯤꯁꯨ ꯊꯧꯅꯥ ꯔꯥꯁꯤ ꯂꯩꯕꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯟꯅꯒꯨꯝꯅ ꯔꯥꯁꯤ ꯂꯩꯕꯤ ꯊꯧꯅꯥꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯏ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ ꯄꯥꯈꯪꯁꯤꯕꯣ ꯂꯝꯕꯤꯁꯤꯗ ꯅꯊꯟꯇ ꯊꯧꯅꯥꯁꯨ ꯃꯃꯣꯟ ꯅꯣꯛꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯔꯥꯁꯤ ꯂꯩꯕꯤꯒꯤ ꯋꯥꯗꯨꯗ ꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜꯗ ꯌꯨꯕꯤ ꯌꯣꯟꯕ ꯆꯠꯄꯤ ꯃꯁꯛꯀ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯃꯃꯥꯏ ꯀꯣꯏꯗꯥꯅꯕꯤ ꯔꯥꯁꯤ ꯂꯩꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤꯗꯣ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤꯗ ꯑꯣ ꯃꯥꯗꯤ ꯀꯨꯏꯔꯦꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕ ꯉꯁꯤꯗꯤ ꯄꯣꯠꯁꯤꯠ ꯐꯩ ꯍꯥꯏꯗꯅ ꯈꯪꯉꯦ ꯑꯗꯨꯅꯕꯨ ꯑꯩꯅ ꯉꯥꯏꯔꯒ ꯂꯩꯔꯤꯁꯤꯅꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯩꯅꯣ ꯅꯣꯏ ꯔꯥꯁꯤ ꯂꯩꯕꯤꯗꯣ ꯉꯥꯏꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯅꯪꯒ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯃꯑꯣꯡ ꯌꯥꯝ ꯃꯥꯟꯗꯅ ꯃꯤ ꯈꯥꯏꯕꯒꯁꯨ ꯍꯩꯔꯤꯅꯦ ꯊꯧꯅꯥ ꯅꯪꯗꯤ ꯍꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯁꯨ ꯍꯩꯔꯤꯁꯤꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯌꯨꯝ ꯌꯧꯕꯗ ꯅꯨꯃꯤꯠ ꯇꯥꯔꯨꯝꯕꯨ ꯇꯧꯔꯅꯤ
ꯍꯥꯏꯁꯦ ꯀꯣꯏꯅꯨꯁꯤꯅ ꯑꯕꯣꯛꯀ ꯅꯪꯒ ꯆꯥꯅꯕ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄꯅꯦ ꯑꯩꯅ ꯐꯔꯦꯗ ꯑꯕꯣꯛꯇꯣ ꯉꯥꯃꯣꯛ ꯂꯩꯔꯛꯑꯣꯅ ꯍꯥꯏꯍꯧꯕꯅꯤ ꯑꯗꯨꯒ ꯂꯩꯕꯤꯗ꯭ꯔꯤꯕ ꯅꯪꯅ ꯂꯩꯔꯛꯀꯅꯤ ꯈꯪꯗꯅ ꯂꯩꯗ꯭ꯔꯕ ꯑꯩꯗꯣ ꯌꯥꯝ ꯈꯪꯈ꯭ꯔ ꯄꯣꯠꯅꯤꯀꯣ ꯃꯤ ꯃꯆꯥꯗꯤ ꯍꯣꯏ ꯈꯪꯉꯦ ꯑꯗꯨꯔ ꯁꯤ ꯂꯩꯕꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯅꯪꯅ ꯀꯩꯊꯦꯜꯗ ꯌꯨꯕꯤ ꯌꯣꯜꯂꯤꯗꯣ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ ꯅꯪꯗꯤ ꯑꯩꯅ ꯀꯩꯊꯦꯜꯗ ꯌꯨꯕꯤ ꯌꯣꯜꯂꯒ ꯃꯤꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯎꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯈꯠꯇꯅꯕ ꯑꯩꯁꯦ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯄ ꯈꯨꯗꯤꯡ ꯍꯥꯃꯨꯛ ꯇꯩꯔꯒ ꯆꯠꯂꯣꯔꯥ ꯃꯗꯨꯃꯛꯇꯤ ꯑꯩ ꯍꯥꯏꯗꯨꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯊꯧꯅꯥ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯒꯦ ꯍꯥꯏꯕ ꯑꯕꯣꯛꯀ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯆꯦꯛꯁꯤꯟꯅ ꯍꯩꯁꯤꯡꯅ ꯆꯠꯀꯦ ꯆꯠꯁꯨ ꯆꯠꯂꯤ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯂꯤꯁꯦ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯌꯨꯝ ꯌꯧꯔꯦ ꯑꯍꯣꯏ ꯂꯩꯍꯧꯔꯣ ꯌꯨꯝꯗ ꯂꯩꯕꯗ ꯊꯣꯡ ꯊꯣꯡꯅꯥꯎ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨꯀꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯣꯏ ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯣ ꯊꯧꯅꯥ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯔꯥꯁꯤ ꯂꯩꯕꯤ ꯊꯧꯅꯥꯅ ꯆꯠꯈꯤꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ ꯔꯥꯁꯤ ꯂꯩꯕꯤꯗꯤ ꯃꯊꯟꯇ ꯂꯩꯕ ꯑꯣꯏꯕꯅ ꯊꯧꯅꯥꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯑꯁꯤꯛꯄ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯒ ꯔꯥꯁꯤ ꯂꯩꯕꯤꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯍꯤꯡ ꯍꯦꯛ ꯍꯦꯛ ꯌꯥꯔꯤꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯅ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯉꯟꯇꯥ ꯍꯧꯒꯠꯂꯗꯨꯅ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈꯤꯕ ꯃꯁꯤꯅꯤ ꯊꯧꯅꯥꯒꯤ ꯅꯣꯡꯃꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧ ꯑꯁꯤ ꯂꯩꯁꯦꯝꯕꯤ ꯔꯥꯁꯤ ꯂꯩꯕꯤꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅꯤ ꯌꯨꯝꯁꯨ ꯊꯪꯅꯅ ꯂꯩꯔꯝꯃꯤ ꯔꯥꯁꯤ ꯂꯩꯕꯤꯒ ꯂꯩꯁꯦꯝꯕꯤ ꯃꯥꯁꯨ ꯔꯥꯁꯤ ꯂꯩꯕꯤꯒꯨꯝ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯂꯩꯁꯦꯝꯕꯤ ꯔꯥꯁꯤ ꯂꯩꯕꯤ ꯍꯜꯂꯛꯈꯤꯕ ꯎꯕꯗ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯏꯇꯥ ꯔꯥꯁꯤ ꯍꯜꯂꯛꯈ꯭ꯔꯦ ꯑꯩ ꯃꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯁꯠ ꯍꯜꯂꯛꯎꯀꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ ꯅꯪ ꯑꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯦꯜꯂꯛꯂꯒ ꯔꯥꯁꯤ ꯂꯩꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯇꯥ ꯍꯣ ꯏꯇꯥ ꯔꯥꯁꯤ ꯏꯇꯥ ꯑꯩ ꯃꯅꯤꯡꯗ ꯏꯁꯤꯡ ꯁꯣꯛꯂꯤꯌꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯏꯇꯥ ꯌꯨꯕꯤ ꯂꯣꯏꯅ ꯁꯤꯜꯂꯛꯄ꯭ꯔꯣ ꯉꯁꯥꯏ ꯑꯍꯣꯏ ꯏꯇꯥ ꯁꯤꯜꯂꯛꯑꯦ ꯂꯣꯏꯅ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯅ ꯍꯦꯛꯄꯤꯕ ꯌꯨꯕꯤꯅꯕꯨ ꯂꯣꯏꯅ ꯁꯤꯠꯇꯦ ꯍꯥꯏꯕ꯭ꯔꯅꯦ ꯏꯇꯥ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯇꯝꯕꯤꯌꯨꯔꯥ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥꯅꯣ ꯏꯇꯥ ꯇꯝꯃꯛꯑꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯑꯗꯨꯕꯨꯔꯣ ꯏꯇꯥ ꯉꯔꯥꯡꯅꯦ ꯀꯣꯅꯨꯡꯗ ꯂꯩ ꯌꯣꯟꯕ ꯆꯠꯄꯗ ꯔꯥꯖꯀꯨꯃꯥꯔꯗꯣ ꯊꯦꯡꯅꯩꯌꯦꯕ ꯃꯥꯅ ꯑꯩꯁꯦ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏꯕ ꯑꯩ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯈꯣ ꯍꯥꯏꯅꯣ ꯏꯇꯥ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ ꯔꯥꯁꯤ ꯂꯩꯕꯤ ꯈꯪꯅꯤꯡ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯥꯏ ꯊꯧꯅꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯏꯇꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯗꯣ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯂꯩꯁꯦꯝꯕꯤꯗꯨ ꯍꯔꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣ ꯏꯇꯥ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯑꯗꯨꯗ ꯁꯥꯟꯅꯔꯁꯤ ꯏꯃꯥꯅ ꯑꯩ ꯀꯧꯔꯛꯑꯅꯦꯕ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯏꯇꯥ ꯏꯃꯥꯅ ꯑꯃꯨꯛ ꯀꯧꯔꯛꯇ꯭ꯔꯤꯉꯩꯗ ꯍꯣꯏ ꯏꯇꯥ ꯀꯣꯅꯨꯡꯗꯅꯤ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯀꯣꯅꯨꯡꯒꯤ ꯅꯨꯄꯤ ꯀꯌꯥꯒ ꯋꯥꯡꯖꯩ ꯌꯨ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯇꯥꯏꯕꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯑꯃꯨꯛꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯂꯩꯁꯦꯝꯕꯤꯒꯤ ꯇꯩꯁꯤꯟ ꯌꯦꯛꯁꯤꯟꯕ ꯌꯥꯎꯗ꯭ꯔꯕ ꯁꯛꯇꯝ ꯑꯗꯣ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯐꯩꯅ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯤ ꯃꯊꯟꯇ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯀꯂꯛꯆꯥꯎꯕ ꯑꯩꯅ ꯀꯂꯛꯈ꯭ꯔꯕ ꯅꯨꯄꯤ ꯐꯪꯗꯅ ꯈꯛꯇꯣꯛꯂꯣꯏ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯤ ꯌꯥꯝꯅ ꯐꯔꯝꯃꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯛꯀꯨꯝꯅ ꯈꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯐꯕꯒꯤ ꯃꯔꯨꯝꯗ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕꯅ ꯑꯔꯣꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯗꯨꯅ ꯇꯧꯔꯝꯃꯤ ꯔꯥꯁꯤ ꯂꯩꯕꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯃꯥꯏꯗꯨ ꯐꯤ ꯑꯃꯅ ꯈꯨꯝꯖꯤꯜꯂꯒ ꯀꯩꯊꯦꯜ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯂꯩꯁꯦꯝꯕꯤ ꯃꯥꯁꯨ ꯃꯥꯒꯤ ꯆꯥꯟꯅꯕꯤ ꯃꯇꯥꯕꯨ ꯀꯩꯊꯦꯜ ꯐꯥꯎꯕ ꯊꯤꯟꯅꯕ ꯃꯌꯨꯝꯗꯒꯤ ꯂꯥꯛꯂꯝꯃꯤ ꯏꯇꯥ ꯅꯪꯒꯤ ꯌꯨꯕꯤꯗꯣ ꯑꯩ ꯈꯔ ꯄꯨꯕꯤꯔꯛꯀꯦ ꯔꯥꯁꯤ ꯂꯩꯕꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯉꯛꯅ ꯍꯪꯉꯤ ꯏꯇꯥ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ ꯏꯇꯥ ꯑꯩꯗꯣ ꯀꯩꯊꯦꯜꯗꯒꯤ ꯐꯤ ꯐꯖꯕ ꯈꯔ ꯂꯩꯒꯦ ꯑꯗꯨꯅ ꯏꯇꯥꯒ ꯆꯠꯃꯤꯟꯅꯍꯧꯔꯒꯦ ꯈꯟꯗꯅ ꯂꯥꯛꯏꯅꯦ ꯑꯣ ꯁꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯌꯨꯕꯤ ꯃꯔꯤ ꯀꯤꯕꯁꯦ ꯁꯤ ꯑꯣꯏꯅ ꯄꯥꯏꯔꯛꯑꯣ ꯏꯇꯥꯅ ꯍꯣꯏ ꯏꯇꯥ ꯑꯗꯣ ꯏꯇꯥ ꯊꯧꯅꯥ ꯅꯈꯣꯏ ꯑꯅꯤꯗꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯍꯣꯏ ꯏꯇꯥ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯅꯨꯡꯁꯤꯅꯔꯤꯌꯦ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ
ꯑꯗꯣ ꯏꯇꯥ ꯅꯍꯥꯟ ꯏꯇꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ? ꯂꯩꯁꯦꯝꯕꯤ ꯂꯠꯂꯠ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯇꯥ ꯑꯗꯨꯗꯤ ꯑꯩ ꯇꯟꯗꯅ ꯑꯗꯨꯝ ꯌꯥꯗ꯭ꯔꯦꯗ꯫ ꯃꯥꯒ ꯑꯩꯒ ꯊꯥꯛꯁꯨ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯁ ꯏꯇꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯅꯨꯡꯁꯤꯅꯕꯗꯕꯨ ꯈꯦꯠꯅꯕ ꯍꯥꯏꯕ ꯑꯃ ꯑꯃꯨꯛ ꯂꯩꯕ꯭ꯔꯅꯦ? ꯑꯍꯣꯏ ꯏꯇꯥ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯇꯣꯛꯂꯁꯤꯗ ꯃꯁꯤꯒꯤ ꯋꯥꯁꯤ ꯏꯇꯥ꯫ ꯑꯗꯣ ꯉꯁꯤꯗꯤ ꯌꯨꯕꯤꯁꯦ ꯌꯥꯝꯗꯦꯅ꯫ ꯊꯧꯅꯥꯅ ꯄꯥꯝ ꯆꯠꯄꯗ ꯁꯟ ꯒꯥꯔꯤꯗ ꯍꯥꯞꯄꯤꯈ꯭ꯔꯦ ꯈꯔ ꯃꯈꯩꯗꯤ ꯏꯇꯥ꯫ ꯐꯗꯤ ꯌꯥꯝ ꯐꯩꯀꯣ ꯏꯇꯥ ꯊꯧꯅꯥꯁꯦ꯫ ꯑꯍꯣꯏ ꯏꯇꯥ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯥꯁꯦ ꯌꯥꯝ ꯐꯩ꯫ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯊꯥꯕꯤꯔꯛꯄꯅꯤ ꯏꯇꯥ꯫ ꯍꯣꯏ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯏꯇꯥꯒꯤ ꯃꯐꯝꯗ ꯈꯛ ꯐꯕ ꯅꯠꯇꯦ, ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯂꯣꯏꯅ ꯐꯩ꯫ ꯃꯥ ꯐꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯐꯥꯎꯗ ꯈꯨꯜꯂꯩꯀꯥꯏꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯕ ꯑꯁꯦ? ꯆꯨꯝꯃꯦ ꯏꯇꯥ, ꯏꯇꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ꯫ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯀꯩꯊꯦꯜꯒ ꯌꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯏꯇꯥ ꯅꯪꯁꯨ ꯄꯣꯠ ꯌꯣꯜꯍꯧꯔꯣ, ꯑꯩꯁꯨ ꯐꯤ ꯈꯔ ꯈꯜꯂꯨꯈꯤꯒꯦꯀꯣ꯫ ꯑꯍꯣꯏ ꯏꯇꯥ꯫ ꯂꯩꯁꯦꯝꯕꯤ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯉꯛꯂꯒ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯀꯩꯊꯦꯜ ꯁꯔꯨꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯆꯦꯞꯊ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯁꯦꯝꯕꯤꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯔꯥꯁꯤꯂꯩꯕꯤ ꯃꯥꯁꯨ ꯌꯨꯕꯤ ꯌꯣꯟꯅ ꯑꯃꯨꯛ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯁꯦꯝꯕꯤꯗꯨ ꯃꯥꯅ ꯂꯦꯞꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯂꯝꯗ꯭ꯔꯦ꯫ ꯈꯨꯖꯤ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯥꯁꯤꯂꯩꯕꯤꯗ ꯌꯦꯡꯂꯒ, "ꯏꯕꯦꯝꯃ ꯌꯨꯕꯤ ꯌꯣꯟꯕꯤ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯉꯨꯗꯦꯅꯦ꯫ ꯅꯪꯗꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯉꯥ ꯌꯣꯜꯂꯝꯕ ꯏꯆꯦ ꯂꯩꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯔꯤꯅꯦ?" "ꯑꯍꯣꯏ ꯏꯃꯥꯕꯣꯛ ꯃꯥꯅꯦ, ꯑꯩ ꯉꯥꯌꯣꯟꯕꯤ ꯂꯩꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯏꯆꯦ ꯑꯗꯨꯁꯨꯅꯦ ꯀꯩꯊꯦꯜ ꯑꯁꯤꯗ ꯉꯥꯌꯣꯟꯕꯤ ꯂꯩꯅꯥ ꯍꯥꯏꯗꯅ ꯃꯃꯤꯡ ꯁꯦꯀꯥ ꯀꯥꯏꯈꯩ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯁꯨ ꯌꯨꯕꯤ ꯌꯣꯟꯕꯤ ꯔꯥꯁꯤꯂꯩꯕꯤ ꯍꯥꯏꯔꯒ ꯃꯃꯤꯡ ꯆꯠꯂꯦꯅꯦ ꯍꯥ?" "ꯏꯃꯥꯕꯣꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯌꯨꯕꯤ ꯑꯁꯤꯕꯨ ꯂꯩꯕ ꯂꯥꯛꯄꯤꯕ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯤꯌꯦ꯫ ꯏꯃꯥꯕꯣꯛ ꯅꯆꯥꯗꯤ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯆꯥꯕ ꯐꯪꯅꯕ ꯏꯀꯥꯏꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟ ꯀꯩꯊꯦꯜ ꯑꯁꯤꯗ ꯏꯀꯥꯏꯅ ꯌꯨꯕꯤ ꯌꯣꯟꯖꯕꯅꯤ꯫ ꯊꯥꯒꯠꯂꯤꯕꯅꯤꯅꯦ ꯏꯃꯥꯕꯣꯛꯇꯤ ꯏꯆꯥꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯗ꯫ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃ ꯌꯥꯎꯔꯤꯌꯦ, ꯃꯀꯦ ꯁꯦꯝꯕꯗꯤ ꯌꯥꯝ ꯄꯥꯝꯖꯕ, ꯑꯗꯨꯒ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕ꯫ ꯃꯣꯏꯒꯨꯝꯕ ꯎꯕꯁꯦ ꯏꯃꯥꯕꯣꯛꯁꯦ ꯀꯞꯅꯤꯡꯉꯤꯅꯦ ꯏꯕꯦꯝꯃ." ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯇꯁꯦꯡꯅ ꯔꯥꯁꯤꯂꯩꯕꯤꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯕꯨ ꯊꯥꯒꯠꯇꯨꯅ ꯍꯥꯏꯕꯅꯤ꯫ ꯅꯥꯀꯟꯗꯒꯤ ꯃꯕꯨꯛ ꯈꯔ ꯁꯦꯞꯄꯤ, ꯃꯃꯤꯠꯁꯨ ꯁꯦꯞꯄꯤ ꯍꯩꯔꯥ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤꯅ ꯏꯅꯥꯛꯇ ꯄꯣꯠ ꯌꯣꯟꯕꯁꯤꯗꯤ ꯍꯅꯨꯕꯤ ꯎꯟꯁꯥ ꯈꯨꯏꯔꯕꯤ ꯑꯩꯈꯣꯏꯗꯤ ꯄꯣꯠ ꯁꯤꯠꯇ꯭ꯔꯦꯅꯦ ꯔꯥꯁꯤꯂꯩꯕꯤ." "ꯍꯥ ꯏꯅꯦꯅ ꯁꯤ ꯍꯥꯏꯗꯅ ꯅꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯅꯨꯀꯣ ꯔꯥꯁꯤꯂꯩꯕꯤ." "ꯑꯍꯣꯏ ꯏꯅꯦ, ꯅꯃꯧ ꯁꯥꯎꯖꯗꯦꯗ, ꯅꯃꯧꯒꯤ ꯂꯥꯏꯕꯛꯅꯅꯤ ꯈꯪꯖꯩ ꯑꯩꯁꯨ꯫ ꯏꯅꯦꯅ ꯍꯥꯏꯕꯗꯤꯅꯦ, ꯍꯩ ꯂꯩꯕ ꯂꯥꯛꯑꯁꯨ ꯅꯪꯒꯤ ꯅꯁꯛ ꯐꯖꯕꯗꯣ ꯎꯕꯗ ꯌꯨꯕꯤ ꯂꯩꯕ ꯍꯦꯛꯇꯃꯛ ꯆꯪꯈꯤ." ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯣꯞꯄ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯦꯝꯃ ꯅꯪꯁꯨ ꯌꯨꯕꯤ ꯌꯣꯜꯂꯣꯗꯅ ꯍꯦꯛ." ꯀꯩꯊꯦꯜ ꯐꯝꯃꯤ ꯅꯨꯄꯤꯁꯤꯡꯗꯣ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯃꯇꯥꯎ ꯄꯥꯃꯦꯜ ꯃꯩꯔꯥ ꯑꯃꯗꯤ ꯀꯦꯡꯕ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯆꯤꯡꯌꯥꯒꯤ ꯂꯧꯇꯥꯡꯁꯪ ꯑꯃꯗ ꯂꯩꯁꯦꯝꯕꯤꯕꯨ ꯁꯔꯥꯛ ꯇꯝꯂꯕ ꯃꯇꯨꯡꯗ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯩꯁꯦꯝꯕꯤ ꯅꯨꯄꯥ ꯃꯔꯤ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯞꯂꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯛꯂꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯔꯥꯖꯀꯨꯃꯥꯔ." ꯅꯨꯄꯥ ꯃꯔꯤꯗꯣ ꯂꯩꯁꯦꯝꯕꯤꯒꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔ ꯑꯩꯅ ꯃꯤ ꯇꯥꯈꯤꯕ ꯅꯨꯄꯤꯗꯤ ꯉꯁꯤ ꯐꯥꯎꯗ ꯑꯩꯒꯤ ꯑꯣꯏꯗꯅ ꯇꯣꯛꯇꯦ꯫ ꯑꯗꯨꯅꯕꯨ ꯅꯪꯁꯨ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯅꯪꯅ ꯐꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯍꯤꯡꯅ ꯊꯥꯗꯣꯛꯀꯗꯕ ꯅꯠꯇꯦ, ꯈꯪꯕ꯭ꯔꯥ? ꯑꯩꯗꯤ ꯁꯨꯞꯅꯇꯪꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯥꯈꯤꯕ ꯈꯛꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯇꯁꯦꯡꯅꯃꯛꯀꯤ ꯉꯥꯎꯔꯕꯤ." ꯀꯦꯡꯕꯅ, "ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔ, ꯁꯖꯤ ꯑꯃꯣꯝ ꯑꯁꯤ ꯀꯨꯏꯅ ꯍꯤꯡꯍꯜꯂꯔꯣꯏꯁꯤ꯫ ꯃꯥꯅ ꯀꯨꯏꯅ ꯍꯤꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯝꯃꯁꯤ." ꯄꯥꯃꯦꯜꯒ ꯃꯩꯔꯥꯒꯁꯨ ꯀꯦꯡꯕꯒꯤ ꯋꯥꯗꯨꯗ ꯌꯥꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯈꯨꯠꯇ ꯊꯥꯡ ꯑꯊꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯁꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝ꯫ ꯂꯩꯁꯦꯝꯕꯤ ꯎꯄꯥꯏꯗꯤ ꯂꯩꯇ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅ ꯋꯥꯔꯧꯅ ꯔꯥꯖꯀꯨꯃꯥꯔ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯂꯩꯁꯦꯝꯕꯤꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤꯕꯨ ꯍꯨꯟꯇꯣꯛꯇꯨꯅ ꯑꯗꯨꯃꯛ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯅ
ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯒ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯅꯨꯄꯤ ꯑꯉꯥꯡ ꯂꯛꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯨꯕꯤ ꯌꯣꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ 𝗪𝗠𝗪 ꯃꯇꯤꯟ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯌꯨꯕꯤ ꯌꯣꯟꯗꯨꯅ ꯂꯩꯔꯤꯕ ꯔꯥꯁꯤ ꯂꯩꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯍꯦꯛ ꯆꯥꯅ ꯊꯧꯅꯥ ꯃꯈꯨꯠꯇ ꯍꯩꯈꯥ ꯈꯔ ꯄꯥꯏꯔꯒ ꯔꯥꯁꯤ ꯂꯩꯕꯤꯒꯤ ꯃꯅꯥꯛꯇ ꯅꯣꯛꯅ ꯅꯣꯛꯅ ꯆꯪꯈꯤ꯫ 𝗪𝗠𝗪 ꯁꯥꯎꯅꯤꯡꯅ ꯔꯥꯁꯤ ꯂꯩꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯤꯕ ꯊꯧꯅꯥꯗ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯣ? ꯑꯗꯨꯗꯤ ꯍꯩꯈꯥꯅꯤ ꯀꯩꯅꯣ꯫ ꯏꯁ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅꯒ ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯣ ꯀꯥꯏꯅꯒ ꯍꯪꯖꯤꯜꯂꯛꯑꯦ꯫ ꯑꯗꯨꯗꯤ ꯆꯥꯍꯧꯔꯁꯦ꯫ ꯍꯣꯏ ꯁꯤꯒꯤ ꯌꯨꯕꯤ ꯃꯄꯨꯜ ꯃꯊꯛꯁꯤꯗ ꯊꯝꯃꯣ꯫ ꯑꯗꯨꯗꯤ ꯁꯤꯗ ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯌꯨꯕꯤ ꯃꯍꯤ ꯊꯛꯀꯦꯔꯣ? ꯌꯥꯏꯅꯦ ꯁꯥꯒ ꯁꯥꯕꯁꯤꯗ ꯏꯪꯅꯕ꯫ ꯌꯨꯕꯤ ꯃꯍꯤꯁꯤꯁꯨ ꯁꯥꯔꯝꯕ ꯌꯥꯔꯦꯗ ꯁꯥꯔꯤꯕ ꯅꯨꯡꯁꯥ ꯈꯨꯁꯥꯁꯤꯗ꯫ ꯅꯨꯡꯁꯥꯅ ꯁꯥꯍꯜꯂꯁꯨ ꯅꯪꯅꯕꯨ ꯄꯤꯔꯛꯑꯗꯤ ꯑꯩꯈꯣꯏꯗꯤ ꯎꯟꯒꯨꯝ ꯏꯪꯉꯦ ꯈꯜꯂꯒ ꯊꯛꯊꯒꯦꯁꯦ ꯄꯤꯔꯛꯑꯣ꯫ ꯋꯥꯊꯤꯗꯣ ꯌꯥꯝ ꯇꯧꯅꯨ ꯃꯐꯝꯁꯦ ꯀꯩꯊꯦꯜꯅꯤꯀꯣ ꯀꯥꯎꯗꯕ ꯐꯩ꯫ ꯀꯩꯊꯦꯜꯁꯤꯗ ꯀꯩꯊꯦꯜ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯅꯪ ꯑꯩꯁꯦ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ ꯈꯪꯉꯕ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯃꯥꯏꯗꯣ ꯄꯥꯜꯂꯣ꯫ ꯅꯍꯥꯟꯈꯩ ꯑꯩꯗꯤ ꯃꯥꯏ ꯄꯥꯜꯂꯤ ꯈꯟꯖꯔꯒ ꯄꯥꯜꯂꯝꯗ꯭ꯔꯕ꯫ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯄꯥꯟꯁꯤꯜꯂꯒꯦ ꯃꯥꯏꯁꯤ ꯑꯃꯨꯛ꯫ ꯍꯜꯂꯣ ꯌꯨꯝꯗ ꯑꯕꯣꯛꯇꯣ ꯅꯪ ꯉꯥꯏꯔꯝꯃꯅꯤ꯫ ꯑꯦ ꯑꯕꯣꯛ ꯍꯥꯏꯔꯒ ꯋꯥ ꯑꯃꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯑꯩꯗꯤ꯫ ꯀꯔꯤ ꯅꯤꯡꯁꯤꯡꯉꯤꯕ? ꯑꯗꯨꯕꯨꯔꯣ ꯑꯕꯣꯛꯅ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯍꯤꯌꯥꯡꯒꯩ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯗꯤ ꯆꯠꯂꯣꯁꯦ ꯌꯨꯝꯗ꯫ ꯍꯣꯏ ꯍꯣꯏ ꯆꯠꯂꯒꯦ꯫ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯅꯪ ꯑꯣꯛꯂꯝꯃꯔꯣꯏꯀꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯕ꯫ ꯍꯣꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯁꯤ ꯂꯩꯕꯤꯅ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤꯉꯩ ꯂꯩꯁꯦꯝꯕꯤꯒꯤ ꯃꯃꯥꯗꯣ ꯂꯩꯁꯦꯝꯕꯤ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯁꯤ ꯂꯩꯕꯤ ꯃꯥꯒꯤ ꯃꯇꯥ ꯍꯜꯂꯛꯇ꯭ꯔꯤ ꯇꯥꯕꯗ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯃꯥꯗꯤ ꯉꯁꯥꯏ ꯑꯩꯒ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯃꯤꯟꯅꯔꯒ ꯐꯤ ꯐꯖꯕ ꯈꯔ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯐꯤ ꯂꯩꯔꯨꯒꯦ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯗ ꯏꯃꯥꯅ ꯉꯟꯅ ꯍꯜꯂꯛꯎ ꯍꯥꯏꯈꯤꯕꯅꯦꯕ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯀꯗꯥꯏꯗ ꯂꯩꯔꯤꯖꯥꯠꯅꯣ ꯃꯥꯕꯨ ꯏꯃꯥ? ꯈꯪꯗꯦꯅꯦ ꯔꯥꯁꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯩꯁꯦꯝꯕꯤꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕꯒ ꯈꯪꯕ꯭ꯔꯣ? ꯏꯃꯥ ꯑꯩꯗꯤ ꯈꯪꯗꯤꯌꯦ꯫ ꯃꯥ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯇꯕꯅꯤꯗ ꯏꯃꯥ꯫ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ꯫ ꯏꯃꯥ ꯋꯥ ꯑꯃꯗꯤ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯃꯃꯥꯡꯗ ꯀꯣꯅꯨꯡꯗ ꯂꯩꯌꯣꯝꯕ ꯆꯠꯄꯗ ꯔꯥꯖꯀꯨꯃꯥꯔꯒ ꯊꯦꯡꯅꯩ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯏꯇꯥꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ ꯑꯩꯉꯣꯟꯗ ꯏꯇꯥꯅ ꯏꯃꯥ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯗꯤ ꯃꯤꯅ ꯐꯠꯇꯅ ꯌꯥꯝ ꯍꯥꯏꯅꯩ ꯑꯗꯨꯒ ꯀꯔꯝꯅ ꯃꯥꯒ ꯊꯦꯡꯅꯔꯤꯕꯅꯣ? ꯏꯃꯥꯒꯤ ꯂꯩꯁꯦꯝꯕꯤ ꯅꯪꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ ꯏꯃꯥꯒꯤ ꯂꯩꯁꯦꯝꯕꯤ ꯅꯪꯁꯦ꯫ ꯔꯥꯁꯤ ꯂꯩꯕꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯒꯦ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯒ ꯎꯕ꯭ꯔꯥ ꯍꯪꯂꯨꯒꯦ ꯏꯃꯥ꯫ ꯏꯃꯥ ꯑꯩꯁꯨ ꯆꯥꯛꯁꯦ ꯂꯣꯏꯗꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯏꯃꯥ꯫ ꯌꯥꯔꯅꯤꯗ ꯏꯃꯥ ꯁꯨꯝ ꯍꯪꯂꯨꯔꯒꯦ꯫ ꯅꯤꯡꯊꯧ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯐꯖꯕꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯀꯂꯛꯆꯥꯎꯕꯒꯤ ꯈꯟꯕꯗ꯫ ꯃꯍꯥꯔꯥꯅꯤ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ? ꯈꯪꯗꯦ ꯑꯩꯁꯨ ꯃꯣꯏ ꯃꯄꯥ ꯑꯐꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯥꯡꯕꯗ ꯇꯥꯗꯦ꯫ ꯃꯥꯒꯤ ꯃꯅꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯗꯨ ꯇꯧꯒꯅꯨ ꯐꯠꯇꯦ ꯍꯥꯏꯔꯨꯕ ꯃꯤꯁꯤꯡꯗ ꯑꯣꯟꯁꯤꯟ ꯆꯥꯕꯁꯦ ꯑꯩꯁꯨ ꯍꯩꯅꯗꯦꯗ꯫ ꯏꯆꯥꯅꯤ ꯍꯥꯏꯕꯒꯤ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯗꯕꯒꯤ ꯑꯗꯨꯛ ꯂꯩꯃꯤꯟꯅꯔꯕꯅꯤ꯫ ꯃꯥꯕꯨ ꯉꯝꯕ ꯑꯃ ꯂꯥꯛꯂꯕꯗꯤ ꯐꯒꯗꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯂꯩꯕꯥꯛꯀꯤ ꯊꯧꯌꯥꯝꯕꯨ ꯄꯨꯒꯗ꯭ꯔꯥ? ꯃꯥꯅ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤ ꯆꯪꯊꯣꯛꯄꯕꯨ ꯆꯠꯀꯗ꯭ꯔꯥ? ꯑꯩ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒ ꯑꯣꯏꯅꯤꯡꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯄꯨꯝꯕꯁꯦ ꯃꯍꯥꯛ ꯊꯛꯇ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯗꯧꯔꯤꯕꯅꯤ ꯃꯥꯅ꯫ ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯌꯥꯗꯦ꯫ ꯃꯍꯥꯛ ꯊꯛꯇ ꯑꯩꯈꯣꯏꯁꯦ ꯏꯖꯠ ꯄꯨꯝꯕ ꯃꯥꯡꯂꯕꯅꯤ ꯃꯥꯡꯂꯕ꯫ ꯈꯨꯟꯖꯥ ꯍꯨꯞꯇꯨꯅ ꯊꯤꯕꯗ ꯂꯩꯁꯦꯝꯕꯤꯒꯤ ꯍꯛꯆꯥꯡꯗꯨ ꯂꯧꯇꯥꯡꯁꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯤꯕꯝ ꯁꯣꯛꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯔꯥꯁꯤ ꯂꯩꯕꯤ ꯑꯃꯗꯤ ꯊꯧꯅꯥ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯅꯔꯝꯃꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯉꯥꯏꯗꯨꯅ ꯂꯩꯅꯔꯦ ꯑꯍꯜ ꯄꯨꯝꯅꯃꯛ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕ ꯃꯥꯁꯨ ꯔꯥꯁꯤ ꯂꯩꯕꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯨꯞꯅ ꯁꯦꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯔꯥꯁꯤ ꯂꯩꯕꯤꯒ ꯊꯧꯅꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯦ ꯇꯥꯕꯗꯒꯤ ꯊꯧꯅꯥꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯊꯧꯅꯥꯅ ꯄꯥꯝꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕ ꯍꯣꯏ ꯂꯥꯛꯂꯒ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯔꯕ ꯊꯧꯅꯥꯅ ꯍꯪꯉꯛꯏ, ꯔꯥꯖꯀꯨꯃꯥꯔ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗꯒꯤ?
ꯃꯩꯔꯥ ꯊꯧꯅꯥꯗ ꯀꯔꯤꯝꯅ ꯅꯣꯛꯁꯤꯜꯂꯒ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯔꯣ ꯏꯇꯥꯎ ꯑꯍꯨꯝ ꯍꯥꯏꯔꯁꯤꯔꯣ ꯍꯦꯛꯇ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕ ꯊꯧꯅꯥꯗ ꯎꯁꯤꯇꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯈ꯭ꯔꯣ ꯏꯇꯥꯎ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯅꯕ ꯑꯗꯨꯗꯤ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯍꯥꯏ ꯅꯨꯄꯥ ꯃꯨꯟꯅ ꯇꯥꯎ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯪꯒ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯔꯁꯤ ꯂꯩꯕꯤꯗꯣ ꯃꯥꯅꯤ ꯃꯥ ꯅꯨꯄꯥ ꯃꯔꯤꯗꯣ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯌꯥꯝ ꯎꯁꯤꯇꯅ ꯅꯣꯛꯁꯤꯜꯂꯛꯏ ꯊꯧꯅꯥꯗ ꯊꯧꯅꯥ ꯁꯥꯎꯅ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯆꯦꯟꯁꯤꯜꯂꯒ ꯊꯤꯟꯖꯤꯜꯂꯤ ꯄꯥꯝꯃꯦ ꯃꯩꯔꯥ ꯑꯃꯗꯤ ꯀꯦꯡꯕꯅ ꯊꯧꯅꯥꯕꯨ ꯆꯤꯡꯊꯣꯛꯏ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕ ꯊꯧꯅꯥꯅ ꯀꯤꯟꯅ ꯊꯤꯜꯂꯛꯄꯒꯤ ꯃꯆꯤꯟꯗꯨ ꯏ ꯊꯣꯛꯂꯒ ꯂꯩꯔꯤꯕꯗꯨ ꯇꯩꯊꯣꯛꯇꯨꯅ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯧꯅꯥꯕꯨ ꯃꯥꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ ꯊꯧꯅꯥꯁꯨ ꯃꯈꯨꯠ ꯍꯟꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯐꯥꯗꯨꯅ ꯊꯝꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕꯅ ꯊꯧꯅꯥꯕꯨ ꯐꯖꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯈꯨꯠ ꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯀꯥꯟ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯊꯧꯅꯥꯒꯤ ꯃꯃꯤꯠ ꯃꯃꯥꯏ ꯃꯁꯥ ꯈꯪꯗꯈꯩ ꯃꯈꯣꯡꯅ ꯄꯪꯀꯥꯎꯗ ꯀꯥꯎꯁꯤꯜꯂꯝꯃꯤ ꯊꯧꯅꯥ ꯈꯨꯗꯛꯇ ꯇꯥꯏꯄꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯑꯊꯦꯟꯕ ꯂꯣꯛꯀꯤ ꯂꯣꯛꯆꯨꯞ ꯑꯃꯗ ꯊꯧꯅꯥꯕꯨ ꯂꯪꯊꯣꯛꯂꯝꯃꯒ ꯃꯈꯣꯏ ꯃꯔꯤꯁꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯔꯥꯁꯤ ꯂꯩꯕꯤ ꯊꯧꯅꯥꯅ ꯎꯅꯁꯤ ꯍꯥꯏꯕꯗꯨꯗ ꯉꯁꯤꯗꯤ ꯀꯩꯊꯦꯜꯗ ꯌꯨꯕꯤ ꯌꯣꯟꯕ ꯆꯠꯇꯅ ꯊꯧꯅꯥꯅ ꯐꯖꯩ ꯍꯥꯏꯅꯕꯅꯤ ꯈꯟꯗꯨꯅ ꯈꯔ ꯀꯦꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯎꯅꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯇꯞꯅ ꯆꯠꯄ ꯁꯥꯟꯅꯗꯨꯅ ꯂꯣꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯁꯨꯝ ꯂꯥꯛꯄꯗ ꯂꯣꯛꯆꯨꯞ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯊꯧꯅꯥ ꯀꯩꯅꯣ ꯅꯪꯅ ꯑꯩꯕꯨ ꯎꯅꯁꯤ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯕꯨ ꯅꯪꯅ ꯃꯐꯝꯁꯤꯗ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯅꯕ꯭ꯔꯣ ꯁꯦ ꯍꯧꯒꯠꯂꯣ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯁꯦ ꯍꯧꯒꯠꯂꯣ ꯑꯕꯣꯛꯅ ꯅꯪ ꯍꯪꯂꯛꯂꯒ ꯑꯩꯅ ꯀꯔꯤ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ ꯊꯧꯅꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯊꯧꯅꯥ ꯑꯩ ꯏꯊꯟꯇ ꯇꯅꯝꯂꯒ ꯆꯠꯂꯤ ꯀꯩꯒꯤꯅꯣ ꯊꯧꯅꯥ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯁꯦ ꯍꯧꯒꯠꯂꯣ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯩꯅ ꯀꯧꯕ ꯇꯥꯁꯅꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯅꯒ ꯂꯩꯔꯤꯕ ꯍꯧꯒꯠꯂꯣ ꯁꯦ ꯍꯧꯒꯠꯂꯣ ꯔꯥꯁꯤ ꯂꯩꯕꯤ ꯀꯞꯅ ꯊꯧꯅꯥꯒꯤ ꯃꯁꯥ ꯄꯨꯝꯕꯗꯣ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯁꯤꯕ ꯂꯤꯛ ꯑꯗꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯂꯦ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕꯒꯤ ꯂꯤꯛꯅꯦ ꯍꯥꯏꯕ ꯔꯥꯁꯤ ꯂꯩꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯁꯦꯟꯅꯕꯤꯔꯝꯕ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯗ ꯃꯊꯟꯇ ꯍꯤꯡꯕꯗ ꯋꯥꯍꯧꯔꯒꯗꯕꯤ ꯑꯣꯏꯕꯅ ꯃꯊꯟꯇ ꯁꯦꯟꯅꯤꯡꯕ ꯄꯣꯛꯂꯛꯂꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯔꯥꯁꯤ ꯂꯩꯕꯤ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯊꯧꯅꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯦꯔꯤꯕ ꯈ꯭ꯋꯥꯡꯆꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯃꯅꯥꯛ ꯑꯗꯥꯏꯗ ꯍꯧꯔꯝꯕ ꯎꯌꯨꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥ ꯈꯔ ꯆꯥꯎꯕ ꯑꯃꯗ ꯊꯧꯅꯥꯒꯤ ꯈ꯭ꯋꯥꯡꯌꯦꯠꯅ ꯊꯧꯔꯤ ꯑꯣꯏ ꯈꯨꯗꯛ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯊꯦꯡꯅꯔꯗꯨꯅ ꯄꯨꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ ꯊꯧꯅꯥꯒꯤ ꯃꯕꯣꯛꯁꯨ ꯃꯁꯨ ꯑꯅꯤꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯍꯜꯒ ꯑꯣꯏꯕꯒ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕ ꯃꯥꯒꯤ ꯆꯥꯅꯕ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯔꯥꯁꯤ ꯂꯩꯕꯤꯕꯨ ꯊꯤꯕ ꯂꯦꯞꯂꯝꯗꯦ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕꯅ ꯔꯥꯁꯤ ꯂꯩꯕꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ ꯄꯥꯃꯦꯜꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯍꯨꯝ ꯑꯩꯗꯤ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ ꯅꯣꯏꯗꯤ ꯇꯥꯗꯕ꯭ꯔꯣ ꯑꯃꯇ ꯀꯦꯡꯕꯅ ꯇꯥꯗꯦꯗ ꯀꯗꯥꯏꯗꯒꯤ ꯄꯥꯎꯅꯣ ꯅꯠꯇꯦ ꯏꯇꯥꯎꯅ ꯇꯥꯔꯤꯕ ꯄꯥꯎꯗꯨꯕꯨ ꯀꯔꯤ ꯂꯝꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯂꯩꯍꯧꯕꯒꯤ ꯄꯥꯎꯅꯣ ꯍꯦꯔꯥ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦꯗ ꯏꯇꯥꯎꯅ ꯄꯥꯝꯖꯕ ꯔꯥꯁꯤ ꯂꯩꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯂꯨꯍꯣꯡꯅꯤ ꯇꯧꯔꯝꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏ ꯃꯔꯤ ꯆꯪꯗꯅ ꯍꯥꯠꯈꯤꯕꯗꯣ ꯑꯣ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯤꯐꯝ ꯑꯗꯨꯗ ꯌꯨꯕꯤ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯛꯑꯦ ꯍꯥꯏꯔꯤꯅꯦ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯅꯣꯛꯅꯤꯡꯉꯤꯕꯣ ꯏꯇꯥꯎ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯁꯤꯈ꯭ꯔꯒ ꯌꯨꯕꯤ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯔꯛꯇꯣꯏꯖꯥꯠꯂꯣ ꯏꯇꯥꯎ ꯔꯥꯁꯤ ꯂꯩꯕꯤ ꯃꯥꯅ ꯁꯤꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯆꯥꯅꯕꯤ ꯃꯇꯥ ꯂꯩꯁꯦꯝꯕꯤꯒ ꯊꯦꯡꯅꯔꯝꯃꯤ ꯂꯩꯁꯦꯝꯕꯤꯅ ꯅꯨꯄꯥ ꯃꯔꯤ ꯑꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯕꯒꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯇ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯅ ꯋꯥꯅ ꯑꯁꯨꯕ ꯎꯃꯪ ꯑꯁꯤꯗ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯔꯥꯁꯤ ꯂꯩꯕꯤ ꯃꯥꯁꯨ ꯃꯥꯒꯤ ꯊꯧꯅꯥꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯅ ꯋꯥꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯂꯩꯁꯦꯝꯕꯤ ꯃꯥꯕꯨ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕꯅ ꯃꯥꯒꯤ ꯃꯇꯥꯎ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯀꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈꯤꯕꯒꯤ ꯋꯥꯔꯤ ꯃꯇꯥ ꯔꯥꯁꯤ ꯂꯩꯕꯤꯗ ꯂꯤꯔꯤ
ꯔꯥꯁꯤ ꯂꯩꯕꯤ ꯃꯥꯁꯨ ꯃꯥꯅ ꯁꯤꯕꯒꯤ ꯃꯔꯝ ꯃꯥꯒꯤ ꯃꯇꯥ ꯂꯩꯁꯦꯝꯕꯤꯗ ꯂꯤꯔꯤ꯫ ꯂꯩꯁꯦꯝꯕꯤꯅ ꯏꯇꯥ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯕꯨ ꯃꯁꯥ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯆꯞ ꯆꯥꯅ ꯈꯨꯝꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ꯫ ꯍꯣꯏ ꯏꯇꯥ ꯈꯨꯝꯁꯤ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯏꯇꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕ ꯃꯥꯒꯤ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯊꯥꯞꯄ ꯂꯝꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯝ ꯀꯣꯏꯔꯨꯕ ꯃꯇꯨꯡꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ꯫ ꯃꯈꯣꯏꯅ ꯊꯧꯅꯥꯕꯨ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯌꯨꯕꯤ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏꯗꯤ ꯎꯒꯦ ꯐꯪꯗꯅ ꯌꯨꯕꯤ ꯌꯣꯜꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯊꯦꯡ ꯑꯃꯝꯗ ꯅꯨꯄꯤ ꯃꯊꯟꯇ ꯂꯩꯕ ꯆꯠꯄ ꯎꯕ ꯌꯥꯗꯕ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕꯒꯤ ꯀꯥꯡꯕꯨꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯨꯄꯤꯗꯨ ꯃꯨꯟꯅꯔꯦ꯫ ꯄꯥꯃꯦꯜꯅ ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔ ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯩ ꯑꯣꯏꯔꯒꯦ ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕꯤꯔꯛꯀꯅꯨꯀꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯑꯣꯏꯖꯔꯣ ꯑꯣꯏꯖꯔꯣ ꯑꯩꯒꯤꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯐꯪꯅꯕ ꯊꯤꯔꯒ ꯂꯣꯏꯔꯦ꯫ ꯃꯩꯔꯥꯅ ꯑꯩꯁꯨ ꯂꯥꯏꯕꯛ ꯌꯦꯡꯒꯦ ꯈꯜꯂꯝꯕꯅꯤ ꯏꯇꯥꯎꯅ ꯍꯥꯏꯕ ꯍꯥꯜꯂꯕꯅꯤꯅ ꯏꯇꯥꯎꯒꯤ ꯑꯣꯏꯖꯔꯣ ꯑꯣꯏꯖꯔꯣ꯫ ꯀꯦꯡꯕꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯖꯔꯨꯗꯅ ꯑꯩꯈꯣꯏ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯂꯒꯦ꯫ ꯏꯇꯥꯎ ꯑꯍꯨꯝ ꯋꯥꯅꯕꯅꯤ ꯀꯣꯅꯨꯡꯗ ꯍꯜꯂꯒ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯅꯕ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯝꯃꯨ꯫ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯅꯨꯡ ꯇꯝꯅ ꯁꯒꯣꯜ ꯊꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯃꯦꯜ ꯃꯥꯒꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯌꯨꯕꯤ ꯌꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ꯫ ꯉꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛꯆꯥꯎꯕꯒꯤ ꯆꯥꯅꯕ ꯃꯔꯨꯞ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯤꯗꯣ꯫ ꯄꯥꯃꯦꯜ ꯑꯃꯝꯕꯒꯤ ꯑꯀꯤꯕ ꯃꯁꯥꯗ ꯀꯔꯤꯁꯨ ꯐꯥꯎꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯍꯥꯏꯔꯤ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ ꯐꯖꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯌꯨꯕꯤ ꯃꯍꯤꯗꯣ ꯌꯥꯎꯔꯤꯕ꯭ꯔꯣ? ꯅꯨꯄꯤꯗꯣ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯈꯨꯝꯂꯛꯏ ꯌꯥꯎꯔꯤꯌꯦ ꯏꯕꯨꯡ ꯁꯦꯝꯖꯔꯛꯎꯔꯥ ꯏꯕꯨꯡꯒꯤ ꯑꯃ? ꯍꯣꯏ ꯍꯣꯏ ꯁꯦꯝꯃꯛꯑꯣ꯫ ꯑꯗꯨ ꯅꯪꯕꯨ ꯀꯤꯗ꯭ꯔꯣ ꯆꯤꯡꯌꯥ ꯑꯁꯤꯒꯤ ꯂꯣꯛꯆꯞꯁꯤꯗ ꯌꯨꯕꯤ ꯌꯣꯜꯂꯤꯕ ꯑꯁꯤꯕꯣ? ꯏꯃꯨꯡꯒꯤ ꯂꯩꯇꯕꯅ ꯍꯦꯟꯕꯅ ꯑꯀꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯦꯗ ꯅꯆꯟꯗꯤ ꯏꯕꯨꯡ꯫ ꯑꯁ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯆꯟꯒꯤ ꯋꯥꯁꯤꯗꯤ꯫ ꯏꯕꯨꯡ ꯁꯣꯝꯗ ꯂꯩꯔꯦ ꯌꯨꯕꯤ ꯃꯍꯤ꯫ ꯍꯣꯏ ꯍꯣꯏꯏꯁ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ ꯏꯆꯟꯒꯤ ꯌꯨꯕꯤ ꯃꯍꯤꯁꯦ꯫ ꯍꯥꯎꯒꯅꯤ ꯁꯣꯏꯗꯅ ꯍꯥꯎꯒꯅꯤ꯫ ꯐꯠꯇ꯭ꯔꯕ ꯅꯍꯥꯛꯀꯤꯗꯤ ꯌꯨꯕꯤ ꯃꯍꯤ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯏꯈꯦꯡꯅꯤ꯫ ꯄꯥꯃꯦꯜ ꯍꯥꯎꯅ ꯌꯨꯕꯤ ꯃꯍꯤ ꯑꯗꯨ ꯌꯥꯎꯝ ꯑꯃ ꯑꯅꯤ ꯊꯛꯄꯒ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯂꯝꯃꯤ ꯏꯅꯝꯒꯨꯝꯕ ꯑꯃ꯫ ꯍꯥꯟꯅ ꯃꯁꯛ ꯎꯒꯦ ꯐꯪꯂꯝꯗꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯝꯂꯤ ꯃꯝꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯤ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯄꯥꯃꯦꯜ ꯃꯌꯥꯗꯒꯤ ꯌꯨꯕꯤ ꯃꯍꯤ ꯑꯗꯨ ꯑꯣꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯣꯊꯣꯔꯛꯂꯤꯕ ꯌꯨꯕꯤ ꯃꯍꯤ ꯑꯗꯨꯗꯤ ꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯃꯦꯜ ꯌꯨꯕꯤ ꯌꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯑꯃꯨꯛ ꯑꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯦꯝꯕꯤ ꯁꯛꯐꯝ ꯀꯥꯏꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯃꯦꯜꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯔꯥꯁꯤ ꯂꯩꯕꯤꯅ ꯄꯥꯃꯦꯜꯒꯤ ꯃꯈꯣꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯆꯤꯡꯂꯒ ꯄꯨꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯥꯁꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯄꯥꯃꯦꯜꯕꯨ ꯑꯣꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯈꯨꯠ ꯑꯅꯤ ꯍꯥꯟꯅ ꯃꯊꯪ ꯃꯊꯪ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯄꯥꯃꯦꯜ ꯃꯈꯨꯠ ꯇꯦꯛꯄꯒꯤ ꯆꯩꯅꯥꯗꯨ ꯋꯥꯅ ꯈꯥꯡꯂꯗꯨꯅ ꯍꯥꯏꯖꯔꯛꯏ ꯂꯩꯁꯦꯝꯕꯤꯗ ꯂꯩꯁꯦꯝꯕꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯂꯩꯁꯦꯝꯕꯤ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨ ꯌꯥꯎꯖꯔꯒꯦ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯌꯥꯎꯈꯤꯕꯅꯤ ꯂꯩꯁꯦꯝꯕꯤ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯈꯣꯡ ꯑꯅꯤꯁꯤꯗꯗꯤ ꯊꯨꯗꯦꯛꯄꯤꯒꯅꯨ ꯂꯩꯁꯦꯝꯕꯤ꯫ ꯀꯔꯤ ꯑꯗꯨꯛ ꯅꯆꯤꯟ ꯊꯤꯕ ꯅꯪꯒꯨꯝꯕ ꯃꯤꯗꯤ ꯃꯥꯂꯦꯝꯁꯤꯗ ꯍꯤꯡꯉꯩꯗꯦ ꯅꯪꯒꯨꯝꯕ ꯀꯌꯥꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯂꯦꯝ ꯏꯃꯥꯁꯦ ꯋꯥꯔꯒꯅꯤ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯃꯤꯍꯠ ꯊꯤꯅ ꯍꯥꯠꯂꯒꯅꯤ꯫ ꯂꯥꯎ ꯂꯥꯎ ꯅꯪꯁꯨ ꯅꯆꯤꯟꯗꯨ ꯄꯦꯟꯅ ꯂꯥꯎ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ꯫ ꯏꯇꯥ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧꯁꯤ ꯌꯦꯡꯉꯣ ꯏꯇꯥ ꯌꯦꯡꯉꯣ ꯏꯇꯥ꯫ ꯏꯇꯥ ꯃꯥꯒꯤ ꯃꯈꯣꯡ ꯑꯅꯤ ꯑꯁꯤꯅ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯔꯒꯦ꯫ ꯍꯩ ꯈꯪꯕ꯭ꯔꯗꯣ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯕ ꯑꯩꯒꯤ ꯊꯧꯅꯥꯗ ꯅꯈꯣꯡ ꯑꯁꯤꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯥꯎꯈꯤꯕꯒꯤ ꯂꯃꯟꯅꯤ꯫ ꯄꯦꯜꯂꯦ ꯑꯩ ꯄꯦꯜꯂꯦ ꯑꯩ ꯄꯦꯜꯂꯦ꯫ ꯊꯧꯅꯥ ꯃꯈꯣꯡ ꯑꯅꯤ ꯑꯗꯨꯁꯨ ꯔꯥꯁꯤ ꯂꯩꯕꯤꯅ ꯊꯨꯗꯦꯛꯂꯛꯄ ꯑꯗꯨꯗ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ꯫ ꯁꯛꯐꯝ ꯍꯦꯟꯅ ꯀꯥꯏꯔꯕꯤ ꯂꯩꯁꯦꯝꯕꯤ ꯄꯦꯟꯗꯕꯅ ꯍꯦꯟꯕꯅ ꯄꯥꯃꯦꯜꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯕ ꯂꯣꯏꯅ ꯊꯗꯠꯂꯝꯃꯤ꯫ ꯄꯥꯃꯦꯜꯗꯤ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ ꯈꯥꯛꯅ ꯈꯥꯛꯅꯁꯨ ꯅꯣꯛꯂꯤ ꯄꯥꯃꯦꯜꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯌꯥꯝ ꯑꯗꯨ ꯎꯕꯗ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡꯗ ꯄꯥꯃꯦꯜꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯅꯥꯊꯣꯡꯒꯤ ꯃꯌꯥꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ
ꯊꯦꯠꯇꯨꯅ ꯊꯅꯝꯃꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨ ꯄꯨꯡꯂꯥꯡ ꯂꯥꯡꯏ ꯄꯥꯃꯦꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯉꯛꯅꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯀꯔꯝꯅ ꯀꯅꯥꯅ ꯑꯁꯨꯝꯅ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯊꯅꯝꯂꯤꯕ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯆꯤ ꯈꯨꯗꯤꯡ ꯉꯁꯤꯒꯤ ꯃꯤꯍꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯍꯥꯏꯅꯕꯁꯨ ꯌꯥꯎꯅꯔꯝꯃꯤ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯃꯥꯕꯨ ꯃꯤꯅ ꯍꯥꯠꯂꯒ ꯊꯅꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯉꯝꯕꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯆꯤꯝꯕꯥꯜ ꯊꯣꯛꯅꯗꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛ ꯆꯥꯎꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯋꯥꯇꯥꯅꯔꯝꯃꯤ ꯃꯩꯔꯥꯅ ꯀꯅꯥꯅ ꯍꯥꯠꯂꯤꯕꯖꯥꯠꯅꯣ ꯏꯇꯥꯎ ꯄꯥꯃꯦꯜꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯀꯦꯡꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯨꯝꯅꯃꯛꯁꯦ ꯀꯅꯥꯅꯁꯨ ꯑꯣꯏꯔꯣꯏ ꯉꯔꯥꯡ ꯆꯤꯡꯌꯥ ꯑꯗꯨꯗ ꯌꯨꯕꯤ ꯍꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯏꯇꯥꯎ ꯄꯥꯃꯦꯜꯕꯨ ꯍꯥꯠꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛ ꯆꯥꯎꯕꯗꯤ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯂꯛꯂꯝꯗꯦ ꯇꯨꯃꯤꯟ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯩꯔꯥꯅ ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯏꯇꯥꯎꯒꯤꯗꯃꯛ ꯏꯇꯥꯎ ꯄꯥꯃꯦꯜꯕꯨ ꯍꯥꯠꯍꯟꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯐꯪꯅꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯑꯩꯒꯤ ꯏꯈꯨꯠꯇ ꯁꯤꯟꯅꯧ ꯀꯦꯡꯕꯅ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯄꯨꯝꯅꯃꯛ ꯂꯥꯏꯗꯦ ꯏꯇꯥꯎ ꯉꯔꯥꯡꯒꯤ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯑꯗꯨꯝ ꯐꯪꯂꯅꯤ ꯅꯨꯄꯤꯗꯨꯗꯤ ꯃꯩꯔꯥꯅ ꯏꯇꯥꯎ ꯀꯦꯡꯕ ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯔꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯇꯥꯎ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯉꯔꯥꯡ ꯔꯥꯁꯤ ꯂꯩꯕꯤꯅ ꯌꯨꯕꯤ ꯌꯣꯜꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯀ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯔꯤ ꯄꯥꯃꯦꯜꯒꯨꯝ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧ ꯊꯧꯖꯥꯜ ꯃꯥꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯒ ꯍꯟꯗꯛ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯝꯃꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯁꯥꯅꯊꯣꯡꯗ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯍꯨꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯂꯒ ꯎꯗ ꯊꯦꯠꯆꯤꯜꯂꯒ ꯊꯅꯝꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯒꯤ ꯃꯔꯝꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯄꯒ ꯅꯪꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧ ꯊꯧꯖꯥꯜꯅ ꯐꯠ ꯍꯥꯏꯔꯛꯏ ꯐꯝꯅꯥꯏꯕ ꯅꯍꯥꯛꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯗꯣ ꯅꯤꯡꯊꯧ ꯑꯩꯍꯥꯛ ꯈꯪꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗ ꯍꯣꯔꯦꯟ ꯅꯤꯡꯊꯤꯖꯅ ꯍꯪꯂꯒꯦ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯃꯗꯨꯃꯛꯅꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯍꯟꯅꯤꯡꯕ ꯊꯕꯛꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯋꯥ ꯇꯥꯅꯕ ꯂꯣꯏꯔꯝꯃꯤ ꯃꯈꯣꯏꯅ ꯋꯥ ꯇꯥꯅꯕ ꯂꯣꯏꯕꯗ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ ꯅꯨꯃꯤꯠ ꯇꯥꯔꯕꯅ ꯐꯝꯅꯥꯏꯕꯁꯤꯡꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯅꯤꯡꯊꯧ ꯊꯧꯖꯥꯜ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛ ꯆꯥꯎꯕ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯀꯥꯗ ꯑꯇꯝꯅꯅ ꯆꯪꯉꯛꯄ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯅꯆꯥꯒꯤ ꯀꯥꯗ ꯂꯥꯛꯄꯤꯕꯕꯣ ꯅꯤꯡꯊꯧ ꯊꯧꯖꯥꯜ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ ꯍꯥꯏꯕꯒꯦ ꯑꯩꯅ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯛꯄꯕꯣ ꯏꯆꯥꯗꯤ ꯌꯥꯝꯅ ꯐꯕꯅꯤꯅ ꯍꯟꯗꯛ ꯅꯪꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯃꯊꯪ ꯂꯩꯇꯕ ꯑꯁꯤꯒꯤꯅꯤꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯕꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯏꯄꯥ ꯏꯕꯨꯡ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯍꯥꯏꯕꯒꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯁꯤ ꯑꯃꯠꯇ ꯈꯦꯠꯅꯗꯦ ꯆꯞ ꯃꯥꯟꯅꯩ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯏꯄꯥ ꯏꯕꯨꯡ ꯀꯔꯤ ꯃꯔꯝꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯆꯞ ꯃꯥꯟꯅꯕ ꯈꯨꯋꯥꯗ ꯍꯥꯠꯀꯗꯧꯔꯤꯕ ꯑꯩ ꯈꯪꯗꯦ ꯈꯪꯂꯣꯏ ꯅꯍꯥꯛ ꯃꯇꯨꯡꯗ ꯐꯠꯇꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯃꯥꯡꯗ ꯅꯁꯥꯗꯣ ꯃꯋꯨꯟ ꯈꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯗꯨꯅ ꯀꯣꯅꯨꯡꯒꯤ ꯁꯥꯅꯊꯣꯡꯗ ꯐꯧꯗꯨꯅ ꯊꯝꯒꯅꯤ ꯈꯪꯉꯨ ꯅꯤꯡꯊꯧ ꯊꯧꯖꯥꯜ ꯁꯥꯎꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛ ꯆꯥꯎꯕ ꯃꯄꯥ ꯅꯤꯡꯊꯧ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯣꯟꯇꯦꯛ ꯑꯃ ꯀꯣꯜꯂꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯅꯥꯁꯣꯟꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔ ꯀꯂꯛ ꯆꯥꯎꯕ इखंग खंगना मागी कागी अकोइबदु येंगअमि अदुबु कनासु लेरमदबा अदुदा वाखलना पंखल खंजिनबा ओइगनि खलदुना हानगुम अमुक फमदुना लेरमि हंतामुक्ति अकीबा खोंजल नोकलदुना हाइरक्लमि नसाना फते खंगलबा थबकतो लैबाकी खुकन पांगलबनी हाइदुना हंजिन हंजिन तौरगा करिगी हौजिकना नसादा अकीबा पोकलिबा लाव लाव नंगसु नंगी असीबगी लंबीदा चटलरो लाव नुपी अमगी खोंजल अमु हाइरे इता येंगो येंगो राजकुमार असिगी मसकसे हाटलो इता हाटलो माबु हाटलगा लेबाक असे पुंग इंहलसे इता हाटलो
𝗪𝗠𝗪 ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯆꯦꯟꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯥꯒꯤ ꯊꯣꯡꯗꯤ ꯍꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯤꯅ ꯇꯨꯡ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯀꯥꯒꯤ ꯀꯥꯆꯤꯟ ꯑꯅꯤꯗ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯔꯕ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯅꯤꯈꯛꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯁꯤꯜꯂꯛꯂꯤꯕ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯀꯤꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯂꯩꯁꯦꯝꯕꯤ, ꯔꯥꯁꯤ ꯂꯩꯕꯤ, ꯑꯩ ꯂꯥꯜꯂꯦ." ꯂꯩꯁꯦꯝꯕꯤ ꯔꯥꯖꯀꯨꯃꯥꯔ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯨꯝ ꯆꯪꯉꯛꯑꯒ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯒ ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ? ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯪꯅ ꯀꯞꯄ ꯂꯥꯎꯕ ꯍꯥꯏꯖꯕ ꯄꯨꯝꯕ ꯑꯃꯠꯇ ꯇꯥꯔꯣꯏ." ꯔꯥꯁꯤ ꯂꯩꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯨꯏꯅ ꯍꯤꯡꯍꯟꯗꯨꯅ ꯊꯝꯂꯔꯣꯏꯁꯤ, ꯍꯥꯠꯇꯣꯛꯂꯁꯤ, ꯑꯗꯨꯒ ꯏꯇꯥ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯁꯤ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯁꯤꯗꯣ." "ꯍꯣꯏ ꯏꯇꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯈꯨꯠꯁꯥꯁꯤꯡꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ ꯄꯦꯟꯗꯅ, "ꯐꯠꯇ꯭ꯔꯕ ꯅꯪꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤꯅꯅꯤ ꯑꯩꯕꯨ ꯁꯔꯥꯛ ꯇꯝꯈꯤꯕꯗꯣ꯫ ꯊꯨꯗꯦꯛꯀꯦ, ꯏꯈꯨꯠꯁꯦ ꯄꯦꯟꯅ ꯊꯨꯗꯦꯛꯀꯦ, ꯄꯤꯒꯦ ꯅꯪꯕꯨꯁꯨ ꯆꯩꯅ, ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯐꯪꯈꯤꯕ ꯑꯗꯨꯒꯨꯝꯅ." "ꯄꯦꯜꯂꯦ, ꯑꯩ ꯄꯦꯜꯂꯦ, ꯉꯁꯤꯗꯤ ꯏꯈꯨꯠꯁꯦ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯕ ꯐꯪꯂꯦ ꯈꯟꯕꯗ ꯑꯩ ꯄꯦꯜꯂꯦ." ꯔꯥꯁꯤ ꯂꯩꯕꯤꯅ ꯔꯥꯖꯀꯨꯃꯥꯔ ꯃꯈꯣꯡ ꯊꯨꯗꯦꯛꯂꯦ꯫ ꯃꯈꯨꯠ ꯃꯈꯣꯡ ꯊꯨꯗꯦꯛꯂꯕ ꯃꯇꯨꯡꯗ ꯃꯁꯥ ꯄꯨꯝꯕꯁꯨ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯗꯨꯅ ꯂꯪꯊꯣꯛꯂꯝꯂꯦ ꯃꯁꯥꯒꯤ ꯀꯥꯃꯛꯇꯗ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯥꯗꯤ ꯂꯥꯎꯕ ꯐꯥꯎꯕ ꯉꯝꯗ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯔꯕꯅ ꯅꯣꯛꯅ ꯅꯣꯛꯅ ꯃꯥꯡꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯀꯣꯅꯨꯡꯗꯣ ꯄꯨꯡꯂꯥꯡ ꯂꯥꯡꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯁꯥꯃꯛꯀꯤ ꯀꯥꯃꯛꯇꯗ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ꯫ ꯅꯤꯡꯊꯧ ꯊꯧꯖꯥꯜꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯁꯤꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯄꯣꯛꯂꯨꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯔꯔꯣꯏ ꯈꯟꯗꯨꯅ ꯊꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯦ꯫ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯊꯥꯖꯕ ꯃꯥꯡꯂꯔꯣꯏ ꯈꯟꯅ꯫ "ꯏꯄꯥꯒꯤ ꯀꯂꯛꯆꯥꯎꯕ, ꯅꯍꯥꯛꯅ ꯀꯂꯛ ꯆꯥꯎꯃꯟꯕꯅ ꯉꯁꯤꯗꯤ ꯅꯁꯥꯒꯤ ꯀꯥꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦꯗꯣ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯂꯥꯏꯔꯝꯂꯦꯟ ꯑꯗꯨꯗ꯫ ꯏꯄꯥꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯉꯥꯛ ꯁꯦꯜꯂꯛꯈꯤꯒꯦꯀꯣ꯫ ꯏꯄꯥꯅ ꯃꯁꯤ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦꯀꯣ ꯏꯄꯥꯒꯤ ꯀꯂꯛꯆꯥꯎꯕ꯫ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯀꯥꯟꯅꯗꯕꯗ ꯀꯥ ꯍꯦꯟꯅ ꯃꯤꯇꯥꯕ ꯑꯃꯗꯤ ꯀꯂꯛ ꯆꯥꯎꯔꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯅ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯤꯃꯛ ꯁꯤꯕ ꯑꯣꯏꯌꯨꯀꯣ ꯅꯈꯣꯏꯁꯨ." ꯂꯩꯁꯦꯝꯕꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯁꯤ ꯂꯩꯕꯤ ꯃꯥꯗꯤ ꯃꯊꯟꯇ ꯁꯤꯖꯕ ꯑꯣꯏꯕꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯄ ꯉꯝꯗ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯊꯋꯥꯏꯅ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯌꯨꯕꯤ ꯌꯣꯟꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗ ꯆꯤꯡꯌꯥ ꯑꯗꯨꯗ ꯃꯊꯤ ꯐꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯄ ꯅꯥꯏꯇꯣꯝ ꯇꯥꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯃꯥꯅ ꯍꯥꯠꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯠꯇꯨꯅ ꯂꯩꯔꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯁꯪꯒꯣꯏ ꯑꯃꯗꯅꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯐꯖꯔꯕ ꯂꯩꯁꯤꯡꯅ ꯂꯩꯇꯦꯡ ꯇꯧꯔꯤ꯫ ꯁꯪꯒꯣꯏꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗꯅꯤ ꯐꯖꯔꯕꯤ ꯑꯋꯥꯠꯄ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯅꯤꯅ ꯊꯦꯛꯅ ꯊꯦꯛꯅ ꯂꯩꯗꯨꯅ ꯖꯒꯣꯏꯒꯤ ꯁꯥꯊꯦꯛ ꯇꯝꯂꯤ꯫ ꯅꯨꯡꯁꯤꯔꯕ ꯄꯨꯡ ꯑꯃꯗꯤ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯖꯒꯣꯏ ꯑꯗꯨꯒꯤ ꯃꯒꯨꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯞꯂꯤ꯫ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯤꯡꯊꯤꯅ ꯆꯪꯈꯣꯟꯅ ꯐꯖꯕꯤ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯅꯨꯄꯥ ꯑꯃꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯃꯆꯥ ꯏꯕꯨꯡꯉꯣ, ꯌꯥꯗ ꯍꯌꯦꯡ ꯆꯪꯗꯧꯔꯤ." ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ, "ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯪꯒꯤ ꯋꯥꯆꯣꯏꯗꯣ?" ꯂꯣꯌꯥꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯒ, "ꯑꯁꯦꯡꯕꯅꯤ ꯃꯤ ꯅꯪꯕꯣ, ꯍꯌꯦꯡ ꯆꯪꯗꯧꯔꯤꯃꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯖꯒꯣꯏꯁꯦ ꯉꯥꯏꯍꯥꯛꯇ ꯌꯦꯡꯒꯦ." ꯑꯁꯨꯝꯅ ꯐꯖꯔꯕ ꯖꯒꯣꯏ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯅ, "ꯏꯇꯥ, ꯉꯁꯤꯒꯤ ꯖꯒꯣꯏꯁꯦ ꯏꯕꯥꯅꯤ ꯁꯥꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯅꯪꯕꯨꯗ ꯁꯣꯟꯅꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯅꯪꯒꯤ ꯖꯒꯣꯏꯗ ꯂꯣꯏꯅ ꯉꯥꯎꯅꯈ꯭ꯔꯦ." ꯂꯤꯛꯂꯥꯅ, "ꯌꯥꯔꯦ, ꯍꯥꯏꯖꯤꯜꯂꯅꯨ ꯏꯇꯥ. ꯑꯁꯦꯡꯕꯅꯤ, ꯀꯅꯥꯒꯤ ꯑꯉꯥꯡ ꯑꯍꯜ ꯂꯣꯏꯅꯃꯛꯅ ꯂꯤꯛꯂꯥ ꯂꯤꯛꯂꯥ ꯍꯥꯏꯅ ꯁꯣꯟꯅꯔꯤ꯫ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯀꯅꯥꯅꯁꯨ ꯑꯩꯕꯨꯗꯤ ꯁꯣꯟꯅꯗꯦ꯫ ꯅꯪꯅ ꯈꯪꯕꯤꯔꯤꯕ, ꯅꯪꯁꯨ ꯃꯤꯅ ꯖꯒꯣꯏ ꯁꯥꯕꯤ ꯂꯥꯏꯖꯥ ꯍꯥꯏꯅ ꯁꯣꯟꯅꯔꯤꯗꯨꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯌꯥꯝꯅꯗꯤ ꯅꯪꯅ ꯍꯦꯟꯅ ꯄꯥꯝꯅꯩꯗꯅ꯫
ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯇꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝꯁꯤꯗꯅꯤ ꯅꯠꯇ꯭ꯔꯥ ꯂꯤꯛꯂꯥ ꯅꯣꯛꯐꯦꯠꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦꯍꯦ ꯅꯪꯁꯤꯗꯤ ꯁꯛꯀꯤ ꯋꯥꯗꯤ ꯅꯪꯁꯨ ꯌꯥꯝ ꯐꯖꯩꯅ ꯑꯗꯣ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯦ ꯅꯨꯃꯤꯠꯁꯦ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯦ ꯍꯣꯏ ꯏꯇꯥ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯥꯏꯖ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯟꯅꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥꯔꯣꯏꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯣꯅꯨꯡꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯉꯥꯛꯇꯅꯤ ꯂꯤꯛꯂꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯛꯁꯤ-ꯈꯥꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯂꯥꯏꯖ ꯑꯃꯗꯤ ꯂꯤꯛꯂꯥ ꯑꯅꯤꯅ ꯃꯌꯨꯝ ꯍꯟꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯂꯤꯛꯂꯥ ꯂꯤꯛꯂꯥꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯖꯒꯣꯏꯗꯣ ꯌꯥꯝꯅ ꯐꯖꯩ ꯂꯣꯌꯥꯅ ꯌꯥꯝ ꯐꯖꯩ ꯐꯖꯃꯟꯗꯅ ꯃꯌꯥꯗ ꯍꯌꯦꯡ ꯆꯪꯕ ꯈꯪꯗꯕ ꯃꯤꯁꯨ ꯌꯥꯎꯅꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯕꯨꯡ ꯂꯣꯌꯥ ꯑꯁꯦꯡꯕꯅꯤ ꯂꯤꯛꯂꯥ ꯑꯩꯅ ꯃꯌꯥꯗ ꯆꯪꯒꯦ ꯇꯧꯕ ꯍꯌꯦꯡꯗꯣ ꯍꯨꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯥꯡꯒꯁꯤ ꯁꯣꯛꯊꯔꯤ ꯊꯧꯕꯅ ꯏꯇꯥꯎ ꯌꯥꯔꯦ ꯅꯪ ꯁꯤꯗꯤꯕ ꯂꯥꯏꯖꯅ ꯏꯇꯥ ꯊꯦꯡꯖꯤꯜꯂꯛꯂꯦ ꯆꯠꯂꯁꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯉꯥꯛꯄꯤꯒꯅꯤ ꯅꯆꯟ ꯑꯩꯈꯣꯏ ꯊꯦꯡꯂꯦ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯖꯅ ꯂꯤꯛꯂꯥꯕꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯤꯛꯂꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛꯇꯪ ꯊꯧꯕꯗ ꯌꯦꯡꯂꯝꯃꯒ ꯆꯠꯈꯤꯔꯝꯃꯤ ꯂꯣꯌꯥꯅ ꯀꯩꯅꯣ ꯃꯁꯤꯒꯤ ꯂꯥꯏꯖ ꯍꯩꯕꯤ ꯀꯧꯖꯤꯡ ꯃꯥꯟꯕꯤ ꯅꯨꯄꯤꯁꯤꯅ ꯂꯤꯛꯂꯥꯁꯤ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯤꯁꯤꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯨ ꯃꯕꯨꯛꯆꯦꯜ ꯏꯁꯦꯡ ꯁꯦꯡꯗꯕ ꯃꯥꯜꯂꯤ ꯍꯩꯈ꯭ꯔꯦ ꯅꯪ ꯑꯃ ꯃꯤ ꯌꯦꯡꯕ ꯌꯥꯝꯅ ꯈꯔ ꯍꯩꯖꯩ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯃꯤꯒꯤ ꯃꯇꯧ ꯈꯪꯗꯕ ꯑꯄꯪꯖꯥꯎꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯑꯄꯪꯖꯥꯎ ꯑꯩꯅ ꯐꯨꯊꯔꯛꯂꯗꯤ ꯑꯁꯦꯡꯕ ꯅꯪ ꯅꯈꯣꯡꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯀꯞꯀꯅꯤ ꯏꯍꯦ ꯅꯅꯥꯏ ꯂꯥꯟꯖꯔꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏꯅ ꯈꯣꯏꯔꯣꯝꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯈꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯇꯁꯦꯡꯅ ꯀꯤꯗꯨꯅ ꯇꯧꯕ ꯅꯠꯇꯦ ꯊꯧꯕꯗ ꯀꯔꯦꯝꯅꯔꯤꯕꯅꯤ ꯊꯧꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯏꯇꯥꯎ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪꯁꯤꯗꯤ ꯏꯇꯥꯎ ꯊꯧꯕ ꯑꯃꯗꯤ ꯂꯣꯌꯥ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞꯅꯤ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯀꯣꯅꯨꯡꯒꯤ ꯆꯥꯛ ꯊꯣꯡꯕꯤꯒꯤ ꯃꯆꯥꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯂꯣꯌꯥꯅ ꯊꯧꯕꯗ ꯀꯣꯏꯗꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯖꯩ ꯊꯧꯕꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯅ ꯅꯥꯄꯟ ꯌꯥꯎꯗꯦ ꯏꯆꯝ ꯆꯝꯖꯩ ꯑꯗꯨꯅꯕꯨ ꯀꯣꯅꯨꯡꯒꯤ ꯆꯥꯛ ꯊꯣꯡꯕꯤ ꯑꯃꯒꯤ ꯃꯆꯥꯒ ꯃꯔꯨꯞ ꯁꯥꯟꯅꯔꯤꯕꯅꯤ ꯂꯤꯛꯂꯥꯅ ꯏꯇꯥ ꯀꯩꯅꯣ ꯅꯪꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯎꯠꯂꯤꯕ ꯅꯇꯧ ꯑꯗꯨꯕꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕ ꯅꯇꯧꯗꯣ ꯂꯩꯕꯥꯛ ꯃꯆꯥꯗꯕ ꯈꯔ ꯋꯥꯠꯇ꯭ꯔ ꯏꯇꯥ ꯂꯥꯏꯖꯅ ꯑꯄꯪꯕꯤ ꯀꯣꯅꯨꯡꯒꯤ ꯃꯤꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕꯗ ꯃꯥꯡꯖꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥ ꯏꯕꯨꯡꯉꯣꯁꯦ ꯃꯤꯠꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯅꯪꯉꯣꯟꯗ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯁꯤ ꯈꯪꯖꯗ꯭ꯔꯤ ꯏꯕꯦꯝꯃ ꯅꯪꯁꯤꯃ ꯅꯕꯨꯛ ꯌꯥꯝꯅ ꯂꯨꯏ ꯈꯔꯁꯨ ꯐꯅ ꯈꯟꯗꯣꯛꯎ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯆꯥ ꯏꯕꯨꯡꯉꯣꯗꯤ ꯌꯥꯝꯅ ꯆꯝꯖꯕꯅꯤ ꯃꯥꯅ ꯑꯩꯕꯨ ꯏꯆꯝ ꯆꯝꯅ ꯃꯆꯜ ꯑꯃꯒꯨꯝ ꯈꯟꯖꯕꯅꯤ ꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯃꯤꯠꯌꯦꯡꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯅꯪꯕꯨ ꯑꯄꯥꯝꯃꯤ ꯍꯧꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯅꯪꯗꯤ ꯎꯕ ꯉꯝꯗꯕ꯭ꯔꯥ ꯑꯄꯪꯕꯤ ꯅꯇꯥ ꯑꯩꯅ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯀꯌꯥ ꯅꯛꯁꯤꯟꯅꯔꯨꯅꯨ ꯃꯍꯥꯛ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯇꯧꯏ ꯍꯣꯏ ꯏꯇꯥ ꯋꯥꯈꯜ ꯂꯩꯕꯤ ꯑꯁꯦꯡꯕꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯉꯥꯛꯅ ꯆꯠꯆꯒꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯂꯤꯛꯂꯥ ꯃꯃꯥ ꯃꯆꯥꯗꯨ ꯇꯔꯛ ꯂꯩꯖꯩ ꯂꯤꯛꯂꯥꯅ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯁꯥꯔꯒ ꯐꯪꯂꯛꯄ ꯁꯦꯜꯅ ꯏꯃꯨꯡ ꯄꯨꯅꯩ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯃꯥꯒꯤꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯂꯤꯛꯂꯥ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯂꯥꯏꯖ ꯅꯪ ꯂꯥꯛꯂꯕ꯭ꯔꯣ ꯅꯪꯒꯤ ꯅꯇꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯣꯏ ꯏꯃꯥ ꯂꯤꯛꯂꯥꯅ ꯂꯣꯏꯔꯦ ꯏꯇꯥ ꯆꯠꯂꯁꯤ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯉꯁꯤꯁꯨ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯃꯗ ꯖꯒꯣꯏꯒꯤ ꯊꯧꯔꯝ ꯑꯃ ꯁꯤꯜꯂꯝꯃꯤ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯁꯨ ꯖꯒꯣꯏꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯑꯍꯧꯕꯗ ꯖꯒꯣꯏꯒꯤ ꯁꯥꯊꯦꯛ ꯇꯝꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯐꯖꯈ꯭ꯔꯦꯗ ꯖꯒꯣꯏ ꯁꯥꯕꯤ ꯂꯤꯛꯂꯥꯁꯦ ꯑꯃꯅ ꯑꯃꯨꯛ ꯃꯥꯒꯤ ꯖꯒꯣꯏ ꯁꯥꯊꯦꯛꯁꯦ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯩ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅꯦ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯑꯋꯥꯠꯄ ꯂꯩꯇꯦ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯣ
ꯂꯤꯛꯂꯥꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯥ? ꯖꯒꯣꯏ ꯌꯦꯡꯂꯤꯕꯤ ꯀꯣꯅꯨꯡꯒꯤ ꯂꯩꯃꯁꯤꯡꯅ ꯂꯤꯛꯂꯥꯒꯤ ꯐꯖꯕꯇꯕꯨ ꯁꯣꯟꯅꯩ ꯍꯥꯏꯅꯩ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯂꯤꯛꯂꯥ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯁꯤ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝꯅꯦ ꯍꯥꯏꯅ ꯃꯥꯒꯤ ꯖꯒꯣꯏꯗ ꯉꯥꯎꯗꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯥꯏꯖꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯖꯒꯣꯏ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯐꯖꯕ ꯂꯩꯔꯕꯗꯤ ꯑꯊꯤꯕꯁꯨ ꯂꯩ, ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯂꯩꯔꯕꯗꯤ ꯌꯦꯛꯅꯕ ꯃꯤꯁꯨ ꯂꯩ ꯍꯥꯏꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯌꯨꯝ ꯍꯟꯅꯕ ꯍꯥꯏꯅ ꯁꯅꯊꯣꯡ ꯇꯝꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯟꯅ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯂꯤꯛꯂꯥ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ-ꯃꯥꯟꯕꯤꯁꯦ ꯃꯁꯤꯅ ꯃꯍꯦꯜꯂꯤ ꯅꯨꯡꯁꯤꯗꯕ ꯑꯩꯅ꯫ ꯅꯨꯄꯤ ꯑꯃꯅ, ꯍꯤꯡꯆꯥꯕꯤꯗꯤ ꯃꯥꯟꯗꯦꯗ, ꯂꯥꯏꯔꯦꯝꯕꯤꯕꯨꯗꯤ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯑꯗꯨꯅꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤꯗꯦ, ꯃꯆꯤꯟ ꯃꯈꯥ ꯐꯔꯤꯅꯤ ꯍꯥꯏꯅ ꯃꯤꯒꯁꯦ ꯄꯪꯀꯧꯗ ꯀꯧꯔꯗꯅ ꯀꯩ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯁꯨ ꯅꯨꯡꯁꯤꯗꯦ, ꯃꯔꯝꯕꯨꯗꯤ ꯂꯩꯇꯦ, ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯗꯕꯒꯤ, ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯦ꯫ ꯊꯝꯕꯥꯜꯅ, ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯥꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯩ, ꯃꯁꯤꯗꯅꯦ ꯑꯩꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ꯫ ꯅꯨꯄꯤ ꯑꯃꯅ, ꯃꯥꯒꯤꯁꯦ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯪꯂꯥꯟꯒ ꯃꯪꯂꯤꯕ ꯖꯥꯠꯂꯣ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯁꯦ? ꯊꯝꯕꯥꯜꯅ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂꯒ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯥꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯪꯂꯥꯟ ꯃꯪꯂꯗꯤ ꯃꯪꯐꯥꯎꯅꯗꯅ ꯑꯗꯨꯝ ꯃꯄꯨꯟꯁꯤꯁꯦ ꯂꯣꯏꯖꯔꯦꯗꯅ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯊꯤꯛ ꯅꯦꯝꯕꯅ ꯊꯥꯛ ꯋꯥꯡꯕ ꯄꯥꯝꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ, ꯍꯨꯏꯅ ꯑꯃꯥꯡꯕ ꯄꯥꯝꯕꯒꯨꯝꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤꯁꯤꯡꯗꯣ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯤ꯫ ꯂꯤꯛꯂꯥꯅ, ꯑꯁ ꯏꯆꯦ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯦ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯔꯦ, ꯌꯥꯝ ꯍꯩꯅꯗꯦ ꯃꯤ꯫ ꯂꯥꯏꯖꯅ, ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ, ꯃꯣꯏꯒꯤ ꯍꯨꯏ ꯆꯥꯖꯤꯟꯕꯤ ꯃꯥꯟꯕꯤ ꯀꯥꯡꯕꯨꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ, ꯅꯣꯡꯃ ꯑꯩꯒ ꯆꯥꯏꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ, ꯉꯥꯏꯈꯣ ꯂꯤꯛꯂꯥ꯫ ꯂꯤꯛꯂꯥꯅ, ꯀꯩ ꯍꯥꯏꯒꯦ ꯏꯆꯦ? ꯅꯪꯅ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯌꯥꯝ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯗꯣ ꯃꯇꯨꯡꯗꯗꯤ ꯇꯧꯒꯅꯨ, ꯃꯗꯨ ꯑꯩꯅ ꯌꯥꯗꯦ꯫ ꯀꯔꯤꯅꯣ ꯏꯆꯦ? ꯑꯩꯗꯤ ꯅꯣꯡꯃꯇ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯈꯤꯕ ꯂꯩꯖꯗꯦ꯫ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯄꯥꯜꯂꯤꯕ ꯃꯤꯠꯁꯦ ꯂꯩꯇꯦꯡꯒꯤ ꯄꯥꯟꯕ ꯅꯠꯇꯦ, ꯃꯤꯠꯃꯥꯡꯁꯤꯗ ꯅꯪꯅ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯗꯣ ꯑꯩꯅ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯏꯕꯦꯝꯃ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯅꯪ ꯃꯆꯥ ꯏꯕꯨꯡꯉꯣꯗꯒꯤ ꯂꯥꯞꯊꯣꯛꯆꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯂꯥꯏꯖꯅ, ꯀꯩꯅꯣ ꯏꯆꯦ ꯈꯣꯏꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯣ? ꯑꯩꯒꯤ ꯏꯇꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ? ꯊꯝꯕꯥꯜꯅ, ꯂꯥꯏꯖꯥ, ꯅꯪꯒꯤ ꯅꯇꯥꯁꯦ ꯅꯪꯅ ꯈꯔ ꯋꯥꯈꯜ ꯇꯥꯍꯜꯂꯨ, ꯃꯥꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜ ꯁꯥꯒꯠꯂꯤꯕꯁꯦ ꯑꯣꯏꯔꯣꯏ, ꯃꯈꯥ ꯇꯥꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯍꯦꯛ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ꯫ ꯂꯤꯛꯂꯥꯅ, ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯁꯥꯒꯠꯈꯤꯕ ꯂꯩꯇꯦ, ꯏꯆꯦꯅ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯕꯁꯦ ꯀꯩꯅꯣ ꯅꯅꯥꯎꯗꯤ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯦ꯫ ꯊꯝꯕꯥꯜꯅ, ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯋꯥꯏ ꯍꯥꯏꯕꯗꯨꯅꯤꯅꯦ, ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯗꯤꯅꯦ ꯍꯥꯏꯈ꯭ꯔꯦ, ꯃꯇꯨꯡ ꯃꯅꯥꯎ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯍꯦꯛ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯂꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯅꯨꯄꯤ ꯑꯃꯅ, ꯀꯩꯗꯧꯗꯣꯏꯅꯣ ꯏꯇꯥ ꯊꯝꯕꯥꯜ, ꯅꯪꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨꯗ ꯍꯥꯏ, ꯃꯈꯥꯗꯤ ꯁꯨꯡꯇꯥ ꯇꯥꯗꯦ꯫ ꯊꯝꯕꯥꯜ ꯃꯃꯤꯠꯇꯣ ꯐꯩꯅ ꯃꯇꯥꯗꯨꯗ ꯌꯦꯡꯉꯤ꯫ ꯂꯤꯛꯂꯥꯅ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯏꯆꯦꯅ ꯋꯥꯈꯜ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯏꯆꯦ ꯈꯣꯏꯒꯤ ꯉꯥꯡꯕꯝꯂꯣ? ꯍꯦ, ꯃꯁꯤ ꯃꯆꯤꯟꯒꯁꯤ ꯌꯥꯝ ꯈꯨꯝꯃꯤꯅꯦ, ꯅꯪꯕꯨ ꯑꯩꯅ ꯀꯣꯅꯨꯡꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯂꯥꯏꯖꯅ, ꯅꯪꯅ ꯀꯔꯤ ꯑꯣꯏꯔꯗꯅ ꯇꯥꯟꯊꯣꯛꯇꯧꯔꯤꯒꯦ? ꯊꯝꯕꯥꯜꯅ, ꯑꯩꯁꯦ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯃꯀꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯀꯥꯎꯔꯕ ꯃꯥꯜꯂꯦ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯥꯅ ꯆꯥꯒꯤ ꯆꯥꯈꯨꯝꯃꯩ ꯃꯨꯟꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯃꯆꯥ ꯏꯕꯨꯡꯉꯣꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯁꯤꯡꯗꯨꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ, ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯀꯔꯝ ꯀꯥꯟꯗ ꯑꯩꯅ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯒꯦ? ꯈꯪꯗ꯭ꯔꯦꯗ, ꯐꯝꯅꯥꯏꯕꯒꯤ ꯃꯆꯥꯅꯦ ꯍꯥꯏꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯉꯤ꯫ ꯂꯥꯏꯖꯅ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯃꯆꯥ ꯏꯕꯨꯡꯉꯣꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯅ? ꯃꯁꯤꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯅꯣꯡꯃ ꯑꯩꯅ ꯃꯁꯝꯁꯦ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯗꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯣꯡꯃꯇ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯅꯛꯁꯤꯟꯅꯕꯗꯤ ꯍꯣꯠꯅꯔꯨꯗꯦꯗꯅ, ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯄ ꯋꯥꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯕꯁꯨ ꯅꯪꯅ ꯁꯥꯗꯅꯕ ꯍꯣꯠꯅꯔꯣ꯫ ꯂꯤꯛꯂꯥꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫
ꯑꯗꯨꯅ ꯃꯆꯥꯏꯕꯨꯡ ꯑꯊꯧꯕꯅ ꯂꯤꯛꯂꯥꯒ ꯑꯅꯝꯕ ꯃꯇꯝꯗ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯃꯆꯥꯏꯕꯨꯡ ꯑꯊꯧꯕꯕꯨ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯅꯨꯆꯥꯁꯤꯡꯅꯗꯤ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ "ꯏꯇꯥ, ꯃꯆꯥꯏꯕꯨꯡꯉꯣꯁꯦ ꯂꯩꯔꯦ꯫ ꯌꯥꯔꯤꯈꯩ ꯃꯥꯒ ꯀꯌꯥ ꯑꯣꯟꯁꯤꯟꯅꯒꯅꯨ꯫ ꯉꯔꯥꯡ ꯃꯤꯅ ꯉꯥꯡꯂꯝꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ?" "ꯍꯣꯏ ꯏꯇꯥ, ꯑꯩ ꯑꯣꯟꯁꯤꯟꯅꯔꯣꯏꯒꯦ." "ꯑꯗꯨꯅꯤ ꯏꯇꯥ, ꯃꯥꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯁꯦ ꯃꯤꯒꯤ ꯃꯃꯤꯠꯇꯗꯤ ꯅꯪꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯕ ꯑꯣꯏꯅ ꯎꯈꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯅꯪ ꯄꯪꯅꯨꯀꯣ." ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯥꯛꯄꯅ ꯊꯧꯕ ꯍꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯧꯕꯅ "ꯂꯤꯛꯂꯥ." ꯂꯥꯏꯖ ꯂꯣꯟꯅ ꯃꯇꯥꯒꯤ ꯅꯥꯄꯗ ꯆꯤꯔꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ "ꯏꯇꯥ, ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯨꯀꯣ." ꯊꯧꯕ ꯑꯃꯨꯛꯀꯁꯨ "ꯂꯤꯛꯂꯥ" ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯃꯆꯥꯏꯕꯨꯡꯉꯣ?" "ꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ." "ꯀꯩ ꯋꯥꯔꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯁꯤꯗ ꯁꯨꯝ ꯁꯥꯟꯅꯁꯤ ꯃꯆꯥꯏꯕꯨꯡꯉꯣ." "ꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇꯅꯤ." ꯂꯥꯏꯖꯅ "ꯃꯆꯥꯏꯕꯨꯡꯉꯣ, ꯉꯥꯛꯄꯤꯒꯅꯤ. ꯑꯩꯈꯣꯏ ꯖꯒꯣꯏ ꯎꯠꯄ ꯊꯦꯡꯈ꯭ꯔꯅꯤ." ꯂꯣꯌꯥꯅ "ꯍꯩ, ꯃꯁꯤ ꯅꯨꯄꯤ ꯍꯩꯄꯥꯔꯤꯁꯤꯃ ꯍꯩꯄꯥ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ." "ꯏꯕꯨꯡ, ꯍꯩꯄꯥ ꯁꯥꯕꯒꯤ ꯋꯥ ꯅꯠꯆꯗꯦ. ꯖꯒꯣꯏ ꯎꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯖꯕꯅꯤ." ꯂꯤꯛꯂꯥꯅ ꯑꯃꯨꯛ "ꯃꯆꯥꯏꯕꯨꯡꯉꯣ, ꯉꯥꯛꯄꯤꯒꯅꯤ. ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ." "ꯉꯥꯏꯈꯣ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯃꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯕ ꯅꯠꯇꯦ. ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ." "ꯎꯄꯥꯏ ꯂꯩꯇꯦ ꯂꯤꯛꯂꯥ." ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗ ꯂꯤꯛꯂꯥꯁꯨ ꯊꯧꯕꯒ ꯂꯣꯏꯅꯅ ꯂꯩꯀꯣꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯀꯣꯜ ꯌꯧꯔꯕꯗ ꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯂꯤꯛꯂꯥ, ꯑꯩ ꯅꯉꯣꯟꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ." "ꯍꯥꯏꯕꯤꯌꯨ ꯃꯆꯥꯏꯕꯨꯡꯉꯣ." "ꯂꯤꯛꯂꯥ, ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ. ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ, ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯌꯨ." "ꯅꯠꯇꯦ ꯅꯠꯇꯦ ꯃꯆꯥꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ. ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ. ꯑꯩꯅꯁꯨ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯝꯖꯔꯣꯏ." "ꯅꯨꯡꯁꯤꯕꯗꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ, ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥ? ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯂꯤꯛꯂꯥ, ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯄꯥꯝꯃꯤ. ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯌꯨ." "ꯃꯆꯥꯏꯕꯨꯡꯉꯣ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯈꯛ ꯌꯥꯔꯣꯏ. ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯅꯤ. ꯅꯆꯟꯗꯤ ꯀꯣꯅꯨꯡꯒꯤ ꯖꯒꯣꯏ ꯁꯥꯕꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤ." "ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯧꯁꯤꯟꯕꯤꯌꯨ. ꯑꯇꯩꯗꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯂꯥꯟꯊꯦꯡꯅꯒꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯃꯆꯥꯏꯒꯤ ꯑꯄꯥꯝꯕꯗ ꯑꯊꯤꯡꯕ ꯀꯔꯤꯁꯨ ꯄꯤꯔꯛꯂꯣꯏ ꯍꯥꯏꯕꯁꯦ ꯃꯆꯥꯏꯅ ꯊꯥꯖꯩ." "ꯃꯗꯣ ꯆꯤꯟꯗ ꯍꯥꯏꯕꯗ ꯂꯥꯏꯕꯒꯤ ꯋꯥꯅꯤ. ꯀꯩꯗꯧꯅꯨꯡꯗ ꯃꯗꯨ ꯏꯅꯤꯡꯊꯧꯅ ꯌꯥꯔꯛꯂꯣꯏ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒ ꯃꯆꯥꯏꯕꯨꯡꯉꯣꯒꯗꯤ ꯃꯥꯂꯦꯝꯒ ꯑꯇꯤꯌꯥꯒꯅꯤ. ꯀꯩꯗꯧꯅꯨꯡꯗ ꯑꯃꯠꯇ ꯑꯣꯏꯕ ꯌꯥꯔꯣꯏ." "ꯃꯗꯨ ꯄꯨꯝꯕ ꯑꯩꯅ ꯌꯥꯍꯟꯒꯅꯤ. ꯁꯨꯞꯅꯇꯒꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯌꯥꯕꯤꯌꯨ." "ꯉꯥꯛꯄꯤꯒꯅꯤ ꯃꯆꯥꯏꯕꯨꯡꯉꯣ. ꯅꯆꯜꯗꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯕ ꯉꯝꯖꯔꯣꯏ. ꯅꯆꯜ ꯖꯒꯣꯏ ꯎꯠꯄ ꯊꯦꯡꯈ꯭ꯔꯦ. ꯆꯠꯆꯔꯒꯦ." "ꯉꯥꯏꯈꯣ ꯂꯤꯛꯂꯥ, ꯂꯤꯛꯂꯥ, ꯂꯤꯛꯂꯥ." ꯊꯧꯕ ꯂꯤꯛꯂꯥꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯤꯛꯂꯥ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯇꯥ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯤ꯫ ꯂꯥꯏꯖꯅ "ꯀꯩꯗꯧꯔꯒꯦ ꯏꯇꯥ? ꯃꯆꯥꯏꯕꯨꯡꯉꯣꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ?" ꯂꯤꯛꯂꯥꯅ ꯃꯆꯥꯏꯕꯨꯡꯉꯣꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯤ꯫ "ꯏꯇꯥ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ." ꯂꯥꯏꯖꯅ "ꯏꯇꯥ, ꯅꯪ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩꯗ ꯄꯪꯊꯒꯅꯨ. ꯅꯍꯥꯛ ꯅꯨꯄꯤꯅꯤ ꯀꯥꯎꯒꯅꯨ. ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯁꯣꯏꯗꯅ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ. ꯅꯪꯕꯨ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯅꯕ ꯁꯤꯟꯕꯅꯤ." "ꯅꯠꯇꯦ ꯏꯇꯥ, ꯃꯆꯥꯏꯕꯨꯡꯉꯣꯗꯤ ꯌꯥꯝꯅ ꯆꯝꯖꯕꯅꯤ. ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯃꯥ ꯈꯜꯂꯝꯂꯣꯏ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ." "ꯄꯪꯈ꯭ꯔꯦꯗ ꯏꯇꯥ ꯅꯪꯁꯦ. ꯃꯄꯥꯟ ꯊꯣꯡꯗ ꯆꯝꯕ ꯁꯥꯕꯅꯤ, ꯃꯅꯨꯡꯗꯗꯤ ꯁꯛꯂꯣꯟ ꯑꯃ ꯑꯣꯏꯔꯝꯗꯣꯏꯅꯤ. ꯄꯪꯒꯅꯨ ꯏꯇꯥ. ꯃꯥꯒꯤ ꯅꯨꯡꯁꯤ ꯂꯥꯡꯗ ꯅꯪꯕꯨ ꯊꯨꯅꯕ ꯑꯐꯕ ꯑꯆꯝꯕ ꯃꯤ ꯁꯥꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯡꯖꯗꯣꯏꯁꯦ ꯀꯅꯥꯅꯣ? ꯈꯪꯗ꯭ꯔꯦꯗ. ꯑꯩꯒꯤ ꯁꯤꯟꯐꯝꯁꯦ ꯊꯥꯗꯣꯛꯂꯁꯤꯔꯥ? ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯂꯒꯅ ꯏꯃꯥꯒ ꯑꯩꯒꯅ ꯀꯔꯤ ꯁꯨꯗꯨꯅ ꯆꯥꯕ? ꯀꯣꯅꯨꯡꯁꯤꯗ ꯖꯒꯣꯏ ꯁꯥꯔꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯏꯃꯥ ꯏꯆꯥ ꯍꯤꯡꯂꯤꯕꯅꯤ. ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯂꯒꯅ ꯃꯆꯥꯏꯕꯨꯡꯉꯣꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯄ? ꯌꯥꯔꯤꯁꯦ, ꯀꯩꯗꯧꯕꯒꯤ ꯅꯪꯒꯤ ꯁꯤꯟꯐꯝ ꯊꯥꯗꯣꯛꯇꯣꯏꯅꯣ? ꯑꯗꯨꯏ ꯁꯔꯨꯛ ꯃꯆꯥꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯗꯣ ꯌꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯂꯤꯛꯂꯥꯅ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ
ꯊꯧꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯤꯛꯂꯥꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯂꯥꯏꯖꯅ "ꯁꯦ, ꯅꯥꯆꯣꯝꯁꯦ ꯃꯅꯝ ꯅꯝꯃꯨꯅꯦ, ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ"꯫ "ꯍꯩꯃꯥ, ꯃꯅꯝꯁꯦ ꯏꯪ ꯏꯪ ꯂꯥꯎꯅ ꯅꯨꯡꯁꯤꯌꯦ꯫ ꯅꯥꯆꯣꯝꯁꯦ ꯆꯤꯜꯂꯣ, ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯄꯛꯆꯒꯅꯤ"꯫ "ꯍꯣꯏ, ꯆꯤꯟꯒꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯅꯥꯆꯣꯝꯗꯣ ꯂꯤꯛꯂꯥꯅ ꯂꯧꯔꯒ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯄꯗ ꯆꯤꯟꯁꯤꯜꯂꯤ꯫ ꯂꯥꯏꯖꯅ "ꯌꯥꯝ ꯄꯛꯆꯔꯦ ꯅꯪꯉꯣꯟꯗ, ꯑꯗꯣ ꯅꯥꯆꯣꯝꯗꯣ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ, ꯆꯦꯠꯅ ꯑꯩꯅꯤ ꯈꯜꯂꯒ ꯊꯝꯖꯤꯜꯂꯨꯀꯣ"꯫ "ꯍꯣꯏ ꯍꯣꯏ, ꯊꯝꯖꯤꯟꯒꯦ ꯏꯇꯥ ꯅꯨꯡꯁꯤꯕꯤ"꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯅꯤ ꯂꯤꯛꯂꯥ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯛꯂꯝꯃꯤ꯫ ꯃꯀꯣꯛ ꯑꯗꯨ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯇꯥ, ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯦ"꯫ "ꯍꯩꯃꯥ, ꯑꯗꯨꯗꯤ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯣ, ꯑꯩ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯁꯤꯗꯒꯤ ꯏꯁꯤꯡ ꯂꯧꯔꯨꯒꯦ"꯫ ꯂꯥꯏꯖ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯍꯧꯔꯤꯕ ꯂꯥ ꯑꯃ ꯍꯦꯛꯂꯗꯨꯅ ꯃꯗꯨꯗ ꯏꯁꯤꯡ ꯍꯥꯞꯂꯒ ꯃꯇꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ "ꯁꯤ ꯏꯁꯤꯡꯁꯦ ꯀꯣꯛꯇ ꯈꯔ ꯊꯥꯔꯛꯀꯦ, ꯅꯈꯣꯡꯁꯤꯁꯨ ꯇꯤꯡꯊꯣꯛꯑꯣ, ꯈꯣꯡꯌꯥꯗꯁꯨ ꯏꯁꯤꯡ ꯈꯔ ꯆꯣꯠꯍꯟꯁꯤ"꯫ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯏꯁꯤꯡ ꯊꯥꯔꯛꯄꯗꯒꯤ ꯂꯤꯛꯂꯥ ꯃꯀꯣꯛ ꯉꯥꯎꯕ ꯈꯔ ꯐꯔꯛꯂꯝꯃꯤ꯫ "ꯈꯔ ꯐꯔꯕꯣ ꯏꯇꯥ"꯫ "ꯈꯔ ꯐꯔꯦ꯫ ꯑꯗꯨ ꯏꯇꯥ, ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ? ꯑꯩ ꯉꯁꯤꯗꯤ ꯄꯣꯊꯥꯔꯨꯔꯒꯦ ꯌꯨꯝꯗ"꯫ "ꯍꯣꯏ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯔꯒꯦ" ꯍꯥꯏꯅ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯍꯪꯒꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯅ "ꯏꯃꯥ, ꯏꯃꯥ"꯫ ꯊꯥꯔꯤꯛꯅ "ꯇꯥꯔꯦ ꯇꯥꯔꯦ"꯫ "ꯍꯩꯃꯥ, ꯏꯆꯥ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯅ"꯫ "ꯀꯣꯛꯁꯦ ꯈꯪꯉꯥꯎ ꯉꯥꯎꯔꯛꯄꯗꯒꯤ ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯒꯦ ꯍꯥꯏꯅ ꯍꯜꯂꯛꯂꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ, ꯑꯩꯕꯨ ꯍꯧꯗꯣꯔꯛꯀꯅꯨ"꯫ "ꯍꯣꯏ ꯍꯣꯏ, ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯔꯔꯣ, ꯂꯥꯛꯑꯣ"꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯀꯣꯅꯨꯡꯗꯁꯨ ꯂꯤꯛꯂꯥ ꯃꯁꯥ ꯉꯝꯗꯗꯨꯅ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯊꯧꯕꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯊꯧꯕ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯖꯔꯝꯗꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯛꯂꯥ ꯇꯨꯝꯂꯝꯕꯗꯒꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯊꯥꯔꯤꯛꯅ "ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯊꯣꯏꯕꯤ"꯫ "ꯏꯃꯥ, ꯏꯁꯥꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ, ꯌꯥꯝꯅ ꯋꯥꯏ ꯏꯁꯥꯁꯦ, ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ"꯫ "ꯁꯦ, ꯏꯃꯥ ꯐꯤꯁꯤꯅ ꯅꯁꯥꯗꯨ ꯅꯥꯟꯕꯤꯒꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯤ, ꯇꯨꯝꯕ ꯊꯦꯝꯃꯨ, ꯁꯥꯕꯁꯤꯗ ꯑꯣꯂꯥꯡꯗꯅ ꯇꯧꯔꯤꯅꯤ"꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯂꯤꯛꯂꯥꯕꯨ ꯇꯨꯝꯅꯕ ꯍꯥꯏꯅ ꯁꯨꯝꯕꯤꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯖ ꯂꯤꯛꯂꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ "ꯂꯥꯏꯖ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ"꯫ "ꯍꯣꯏ ꯏꯃꯥ, ꯏꯇꯥꯕꯨ ꯃꯁꯥ ꯈꯔ ꯐꯔꯕ꯭ꯔꯣ"꯫ "ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ, ꯃꯁꯥꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ, ꯍꯨꯃꯥꯡ ꯀꯥꯡꯉꯤꯗ ꯍꯥꯏꯗꯨꯅ ꯂꯩꯔꯦ"꯫ "ꯑꯗꯨꯗꯤ ꯏꯃꯥ, ꯅꯆꯥ ꯏꯇꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯖꯔꯨꯈꯤꯒꯦ"꯫ "ꯍꯣꯏ ꯍꯣꯏ, ꯆꯪꯉꯣ ꯆꯪꯉꯣ"꯫ "ꯏꯇꯥ, ꯍꯛꯆꯥꯡꯗꯨ ꯈꯔ ꯐꯔꯕ꯭ꯔꯣ"꯫ "ꯈꯔꯗꯤ ꯐꯩ, ꯑꯗꯣ ꯏꯁꯥꯁꯦ ꯌꯥꯝꯅ ꯑꯣꯝꯆꯥꯛꯅꯩ, ꯀꯥꯂꯦꯟ ꯑꯣꯏꯕꯁꯤꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯣ ꯀꯣꯛꯇꯤ ꯉꯥꯎꯔꯤꯕ꯭ꯔꯣ"꯫ "ꯀꯣꯛꯁꯦ ꯑꯃꯨꯛꯇꯤ ꯉꯥꯎꯏ, ꯀꯔꯤꯅꯣ ꯈꯔ ꯆꯥꯁꯤꯜꯂꯣ, ꯆꯥꯕ ꯋꯥꯠꯇꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ"꯫ "ꯈꯪꯗ꯭ꯔꯦ, ꯑꯗꯨꯒꯤꯔ"꯫ "ꯁꯦꯝꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯄꯨꯔꯛꯄꯅꯤ, ꯁꯤ ꯆꯥꯁꯤꯜꯂꯣ, ꯅꯊꯟ ꯆꯥꯊꯣꯛꯑꯣ, ꯅꯁꯥ ꯊꯨꯅ ꯀꯟꯈꯠꯅꯕ"꯫ "ꯍꯣꯏ, ꯑꯩ ꯏꯊꯟꯇ ꯂꯣꯏꯅ ꯆꯥꯊꯣꯛꯀꯦ"꯫ "ꯍꯧꯖꯤꯛ ꯆꯥꯊꯣꯛꯑꯣ, ꯑꯩ ꯂꯩꯔꯤꯉꯩꯗ"꯫ "ꯀꯩꯒꯤ"꯫ "ꯍꯣꯔꯦꯟ ꯀꯅꯥ ꯈꯪꯅꯤ, ꯑꯩ ꯆꯠꯈ꯭ꯔꯒ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯆꯥꯗ꯭ꯔꯗꯤ, ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯆꯥꯔꯣꯕ"꯫ "ꯅꯪꯁꯤꯗꯤ, ꯍꯣ, ꯆꯥꯒꯦ ꯆꯥꯒꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯂꯤꯛꯂꯥ ꯁꯦꯝ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯂꯥꯏꯖꯅ "ꯑꯗꯨꯅꯤꯗꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯄꯣꯊꯥꯍꯧꯔꯣ, ꯑꯩꯁꯨ ꯀꯣꯅꯨꯡ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯂꯨꯈꯤꯒꯦ"꯫ "ꯍꯣꯏ ꯏꯇꯥ"꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯌꯥꯅ "ꯑꯝꯇ ꯉꯥꯏꯈꯣ ꯂꯥꯏꯖ"꯫ "ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡ ꯂꯣꯌꯥ"꯫ "ꯀꯩꯗꯧꯔꯒꯦ, ꯉꯁꯤꯗꯤ ꯂꯤꯛꯂꯥꯗꯣ ꯀꯣꯅꯨꯡ ꯀꯥꯔꯛꯇ꯭ꯔꯕꯗꯤ"꯫ "ꯃꯥ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯦ"꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ "ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕ"꯫ "ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯅ ꯍꯥꯏꯍꯧꯏ ꯃꯆꯥ ꯏꯕꯨꯡꯉꯣ"꯫ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯖ ꯑꯃꯨꯛꯇꯪ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗ ꯌꯦꯡꯂꯝꯃꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ "ꯂꯤꯛꯂꯥꯗꯨꯕꯨ ꯑꯃꯥꯏꯕꯤꯒ ꯑꯃꯠꯇ ꯇꯥꯟꯅꯗ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯔꯦ"꯫ ꯂꯣꯌꯥꯅ
ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯗ ꯃꯆꯥꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯊꯧꯕ ꯃꯥꯒꯤ ꯂꯤꯛꯂꯥꯅ ꯅꯥꯏ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯂꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯂꯤꯛꯂꯥ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯨꯕ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯃꯉꯛ ꯁꯝꯃꯦꯠꯂꯤ ꯂꯤꯛꯂꯥ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯖꯔꯤ ꯇꯟꯖꯥꯗꯨꯗ ꯃꯃꯥꯅ ꯃꯥꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ ꯏꯆꯥꯊꯣꯏꯕꯤ ꯋꯥꯈꯜ ꯑꯝꯇ ꯇꯧꯁꯤ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯃꯤ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯤꯑꯦ ꯏꯃꯥ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯁꯦ ꯏꯁꯤꯡꯁꯦ ꯈꯔ ꯊꯛꯆꯤꯜꯂꯨ ꯂꯤꯛꯂꯥ ꯃꯃꯥꯅ ꯏꯟꯕꯤꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯅ ꯀꯣꯟꯕꯤꯗꯨꯅ ꯇꯨꯝꯕ ꯁꯨꯝꯕꯤꯔꯤ ꯊꯥꯔꯤꯛ ꯃꯆꯥꯗ ꯊꯣꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯈꯟꯕꯗ ꯋꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯅ ꯏꯇꯥ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯂꯤꯛꯂꯥꯅ ꯈꯪꯗꯦꯗ ꯏꯇꯥ ꯏꯁꯥꯁꯦ ꯏꯅꯝ ꯅꯝꯁꯤꯜꯂꯤ ꯍꯩꯅꯤꯡꯕ ꯀꯌꯥ ꯐꯥꯎꯗꯦ ꯀꯣꯛ ꯉꯥꯎꯕꯗꯤ ꯐꯈ꯭ꯔꯕꯣ ꯀꯣꯛꯄꯨꯗꯤ ꯉꯥꯎꯗ꯭ꯔꯦ ꯐꯔꯦ ꯁꯦ ꯑꯩꯅ ꯉꯁꯤꯁꯨ ꯅꯪꯒꯤ ꯁꯦꯝ ꯑꯃ ꯄꯨꯔꯛꯄꯅꯤ ꯆꯥꯎꯁꯦ ꯀꯩꯅꯣ ꯏꯇꯥ ꯅꯪꯒꯤ ꯁꯦꯝꯁꯤꯅ ꯑꯃꯇꯪ ꯄꯨꯔꯛꯏꯁꯤꯅ ꯍꯣ ꯂꯩꯖꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ ꯌꯥꯗꯦ ꯅꯪꯕꯨ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯂꯤꯅꯤ ꯑꯗꯣ ꯃꯆꯥꯏꯕꯨꯡꯉꯣꯗꯗꯤ ꯑꯩꯕꯨ ꯍꯪꯉꯛꯇꯕ꯭ꯔꯥ ꯍꯪꯉꯛꯏ ꯑꯩꯅ ꯅꯪ ꯅꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯆꯥꯏꯕꯨꯡꯉꯣꯕꯨ ꯎꯅꯤꯡꯉꯤ ꯏꯇꯥ ꯅꯣꯡꯃꯒꯤ ꯃꯥꯕꯨ ꯎꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯏꯇꯥ ꯅꯪ ꯃꯆꯥꯏꯕꯨꯡꯉꯣꯒ ꯂꯥꯞꯊꯣꯛꯅꯧ ꯅꯈꯣꯏꯅꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯏꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯕꯗꯨ ꯂꯥꯏꯖꯁꯨ ꯆꯠꯈꯤꯔꯝꯃꯤ ꯉꯁꯤꯁꯨ ꯀꯣꯅꯨꯡꯗ ꯂꯤꯛꯂꯥ ꯌꯥꯎꯗꯅ ꯂꯥꯏꯖ ꯃꯗꯣꯝ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯧꯕ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 8 ꯁꯨꯔꯦ ꯑꯩꯅ ꯂꯤꯛꯂꯥꯒꯤ ꯅꯨꯡꯁꯤꯔꯕ ꯆꯤꯡꯂꯧ ꯁꯛꯇꯝ ꯎꯔꯛꯇꯕ ꯇꯦꯜꯂꯕ ꯅꯨꯃꯤꯠ 8ꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯀꯨꯝꯖꯥ ꯀꯌꯥ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ ꯂꯣꯌꯥꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ ꯃꯆꯥꯏꯕꯨꯡꯉꯣ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗꯪ ꯌꯦꯡꯈꯤꯁꯤ ꯂꯥꯛꯇ꯭ꯔꯒꯅ ꯂꯤꯛꯂꯥꯒꯤ ꯁꯪꯒꯥꯏꯗ ꯂꯣꯟꯅ ꯆꯠꯇꯨꯅ ꯂꯤꯛꯂꯥꯒꯤ ꯐꯤꯕꯝ ꯈꯪꯗꯣꯛꯅꯕ ꯑꯩꯅ ꯁꯤꯟꯖꯔꯛꯂꯒꯦ ꯀꯔꯝꯅ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯅꯦ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯟꯖꯔꯛꯂꯒꯦ ꯃꯆꯥꯏꯕꯨꯡꯉꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯤꯛꯂꯥ ꯌꯥꯝꯅ ꯑꯀꯤꯕ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯝꯃꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯅ ꯃꯥꯒꯤ ꯃꯃꯤꯡ ꯇꯠꯇꯅ ꯀꯧꯗꯨꯅ ꯃꯥꯕꯨ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤ ꯂꯤꯛꯂꯥ ꯑꯀꯤꯕ ꯐꯪꯂꯕ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯌꯥꯝ ꯋꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥꯊꯣꯏꯕꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯐꯠꯇꯕ ꯃꯪꯂꯕ꯭ꯔꯥ ꯏꯆꯥꯕꯣ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯀꯤꯏ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯁꯛꯇꯝꯁꯤꯡꯁꯦ ꯎꯔꯤꯕ ꯅꯆꯥ ꯇꯁꯦꯡꯅ ꯀꯤꯔꯦ ꯏꯃꯥ ꯂꯩꯔꯤꯉꯩ ꯏꯆꯥꯅ ꯀꯔꯤꯒꯤ ꯀꯤꯒꯅꯤ ꯏꯃꯥ ꯍꯌꯦꯡ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯨꯒꯦꯁꯦ ꯇꯨꯝꯊꯣꯛꯑꯣ ꯏꯃꯥꯅ ꯏꯆꯥꯕꯨ ꯁꯪꯕꯤꯒꯦ ꯏꯆꯥꯊꯣꯏꯕꯤ ꯇꯨꯝꯊꯣꯛꯑꯣ ꯑꯁꯨꯝꯅ ꯊꯥꯔꯤꯛꯅ ꯃꯆꯥꯅ ꯇꯨꯝꯕ ꯁꯪꯕꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯉꯁꯤꯁꯨ ꯃꯇꯥꯒꯤ ꯑꯅꯥꯕ ꯍꯪꯕꯅꯦ ꯍꯥꯏꯅ ꯁꯦꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯅ ꯀꯝꯗꯧꯔꯒꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯦꯗ ꯏꯇꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯁꯥꯁꯦ ꯑꯅꯝ ꯑꯍꯥ ꯏꯆꯣꯏ ꯀꯣꯛꯁꯤꯁꯨ ꯉꯥꯎꯐꯤꯡ ꯑꯗꯨꯃꯛ ꯇꯧꯏ ꯑꯗꯨꯒ ꯃꯪꯍꯥꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯁꯦꯝꯁꯤ ꯆꯥꯁꯤꯜꯂꯨ ꯁꯤ ꯆꯥꯔꯒꯦ ꯏꯁꯥꯗꯣ ꯈꯔ ꯀꯟꯈꯠꯄ꯭ꯔꯥ ꯌꯦꯡꯉꯣ ꯅꯪꯒꯤ ꯁꯦꯝꯁꯦ ꯅꯨꯡꯇꯤꯒꯤ ꯑꯃꯃꯝ ꯄꯨꯔꯛꯇꯣꯏ ꯁꯔꯨꯛ ꯃꯌꯥꯝ ꯑꯣꯏꯅ ꯂꯩꯔꯒ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯣ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯂꯩꯔꯨꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯒꯦ ꯑꯗꯣ ꯏꯃꯥꯗꯤ ꯎꯗꯦꯅ ꯑꯃꯥꯏꯕ ꯎꯅꯔꯨꯒꯦ ꯍꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯇꯟꯖꯥꯗꯨꯗ ꯊꯥꯔꯤꯛ ꯑꯅꯥꯟꯕ ꯐꯤ ꯁꯦꯠꯇꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯖꯥ ꯅꯪꯕꯨ ꯅꯇꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯤꯔꯣ ꯏꯃꯥ ꯑꯗꯣ ꯏꯃꯥꯕꯨ ꯀꯥꯏꯗ ꯆꯠꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯒꯤ ꯅꯇꯥꯁꯦ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯑꯀꯤꯕ ꯁꯛꯇꯝ ꯌꯥꯝ ꯎꯏ ꯃꯀꯣꯛꯁꯨ ꯉꯥꯎꯏ ꯁꯣꯔꯁꯨ ꯐꯨꯜꯂꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯏꯃꯥꯅꯅꯦ ꯑꯃꯥꯏꯕ ꯑꯃꯗ ꯇꯥꯟꯅꯔꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯏꯃꯥꯅ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯑꯃꯥꯏꯕꯤꯅꯤ ꯃꯥꯕꯨ ꯌꯦꯡꯍꯟꯁꯤ ꯅꯆꯥꯅ ꯍꯌꯦꯡꯃꯛ ꯄꯨꯖꯔꯛꯂꯒꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯔꯗꯤ ꯐꯖꯅꯁꯨ ꯌꯦꯡꯕꯤꯅꯤ
ꯑꯩ ꯍꯌꯦꯡ ꯍꯦꯛꯇ ꯄꯨꯖꯔꯛꯂꯒꯦ ꯏꯃꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯂꯥꯏꯖꯁꯨ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯒꯤ ꯃꯇꯝꯗꯅꯤ ꯂꯤꯛꯂꯥꯗꯨ ꯎꯏꯔꯨꯝ ꯇꯨꯝꯊꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯑꯀꯤꯕ ꯃꯪꯂꯥꯟ ꯑꯃ ꯑꯃꯨꯛ ꯃꯪꯂꯝꯃꯤ ꯑꯃꯨꯕ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝ ꯆꯤꯡꯂꯤ ꯂꯤꯛꯂꯥ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ ꯃꯤꯀꯞꯁꯤꯗꯒꯤ ꯂꯤꯛꯂꯥ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤ ꯑꯃꯒꯨꯝ ꯃꯗꯣ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯅ ꯑꯃꯥꯏꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯑꯩꯃ ꯂꯥꯏꯖꯥ ꯅꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯏꯅꯥꯎꯁꯤꯅ ꯂꯥꯏꯖꯒꯤ ꯃꯗꯣꯝꯆꯥꯅꯦ ꯍꯥꯏꯕꯗꯨꯔꯥ ꯂꯥꯏꯕꯤꯅ ꯃꯥꯅꯤ ꯏꯆꯦ ꯂꯦꯡꯁꯤꯟꯕꯤꯌꯨ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯕꯤꯌꯨ ꯏꯅꯥꯎ ꯏꯕꯦꯝꯃ ꯏꯆꯥꯒꯤ ꯑꯅꯥ ꯂꯥꯏꯌꯣꯡꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯏꯅꯥꯎꯒꯤ ꯑꯋꯥꯃꯟ ꯅꯆꯦꯝꯅ ꯄꯤꯖꯒꯦ ꯅꯆꯦ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯥꯏꯕꯤꯅ ꯏꯆꯥꯒꯤ ꯃꯇꯥꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥꯒꯨꯝꯕꯅꯤ ꯀꯔꯤꯒꯤ ꯑꯋꯥꯃꯟꯅꯣ ꯅꯅꯥꯎ ꯂꯧꯖꯔꯣꯏ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯏꯆꯥꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯅꯕ ꯍꯣꯠꯅꯃꯤꯟꯅꯈꯤꯁꯤ ꯀꯗꯥꯏ ꯑꯅꯥꯕ ꯑꯉꯥꯡꯗꯨꯕꯨ ꯃꯤꯍꯨꯟ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯏꯆꯥ ꯊꯣꯏꯕꯤ ꯈꯨꯗꯥꯡꯗꯣ ꯅꯗꯣꯝꯆꯥꯗ ꯑꯃꯨꯛꯇ ꯄꯤꯌꯨꯁꯤ ꯑꯁꯨꯝꯅ ꯂꯥꯏꯕꯤꯅ ꯂꯤꯛꯂꯥꯕꯨ ꯀꯨꯞꯅ ꯌꯦꯡꯂꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯁꯨꯝ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ ꯃꯥꯒꯤꯁꯦ ꯂꯥꯏꯑꯣꯛꯅꯕꯅꯤ ꯑꯗꯨꯅ ꯂꯥꯏꯒꯤ ꯊꯧ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯐꯅꯤꯗ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯏꯆꯥꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯈꯣꯏꯌꯨꯝ ꯂꯥꯏ ꯃꯈꯣꯏꯒꯤꯅꯦ ꯆꯥꯛ ꯊꯥꯛ ꯄꯤꯖꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯂꯥꯏꯕꯤꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯝꯃꯤ ꯊꯥꯔꯤꯛꯅ ꯑꯋꯥꯃꯟ ꯄꯤꯔꯕꯁꯨ ꯂꯥꯏꯕꯤꯅ ꯏꯆꯥꯒꯤꯕꯨ ꯀꯔꯤꯒꯤ ꯂꯧꯗꯣꯏꯅ ꯍꯥꯏꯅ ꯑꯋꯥꯃꯟ ꯂꯧꯔꯝꯗꯦ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯂꯥꯏꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯗꯤ ꯐꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯍꯦꯟꯅ ꯆꯣꯏꯔꯣꯟ ꯂꯣꯟꯕ ꯑꯉꯥꯎꯕꯤꯒꯨꯝ ꯉꯥꯡꯅ ꯁꯛꯅ ꯌꯥꯗꯕ ꯍꯦꯟꯖꯤꯜꯂꯝꯃꯤ ꯂꯥꯏꯖꯁꯨ ꯑꯃꯥꯏꯕꯤ ꯑꯣꯏꯕ ꯃꯗꯣꯝꯆꯥ ꯄꯨꯔꯒ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯅꯧꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯒꯗꯕꯁꯨ ꯃꯆꯥꯕꯨ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯥ ꯏꯕꯨꯡ ꯑꯊꯧꯕ ꯑꯃꯗꯤ ꯂꯣꯌꯥ ꯆꯨꯍꯤ ꯌꯣꯟꯕ ꯁꯥꯗꯨꯅ ꯂꯤꯛꯂꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯣꯌꯥꯅ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯊꯥꯔꯤꯛꯅ ꯀꯅꯥ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯂꯣꯌꯥꯅ ꯏꯃꯥꯒꯨꯝꯂꯕꯤ ꯆꯨꯍꯤ ꯈꯤꯇ ꯂꯩꯕꯤꯍꯧ ꯌꯥꯝꯅ ꯍꯧꯕ ꯆꯨꯍꯤꯅꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯆꯨꯍꯤ ꯂꯧꯔꯔꯣꯏꯗ ꯂꯧꯕꯤꯌꯣ ꯏꯃꯥ ꯌꯥꯝ ꯍꯣꯡꯅ ꯄꯤꯖꯔꯝꯒꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯂꯤꯛꯂꯥꯗꯨ ꯖꯒꯣꯏ ꯁꯥꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯏꯁꯩ ꯉꯪꯂꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯆꯥ ꯏꯕꯨꯡ ꯑꯊꯧꯕꯗꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ ꯂꯤꯛꯂꯥꯅ ꯑꯩꯅ ꯖꯒꯣꯏ ꯁꯥꯕꯁꯦ ꯀꯜꯂꯛꯄ ꯃꯤ ꯌꯥꯝ ꯂꯩꯔ ꯃꯥꯜꯂꯦ ꯑꯩꯅ ꯖꯒꯣꯏ ꯁꯥꯕꯁꯦ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯅ ꯇꯠꯇꯅ ꯑꯩꯒꯤ ꯅꯥꯄꯁꯤꯗ ꯍꯥꯏ ꯊꯥꯔꯤꯛꯅ ꯏꯍꯦ ꯕꯦꯝꯃ ꯅꯪꯕꯨ ꯆꯪꯂꯣꯅꯦ ꯏꯃꯨꯡꯗ ꯀꯔꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤꯅꯣ ꯃꯤ ꯖꯒꯣꯏ ꯁꯥꯕꯁꯦ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄ ꯃꯤꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯦ ꯃꯤ ꯂꯥꯛꯏꯁꯦ ꯎꯗ꯭ꯔꯕꯅꯤ ꯅꯪꯕꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯆꯪꯂꯣꯅꯦ ꯅꯪꯕꯨ ꯏꯃꯨꯡꯗ ꯂꯤꯛꯂꯥ ꯃꯃꯥꯗ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯈꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯆꯨꯍꯤꯁꯦ ꯏꯃꯥ ꯂꯧꯔꯔꯣꯏ ꯍꯣꯏ ꯐꯔꯦ ꯏꯃꯥꯅ ꯂꯧꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯂꯤꯛꯂꯥꯒꯤ ꯃꯇꯧ ꯎꯕꯗ ꯊꯧꯕ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯂꯣꯌꯥꯕꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯄꯥꯈꯪ ꯑꯅꯤꯁꯦ ꯏꯆꯥꯒꯤ ꯐꯤꯕꯝꯁꯤꯗ ꯍꯩꯅꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯥ ꯏꯕꯨꯡ ꯑꯊꯧꯕꯅ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯣꯌꯥꯒ ꯂꯣꯏꯅꯅ ꯂꯤꯛꯂꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯍꯩꯃꯥ ꯏꯕꯨꯡ ꯆꯨꯍꯤ ꯌꯣꯟꯕ ꯅꯈꯣꯏ ꯑꯅꯤꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯏꯃꯥꯗꯤ ꯆꯨꯍꯤ ꯂꯧꯔꯣꯏꯅꯦ ꯅꯣꯏꯕꯣ ꯍꯩꯃꯥ ꯏꯃꯥꯔꯥ ꯑꯃ ꯌꯥꯎꯔꯛꯂꯤꯁꯤꯕꯣ ꯂꯣꯌꯥꯅ ꯏꯃꯥ ꯑꯩꯈꯣꯏ ꯆꯨꯍꯤ ꯌꯣꯟꯕ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯔꯤ ꯑꯇꯣꯝꯕ ꯃꯆꯥ ꯏꯕꯨꯡ ꯑꯊꯧꯕꯅꯤ ꯊꯧꯕꯅ ꯏꯃꯥ ꯅꯆꯥꯅ ꯂꯤꯛꯂꯥꯒꯤꯗꯃꯛꯇ ꯑꯃꯥꯏꯕꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯂꯤꯛꯂꯥꯕꯨ ꯑꯕꯣꯛ ꯑꯃꯥꯏꯕꯤꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯍꯟꯖꯩ ꯊꯥꯔꯤꯛ ꯉꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯥꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯄꯁꯤꯗ ꯌꯥꯅꯤ ꯀꯥꯈꯠꯄꯤꯔꯣ ꯁꯣꯝꯗ ꯆꯪꯁꯤ ꯑꯁꯤ ꯍꯥꯏꯅ ꯊꯥꯔꯤꯛꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯂꯤꯛꯂꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯂꯩꯃꯅ ꯏꯁꯨ ꯑꯕꯣꯛꯇ ꯅꯈꯨꯠꯇꯣ ꯑꯃꯨꯛꯇ ꯄꯤꯔꯛꯎꯁꯦ
abok kainom te yenge tali nasak to hingjabi male ai ki ganu abok na ne isubu na ba phana bala yeng doini cha thoibi na khudo abok ta piyo asum na likla bo amai bi aduna them na uduna makhut adu pai daga yengli amai bi lai mana hais sidi yam henjin kre thari amai bi lai magi wa pham duna masa du swai lauki ima mai bi ai gi cha gi sibo nak na jana ba mi yo yamana ma bu po chem taw shin bi re ma gi ka sida kari lai ge haina amuk ta thiyo lai gomba natraga haira gomba ama soitana leiramni amuk ta thiyo phagani ima mai bi makhoi ahum jangduna koi thiri kaina thangda tharik na macha gi kangthol da thariba mobak ado haigatuni yenglubada akang bana chom ama lukhum da leirami madubu tharik na puthoraktuna amai bi lai mada khochina rami tharik na ima mai biya sida akang bana chom ama di leirami poti sida leiredana akang bana chom ase ayhak na mai thadoktuna manghalage aduga mama oibi haujingma lala to namane ising asengbani aduga tairen pom phaine hairibu polam ahum se thorang to aduga ne ising yawbo punnamadi tairen ani ase malem leida thengan dabi lala to nadugi mathak ta thamo aduga ne aina changlak tripau noi kanam ta mapan thoklakanu ko asumna amai bi leimana na chom da thongal wang mada mai thadoklami asumna hek mai thadokhibaga imong da lehawba liklado wan tharaklami icha thoibi mit pangoi cha thoibi machai bunga thobana likla loya abok amai bi da changlak triba hoju phawba chatuna mukta kaurso loyana kuna suma panda thoklakano haina dakpiram badudi abok amai bina tanja duda amai bi lai ma changlaklami machai bunga thobana abo likla se wakhal da khidri akhoina kobada maha khom khidri phathau isuwa kari shu tawroi pakhat khinu aina hairam polam sing do kadai aboga mai bi sida leijari amai bi laimana lairol solaba ising aduna likla gi masada khitok chamthok pirami asumna tawbadagi likla wakhal taraklami tharikna ima mai bi haujikti icha se kari shu tawraroidra amai bi laimana muk hairaklami tawraroi haujikti isu da yetlamba phattaba pumba mabok aina loina lokhoklabani se laishon cholaba ising ase numit tare ni khazik pithak biyu phagani ma mai bi isuwa hakchang do kamai tawrage haujikti isa se kaino mai tawdawi yang bagam khangde kari haina pawdam doino amai bi laimana isuwa na han makai isubu phajenduna thanamu pachak ado abok na manghan khibageni ado abo sibu kananano tharik na machana matam khara wakhal joiduna leiruba amadi machai bunga thobana ama ibi puduna lakpagi wari pumba machada tamlami tharik na ima amai bigi tawbimal na chana kaujaroi aduga machai bunga thoba busu hanna thagajari machai bungo gi matingdagi ichana hanagi phibamda amuk halakpa ngamjabani ibungo gi laman ton chinjari karigi lamanayma sidi angamba mating tawnabani adubu liklabu asigi phibam oinaba silamliba misakdudi thauba aina lemna khaktararoi thawbagi wafamduda likla thawbada lona yengjarami amai bi laimana bema abok wa hangamata hange hangbiyoba nangonda na chom pirakhiba misak ado ningsing libra na chom haiba na chom nangi lukhumda leiram liba na chom do kana na pirakpa na chom no adudi italai jana pirakpa na chom li isu matungdadi mina na chom pirakpada laururanu mina piba pochu pangchada saruranu nungpa naiba miyoibani yengo nangi na ta aduna nangbu pochem dauduna angaubi amagum thamlamlibase aigi itamakna aduga mali chachatlamlaba aina di mabu kayada lumna khanjaba aduga madi aibu mangnaba silamlaba machai bunga thobana aigi leibakdo asiguma phattaba thabak tawba mi amata leibiyar aina makhoibu soidana choirakpigani loyana
ꯑꯩꯗꯤ ꯅꯍꯥꯟꯅ ꯑꯗꯨꯒꯤ ꯂꯥꯏꯖ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯕꯨꯛꯆꯦꯜ ꯏꯁꯦꯡ ꯁꯦꯡꯂꯝꯃꯣꯏ ꯈꯪꯂꯕꯅꯤ ꯌꯥꯗꯦꯕ ꯃꯁꯛꯇꯣ ꯐꯠꯇꯕꯤ ꯃꯥꯜꯂꯦꯕ ꯊꯥꯔꯤꯛꯅ ꯑꯩꯅꯗꯤ ꯏꯆꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯇꯥꯅꯤ ꯈꯜꯂꯨꯕ ꯑꯗꯨꯒ ꯃꯥꯗꯤ ꯏꯆꯥꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯂꯦ ꯃꯆꯥ ꯏꯕꯨꯡ ꯑꯊꯧꯕꯅ ꯍꯌꯦꯡꯃꯛ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯆꯥ ꯏꯕꯨꯡ ꯑꯊꯧꯕꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯇꯝꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯗꯣꯝꯆꯥ ꯂꯥꯏꯕꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯅꯨꯄꯤ ꯑꯅꯤꯁꯤꯔꯥ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯦ ꯃꯥꯅꯤ ꯅꯤꯡꯊꯧ ꯍꯥꯏꯌꯨ ꯅꯨꯄꯤ ꯃꯆꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯍꯥꯛꯀꯤ ꯅꯇꯥꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕ ꯂꯥꯏꯖ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯃꯟ ꯈꯨꯝꯕ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤꯒꯤ ꯂꯃꯟ ꯈꯨꯝꯕ ꯀꯔꯝꯕ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯅ ꯑꯁꯤ ꯌꯧꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯃꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯌꯥꯝꯅ ꯂꯤꯛꯂꯥꯇꯕꯨ ꯅꯨꯡꯁꯤ ꯂꯤꯛꯂꯥꯇꯕꯨ ꯁꯣꯟꯅꯩ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥ ꯑꯩ ꯄꯨꯟꯅ ꯖꯒꯣꯏ ꯎꯠꯂꯕꯁꯨ ꯃꯌꯥꯝꯅ ꯃꯥꯕꯨꯗ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯑꯩꯕꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯃꯈꯥ ꯇꯥꯎ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯂꯤꯛꯂꯥꯅ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯈꯤꯕ ꯃꯁꯤ ꯄꯨꯝꯕ ꯑꯁꯤꯒꯤ ꯃꯩꯔꯤꯅ ꯊꯃꯣꯏꯁꯤꯗ ꯆꯥꯛꯂꯛꯇꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯁꯣꯏꯅꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯈꯤꯕꯅꯤ ꯃꯆꯥ ꯏꯕꯨꯡ ꯑꯊꯧꯕ ꯁꯥꯎꯅꯤꯡꯕꯅ ꯃꯈꯨꯠ ꯑꯗꯨ ꯈꯨꯗꯨꯝ ꯇꯥꯔꯒ ꯇꯨꯃꯤꯟꯅ ꯑꯁꯥꯎꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯇꯥꯎ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯏ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯔꯤꯕ ꯑꯃꯥꯏꯕꯤ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯕ ꯇꯥꯕꯅꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯂꯤꯛꯂꯥ ꯅꯤꯡꯊꯧꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯨꯅꯦꯝꯖꯔꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨ ꯏꯕꯦꯝꯃ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯇꯥ ꯑꯁꯦ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯕꯤꯒꯅꯨ ꯃꯥꯅ ꯀꯩꯁꯨꯝ ꯁꯪꯗ ꯋꯥꯅ ꯂꯦꯟꯕꯗꯣ ꯅꯆꯥ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯖꯔꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯩꯔꯥꯛ ꯑꯁꯦ ꯀꯣꯛꯄꯤꯌꯨ ꯃꯗꯨ ꯌꯥꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤꯕꯨ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯇꯝꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯂꯝꯗꯝꯅꯔꯛꯂꯒꯅꯤ ꯑꯗꯨꯅ ꯐꯠꯇꯕ ꯇꯧꯕ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤꯗꯤ ꯏꯇꯥꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯠꯊꯔꯝꯕ ꯊꯕꯛ ꯑꯗꯨꯒꯤ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯌꯨ ꯅꯆꯥꯅ ꯍꯥꯏꯖꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯅꯄꯥ ꯑꯩꯅ ꯄꯥꯡꯊꯣꯛꯂꯒꯦ ꯇꯥꯔꯦꯗꯅ ꯅꯨꯄꯤ ꯃꯆꯥ ꯅꯪꯒꯤ ꯅꯇꯥꯁꯤꯅ ꯅꯪꯒꯤ ꯅꯊꯛꯇ ꯄꯤꯔꯤꯕ ꯆꯩꯔꯥꯛ ꯑꯁꯤ ꯀꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯂꯥꯏꯖ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯇꯥ ꯂꯤꯛꯂꯥꯅ ꯃꯥꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯕꯤꯔꯝꯕ ꯃꯥ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯖꯔꯛꯂꯝꯃꯤ ꯂꯥꯏꯖꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤꯅ ꯅꯪꯕꯨ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯅ ꯂꯧꯔꯨꯔꯦ ꯆꯤꯟꯕꯥꯜꯗ ꯈꯣꯏꯍꯤ ꯇꯩꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯨꯔꯦ ꯑꯗꯨꯒ ꯊꯃꯣꯏꯗꯅ ꯍꯨ ꯐꯨꯝꯗꯨꯅ ꯅꯪꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯨꯔꯦ ꯃꯁꯤꯒꯤꯗꯃꯛ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯠꯇꯦ ꯅꯠꯇꯦ ꯏꯇꯥ ꯑꯗꯨꯝ ꯍꯥꯏꯒꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯎ ꯅꯨꯄꯤ ꯃꯆꯥ ꯑꯩꯅ ꯅꯪꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯕꯒꯤ ꯆꯩꯔꯥꯛ ꯀꯣꯛꯄꯤꯔꯕꯁꯨ ꯅꯪ ꯆꯩꯔꯥꯛ ꯑꯃꯗꯤ ꯄꯤꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯅꯪꯒꯤ ꯅꯇꯧ ꯑꯃꯨꯛ ꯍꯟꯅ ꯇꯝꯗꯅꯕ ꯂꯥꯏꯖꯅ ꯏꯅꯤꯡꯊꯧꯅ ꯄꯤꯕ ꯆꯩꯔꯥꯛ ꯄꯨꯝꯕ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯒꯦ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯂꯤꯕ ꯑꯃꯥꯏꯕꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯑꯔꯥꯟꯕ ꯇꯧꯕ ꯃꯤ ꯅꯤꯡꯊꯧ ꯊꯝꯃꯣꯏ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯂꯥꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯥꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯐꯠꯇꯕ ꯇꯧꯔꯨꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯝꯕ ꯂꯥꯏꯖ ꯑꯃꯗꯤ ꯂꯥꯏꯕꯤ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒ ꯀꯥꯏꯅꯈꯤ ꯑꯗꯨꯒ ꯊꯧꯕ ꯑꯃꯗꯤ ꯂꯤꯛꯂꯥꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ